Glow center. Reconnecting. Reconnect. To reconnecting thì nó làm gì tàu tần mà này thì cái hai nó căng đây. Xuân cái. Nè. Tôi cái nó chỉ chân. Cái lão lấy chân nào. Thật đó. Đi cái thằng ấy vào. Mà nàng cứ đánh tao vậy. Gì thế? Nang balik itu tak? Chỉ cái nó mới. Tere naam dungaare ki samunna. Tere naam na. Chỉ thuốc này. Mà khai gì thôi. Cái đó musim mungkiri je cái đầu rồi cái năm rồi cái năng là phút Cái gì nó hay đang cái nó tao mình. Nó giờ là mình không ra không năng cái. Phone tập biểu ba năng phone tập biểu ba. Thì biết na. Hello. Dagi. Guysna Rajkumari che kay mathil charage. Ngasi se nga thongboy na chare. Ing bi welcome. Chak charabo che chare. Doidi Asmir case na nahan gi prank to mai chale cheche amuk halaga ama torogo. Ya thing khang ni ya. Ai hầu to đây gi. Maya maya thing khan ba hầu di ne lep tia ba khanga ba. Na Doidi mani mukbang one like dan hai. Thank you mani nachegi welcome da lakpi bagi ke welcome da lakpi bagi ni nachegi kana da lak LB da lakpi bagi hai miko soigre ke Johnson na tamo di hai tamo lai ma thabak suri ko thobi sana na ke para ke thobi sana na minutes soiko hai soi bani dagidi kada haba Supriya Suwalna hi cheche hi hello Supriya aduga gidi mangal na iche hi how chak sarabo mangal ado mayam aigi LBC da like mamtang tawbiu ko like ta tanambiyo aduga gidi aying bi na bemadi tumgrabo che hi bema tumgre adoidi Kabita Bata Chargina hi nene hi hello Case Johnson na tamo yaw roidro ngasidi hi tamo nga hatang lerega jawro kani ko tamo se thaba katang kan ba du dugini adai mani mubang na nachegi welcome da lapi bagi yai soidokri ba khanga ba ojigi wa haido soigi da tabine ba Bisanana inama abema ibema dialogue su soirabo hai ngasi je pang soi ke dor no khangde ne baby rani na kai haiba kai insang charage iche nusibi hai ngasi di nga oina thonge adoidi amarna aisu noida koirake yagadro cheche hoi ibai hoi yamna uninge hai koiro amar Asmir haiba Asmir ke isna Asmir koiro unasi koiro adoidi mangal guru mayumna kai haiba chare iche di chadribo haiba ko chabirabo haina chare akhoisu duga gidi Thobi sana na like taure hai thank you Thobi sana pasambamna chak charabo che hai chare nangdi charabo Kabita na hi cheche hi hello Kabita hello daidi khuman lae agi ipanipa khuman lae hi kanada hi no nangi hi sibu Thobi sana da hi ro ingonda hi ro Kabita na hi cheche hi hello Kabita gidi Thobi sanana ai pi taba hore lakpaga hai karigino pi tari di bema lakpaga pi tara se kai hai no adagidi chan yanglem na hai kailam dagino ise se hai ai se kasar gine kasar sunai dagini ko
ꯑꯗꯩꯗꯤ ꯑꯌꯤꯡꯕꯤꯅ ꯆꯦ ꯅꯣꯡꯃ ꯀꯨꯞꯁꯨ ꯆꯥꯕꯤꯔꯒꯣ ꯍꯥꯏꯌꯦ ꯀꯨꯞꯁꯨ ꯆꯥꯔꯛꯀꯦ ꯑꯩꯁꯨ ꯀꯨꯞꯁꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯅ ꯂꯩꯕꯀꯣ ꯆꯥꯔꯛꯇꯣꯏꯅꯤ ꯅꯣꯡꯃ ꯀꯨꯞꯁꯨꯁꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯏꯪꯁꯜꯂꯦꯗꯅꯀꯣ ꯑꯗꯨꯗꯨꯅꯅꯦ ꯆꯥꯕ ꯊꯛꯄꯁꯦ ꯈꯤꯇꯪ ꯀꯟꯇ꯭ꯔꯣꯜ ꯇꯧꯅ ꯆꯥꯗꯗꯤ ꯌꯥꯗꯦꯕꯀꯣ ꯑꯩ ꯍꯧꯖꯤꯛꯁꯨꯅꯦ ꯖꯥꯡ ꯈꯔ ꯀꯪꯁꯜꯂꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗꯅꯦ ꯆꯥꯕ ꯑꯃꯨꯛ ꯌꯥꯗꯦꯕ ꯈꯪꯉꯕ ꯏꯪꯕꯁꯤꯒ ꯆꯥꯕ ꯊꯛꯄ ꯆꯥꯔꯒꯅꯦ ꯇꯨꯝꯗꯕꯗꯣ ꯗꯥꯏꯖꯦꯁ ꯑꯣꯏꯕ ꯉꯝꯗꯕꯗꯣ ꯑꯗꯨꯗꯨꯅ ꯆꯥꯕ ꯊꯛꯄꯁꯦ ꯈꯤꯇꯪ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ ꯍꯧꯖꯤꯛꯁꯦ ꯆꯥꯔꯒ ꯏꯁꯥ ꯍꯦꯛꯇ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯅ ꯆꯥꯕ ꯊꯛꯄꯁꯦ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕ ꯑꯗꯣ ꯀꯨꯞꯁꯨꯗꯣ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦꯀꯣ ꯅꯣꯡꯃ ꯆꯥꯔꯛꯀꯦ ꯀꯨꯞꯁꯨꯗꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯅꯣꯛꯄꯗꯅꯤ ꯀꯩꯗ ꯑꯣꯏꯅꯤ ꯌꯥꯏ ꯑꯗꯩ ꯈꯨꯃꯟꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯌꯦ ꯀꯅꯥꯗꯅꯣ ꯈꯨꯃꯟ ꯅꯪꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯪꯉꯤꯁꯦ ꯃꯤꯁꯛꯇꯨꯗꯤ ꯍꯥꯏꯔꯛꯎꯗꯅ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯗꯥ ꯋꯥꯠꯄꯁꯦ ꯑꯦꯜꯕꯤ ꯃꯄꯨꯡ ꯐꯥꯗꯦ ꯑꯗꯨꯅꯦ ꯑꯩꯈꯣꯏꯗꯥ ꯌꯥꯎꯗ꯭ꯔꯗꯤ ꯑꯦꯜꯕꯤꯁꯦ ꯃꯄꯨꯡ ꯐꯥꯗꯕꯅꯤ ꯚꯤꯗꯤꯑꯣꯗꯁꯨ ꯅꯨꯡꯉꯥꯏ ꯑꯦꯜꯕꯤꯗꯁꯨ ꯅꯨꯡꯉꯥꯏ ꯃꯄꯨꯡ ꯐꯥꯗꯕꯅꯤꯀꯣ ꯑꯗꯣ ꯑꯩꯈꯣꯏꯗꯥꯁꯦ ꯊꯕꯛ ꯈꯛꯇꯪ ꯀꯜꯂꯤ ꯉꯁꯤꯁꯦ ꯑꯗꯨꯗꯨꯒꯤꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥ ꯌꯥꯎꯔꯛꯀꯅꯤꯀꯣ ꯁꯣꯏꯗꯅ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯍꯥꯏꯕ ꯂꯣꯏꯔꯒ ꯑꯩꯒꯤꯁꯨ ꯂꯩꯀꯣ ꯍꯥꯏ ꯍꯣꯏ ꯈꯪꯖꯩ ꯏꯕꯨꯡꯉꯣ ꯀꯦ ꯑꯩꯆ ꯖꯣꯟꯁꯟꯅ ꯏꯁꯩ ꯐꯖꯕ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯑꯩ ꯏꯁꯩ ꯈꯣꯟꯒ ꯀꯩꯁꯨ ꯐꯖꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯁꯩ ꯁꯛꯂꯣ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯄꯥꯝꯖꯕꯒꯤ ꯃꯌꯥꯝꯅ ꯁꯛꯂꯣ ꯍꯥꯏꯕꯤꯔꯛꯄꯒ ꯑꯗꯩꯗꯤ ꯑꯩꯅ ꯁꯨꯝ ꯏꯁꯩ ꯄꯥꯝꯖꯕꯒ ꯑꯗꯨꯝ ꯁꯛꯄꯩ ꯋꯥꯅꯦꯕ ꯈꯣꯟꯒ ꯌꯥꯝꯅ ꯐꯖꯅꯒ ꯁꯛꯄꯗꯤ ꯅꯠꯇꯦꯀꯣ ꯑꯗꯩꯗꯤ ꯇꯣꯝꯕꯅ ꯇꯣꯝꯕꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯔꯦ ꯇꯣꯝꯕ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯑꯗꯣ ꯑꯩꯗꯤ ꯀꯥꯡꯉꯕꯝ ꯔꯥꯃꯦꯁꯣꯔꯅ ꯑꯩ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯔꯥꯃꯦꯁꯣꯔ ꯑꯩꯒꯤ ꯑꯦꯜꯄꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯑꯗꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯀ꯭ꯔꯁꯅ ꯀꯔꯤ ꯑꯦꯟꯁꯥꯡ ꯆꯥꯔꯒꯦ ꯆꯦ ꯉꯁꯤꯁꯦ ꯉꯥ ꯊꯣꯡꯉꯦ ꯄꯣꯁꯥꯃꯝꯅ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯍꯦꯅꯦ ꯍꯥꯏ ꯉꯁꯤꯁꯦ ꯉꯥ ꯑꯣꯏꯅ ꯇꯧꯔꯦꯀꯣ ꯑꯗꯩꯗꯤ ꯀꯕꯤꯇꯥꯅ ꯆꯦ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯀꯕꯤꯇꯥ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯗꯥ ꯌꯥꯎꯗ꯭ꯔꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏ ꯗꯗꯥ ꯌꯥꯎꯔꯒꯗꯤ ꯅꯣꯛꯄꯗ ꯂꯣꯏꯔꯦ ꯍꯥꯏꯕꯀꯣ ꯗꯗꯥ ꯂꯥꯛꯀꯅꯤ ꯑꯩꯈꯣꯏ ꯂꯥꯛꯀꯅꯤ ꯃꯥ ꯊꯕꯛ ꯃꯈꯨ ꯊꯥꯗꯣꯛꯄ ꯌꯥꯗꯅ ꯇꯧꯔꯤꯅꯦꯕꯀꯣ ꯂꯥꯛꯑꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯂꯥꯛꯀꯅꯤꯀꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯉꯥꯅꯨ ꯀꯪꯉꯥꯒꯤ ꯐꯖꯩ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯔꯛꯏꯁꯦ ꯏꯅꯝꯃ ꯅꯒꯨꯟ ꯈꯪꯉꯤ ꯐꯖꯩ ꯈꯪꯉꯤ ꯌꯥꯝ ꯊꯨꯅ ꯁꯛꯎ ꯍꯥꯏ ꯅꯒꯨꯟ ꯈꯪꯉꯤ ꯐꯖꯩ ꯈꯪꯉꯤ ꯌꯥꯝ ꯊꯨꯅ ꯁꯛꯎ ꯀ ꯍꯥꯏꯅ ꯊꯣꯏꯕꯤ ꯁꯅꯥꯁꯤꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯑꯩ ꯉꯁꯤꯅꯦ ꯃꯌꯥꯝ ꯁꯥꯎ ꯌꯥꯗꯦꯀꯣ ꯉꯁꯤ ꯑꯩꯅꯦ ꯂꯣꯛ ꯇꯧꯔꯦꯕ ꯂꯣꯛ ꯑꯔꯨꯝ ꯈꯔ ꯇꯧꯋꯦꯕꯀꯣ ꯑꯗꯨꯅꯅꯦ ꯅꯥꯇꯣꯟꯁꯦ ꯅꯨꯡꯉꯥꯏꯇꯦ ꯈꯔ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯈꯔ ꯆꯤꯡꯈꯠꯄꯗ ꯃꯌꯥꯝꯅ ꯋꯥꯔꯧꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤꯗꯤ ꯄꯨꯁꯄꯥꯅ ꯆꯦ ꯅꯨꯡꯇꯤꯒꯤ ꯑꯦꯜꯕꯤ ꯇꯧꯔꯒꯣ ꯅꯨꯡꯉꯥꯏꯔꯦ ꯑꯩꯗꯤ ꯑꯦꯜꯕꯤ ꯌꯦꯡꯕꯗ ꯍꯥꯏ ꯑꯗꯨꯅꯦ ꯑꯦꯜꯕꯤꯁꯦ ꯁꯨꯝ ꯅꯣꯡꯃ ꯅꯤꯅꯤ ꯇꯧꯔꯨꯕꯗꯒꯤꯅꯦ ꯑꯗꯨꯝ ꯗꯦꯂꯤ ꯇꯧꯅꯤꯡꯉꯦꯕ ꯑꯩꯁꯨ ꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯒ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯑꯗꯨꯗꯨꯒꯤꯅꯦ ꯑꯗꯨꯝ ꯈꯪꯗꯦꯗ ꯑꯗꯨꯝ ꯑꯩꯁꯨ ꯑꯦꯜꯕꯤꯁꯦ ꯄꯨꯡ 9 ꯇꯥꯔꯛꯄꯗ ꯑꯦꯜꯕꯤ ꯍꯦꯛꯇ ꯇꯧꯅꯤꯡꯉꯛꯑꯦꯕ ꯇꯧꯔꯣꯏ ꯍꯥꯏꯅ ꯂꯩꯔꯒꯁꯨꯅꯦ ꯄꯨꯡ 9 ꯇꯥꯔꯛꯄꯗꯅꯦ ꯈꯟꯗꯕ ꯑꯩꯅ ꯑꯁ ꯑꯩ ꯑꯦꯜꯕꯤ ꯇꯧꯅꯤꯡꯉꯦ ꯇꯧꯅꯤꯡꯉꯛꯇꯕ ꯑꯩꯉꯣꯟꯗꯅꯦ ꯑꯗꯨꯒ ꯈꯨꯃꯟꯅ ꯆꯦꯅꯨ ꯂꯥꯏꯚ ꯂꯥꯛꯎꯀꯣ ꯑꯩꯒꯤꯁꯨ ꯀꯣ ꯍꯥꯏ ꯍꯣꯏ ꯈꯨꯃꯟ ꯑꯩ ꯂꯥꯛꯄ ꯉꯝꯗ꯭ꯔꯁꯨ ꯏꯕꯥꯏ ꯂꯥꯛꯀꯅꯤꯀꯣ ꯑꯩꯗꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯂꯣꯏꯔꯛꯄ ꯇꯨꯝꯅꯤꯡꯕꯅ ꯂꯣꯏ ꯍꯥꯏꯕ ꯈꯪꯕ ꯁꯥꯎ ꯌꯥꯗꯦ ꯈꯪꯉꯕ ꯑꯗꯣ ꯅꯣꯏ ꯏꯕꯥꯏ ꯁꯨꯝ ꯂꯥꯛꯀꯅꯤꯕ ꯑꯩ ꯂꯥꯛꯇ꯭ꯔꯁꯨꯅꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯗꯒꯤ ꯑꯁꯃꯤꯔꯅ ꯏꯕꯥꯏꯗꯣ ꯎꯠꯄꯤꯔꯛꯑꯣ ꯌꯦꯡꯒꯦ ꯆꯦꯆꯦ ꯏꯕꯥꯏꯁꯦ ꯔꯥꯁꯤ ꯌꯥꯝꯅ ꯂꯩ ꯆꯦꯆꯦꯗꯤ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯈꯟꯕ ꯌꯥꯝꯅ ꯍꯩ ꯍꯥꯏ ꯑꯩꯁꯦ ꯅꯨꯄꯥ ꯃꯁꯛ ꯈꯟꯕ ꯍꯥꯏꯁꯦ ꯀꯩꯅꯣꯅꯤꯗ ꯃꯁꯛ ꯈꯜꯂꯒ ꯂꯥꯛꯏ ꯅꯠꯇꯦꯗ ꯑꯩꯁꯦ ꯑꯩꯈꯣꯏꯗꯥꯒꯤ ꯐꯕꯗꯣ ꯈꯜꯂꯒ ꯂꯥꯛꯏꯃꯤꯀꯣ ꯃꯁꯛꯀ ꯌꯥꯝ ꯈꯜꯂꯨꯗꯦꯗ
ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯅꯒꯨꯟ ꯈꯪꯉꯤ ꯍꯥꯏꯕ ꯆꯨꯝꯅ ꯀꯔꯤ ꯄꯥꯎꯍꯦ ꯀꯔꯤꯅꯣ ꯍꯥꯏ ꯍꯣꯏꯅꯦ ꯅꯪꯅ ꯏꯕꯗꯣ ꯑꯩ ꯈꯤꯇꯪ ꯁꯣꯏꯗꯣꯛꯈꯔꯦ ꯑꯗꯣ ꯈꯪꯉꯦ ꯅꯪ 이군 ꯈꯪꯉꯦ ꯀ ꯍꯥꯏꯖꯜꯂꯦ ꯃꯥꯁꯨ ꯑꯗꯒꯤꯗꯤ ꯃꯉꯥꯜꯅ ꯏꯆꯦꯅ ꯏꯁꯩ ꯁꯛꯄ ꯑꯃꯨꯛꯐꯥꯎ ꯇꯥꯖꯗ꯭ꯔꯤ ꯅꯧꯄꯥꯅꯗꯤ ꯏꯆꯦ ꯏꯁꯩ ꯃꯇꯦꯛ ꯑꯝꯇ ꯁꯛꯄꯤꯔꯛꯎ ꯍꯥꯏ ꯑꯩꯈꯣꯏꯗꯥ ꯂꯩ ꯌꯥꯗ꯭ꯔꯦ ꯑꯩꯅ ꯁꯣꯝꯗ ꯑꯦꯜꯕꯤ ꯇꯧꯕꯗ ꯑꯩꯈꯣꯏꯗꯥ ꯂꯩ ꯌꯥꯗꯅ ꯆꯦꯜꯂꯦ ꯅꯪꯒꯤ ꯅꯦꯠ ꯀꯌꯥꯝ ꯌꯥꯎꯔꯒꯗꯣ ꯈꯪꯗꯤꯌꯦ ꯆꯪꯁꯜꯂꯨ ꯂꯥꯛꯑꯣ ꯁꯣꯝꯗ ꯑꯩꯗꯤ ꯏꯁꯥꯁꯦ ꯂꯣꯛ ꯇꯧꯕꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯛꯂꯛꯀꯦ ꯏꯁꯩ ꯁꯛꯂꯛꯀꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏꯁꯤ ꯁꯅꯥꯅ ꯍꯥ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕꯤ ꯏꯅꯥꯎꯅꯨꯄꯤ ꯁꯅꯥ ꯂꯥꯛꯑꯦ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯌꯦ ꯁꯅꯥꯅ ꯑꯗꯣ ꯑꯩꯗꯤ ꯖꯣꯏꯟ ꯇꯧꯕ ꯌꯥꯗꯣꯏꯕꯣ ꯀꯩꯅꯣ ꯄ꯭ꯔꯤꯟꯁ ꯖꯣꯏꯟꯁꯦ ꯀꯃꯥꯏꯅ ꯇꯧꯏ ꯖꯣꯏꯟ ꯇꯧꯕꯁꯨ ꯍꯩꯇꯤꯅꯦ ꯑꯩꯈꯣꯏꯁꯦ ꯇꯧꯏ ꯂꯥꯜꯂꯦ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯕ ꯉꯔꯥꯡ ꯐꯖꯅ ꯌꯥꯎꯋꯦ ꯍꯥꯏꯅ ꯀ꯭ꯂꯥꯁꯀꯤ ꯀꯩꯅꯣꯁꯤ ꯑꯣꯏꯔꯝꯒꯅꯤ ꯄꯥꯎ ꯇꯥꯏꯀꯣ ꯐꯖꯅ ꯇꯨꯝꯊꯔꯒ ꯂꯥꯏꯚ ꯌꯥꯎꯏꯀꯣ ꯍꯥꯏ ꯑꯩꯗꯤ ꯉꯔꯥꯡꯗꯣ ꯌꯥꯎꯕ ꯉꯝꯗ꯭ꯔꯦꯅꯦ ꯄ꯭ꯔꯤꯟꯁ ꯁꯅꯥꯅ ꯉꯥꯏꯍꯥꯛꯇꯪ ꯌꯥꯎꯒꯦ ꯍꯥꯏ ꯉꯥꯏꯍꯥꯛꯇꯪ ꯃꯥ ꯌꯥꯎꯒꯦ ꯍꯥꯏꯕ ꯁꯅꯥꯅ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏꯁꯦ ꯃꯥ ꯖꯣꯏꯟ ꯀꯃꯥꯏꯅ ꯇꯧ ꯁꯅꯥ ꯅꯣꯏ ꯏꯕꯥꯏ ꯖꯣꯏꯟ ꯇꯧꯕ ꯍꯩꯇꯦ ꯍꯥꯏꯅꯦ ꯑꯩꯁꯨ ꯍꯩꯇꯦꯅꯦ ꯖꯣꯏꯟ ꯇꯧꯕꯁꯦ ꯑꯗꯒꯤ ꯗꯤꯌꯥ ꯕ꯭ꯂꯣꯛꯅ ꯑꯅꯨ ꯍꯥꯏ ꯍꯦꯜꯂꯣ ꯗꯤꯌꯥ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥ ꯍꯥꯏ ꯍꯥꯏꯅ ꯀꯩꯅꯣ ꯈꯛ ꯄ꯭ꯔꯤꯟꯁ ꯋꯥꯆꯞꯇ ꯑꯝꯇ ꯏꯔꯧ ꯌꯦꯡꯒꯦ ꯖꯣꯏꯟ ꯑꯗꯩꯗꯤ ꯀꯃꯥꯏꯅ ꯇꯧꯋꯤꯅꯣ ꯀꯕꯤꯇꯥꯅ ꯆꯦꯆꯦ ꯂꯩꯀꯥꯏ ꯐꯥꯔꯤꯕꯣ ꯍꯥꯏ ꯆꯦꯆꯦ ꯂꯩꯀꯥꯏ ꯐꯥꯔꯤꯕꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯀꯕꯤꯇꯥ ꯈꯪꯗ꯭ꯔꯦ ꯅꯪ ꯍꯩꯔꯛꯏꯁꯦ ꯑꯗꯩ ꯗꯤꯌꯥꯅ ꯑꯅꯨ ꯇꯦꯟ ꯂꯥꯏꯛ ꯗꯟ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯗꯤꯌꯥ ꯑꯗꯩꯗꯤ ꯀꯥꯡꯉꯝꯕꯝ ꯔꯥꯃꯦꯁꯣꯔꯅ ꯑꯅꯨꯗꯤ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏꯌꯦ ꯔꯥꯃꯦꯁꯣꯔ ꯑꯩ ꯆꯥꯛ ꯆꯥꯔꯦꯀꯣ ꯅꯪꯗꯤ ꯆꯥꯔꯛꯑꯕꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯑꯗꯩ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥ ꯁꯛ ꯎꯗꯦ ꯐꯖꯕ ꯁꯛꯇꯣ ꯏꯕꯨꯡꯒꯤ ꯍꯥꯏ ꯑꯝꯇ ꯎꯍꯜꯂꯨꯗꯅ ꯐꯖꯕ ꯁꯛꯇꯣ ꯖꯣꯏꯟ ꯇꯧꯕꯗꯣ ꯅꯪ ꯍꯩꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯑꯗꯒꯤꯗꯤ ꯀꯦ ꯑꯩꯁ ꯖꯣꯟꯁꯟꯅ ꯇꯥꯃꯣ ꯍꯥꯏꯅ ꯀꯧꯔꯦ ꯑꯝꯇ ꯈꯨꯝꯕꯤꯌꯣ ꯍꯥꯏ ꯃꯉꯥꯜꯅ ꯏꯆꯦ ꯑꯍꯥꯟꯕ ꯏꯁꯩ ꯍꯧꯔꯁꯦ ꯆꯪꯕ ꯃꯇꯝꯗ ꯉꯁꯤ ꯇꯨꯒꯦꯗꯔꯗꯣ ꯃꯆꯦꯒꯤ ꯏꯁꯩ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯃꯦꯠꯇꯣꯏꯅꯤꯗꯨꯒ ꯃꯥꯜꯂꯦꯀꯣ ꯂꯤꯡ ꯁꯛꯇꯔꯛꯀꯦ ꯊꯥꯒꯗꯕꯅꯤ ꯄꯨꯁꯄꯥꯔꯥꯅꯤꯅꯤꯗꯅ ꯅꯆꯦꯁꯤꯗꯤ ꯁꯛꯇꯔꯛꯑꯒꯦ ꯑꯗꯒꯤꯗꯤ ꯇꯦꯜꯍꯩꯕꯤ ꯀꯔꯤꯕ ꯇꯦꯇꯦꯕꯤ ꯍꯥꯏ ꯅꯦꯅꯦ ꯍꯦꯜꯂꯣ ꯇꯦꯇꯦꯕꯤ ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯇꯨꯒꯦꯗꯔꯗ ꯃꯦꯠꯇꯣꯏꯅꯤ ꯗꯨꯒꯩꯒꯤ ꯂꯤꯡ ꯊꯥꯒꯗꯕꯅꯤ ꯌꯥꯏ ꯈꯪꯉꯕ ꯍꯥꯏꯁꯦ ꯑꯍꯥꯟꯕ ꯆꯪꯕ ꯃꯇꯝꯗ ꯇꯨꯒꯦꯗꯔꯗ ꯃꯦꯠꯇꯣꯏꯅꯤ ꯗꯨꯒꯩ ꯂꯤꯡ ꯁꯤ ꯑꯗꯨꯝ ꯊꯥꯗꯣꯏꯅꯤ ꯊꯥꯒꯗꯕꯅꯤ ꯍꯥꯏꯕꯀꯣ ꯑꯗꯒꯤꯗꯤ ꯇꯣꯝꯊꯤꯜ ꯂꯩꯁꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯁꯤꯗꯤ ꯉꯥ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯏꯁꯩ ꯃꯆꯥ ꯑꯃꯠꯇ ꯖꯣꯏ ꯀꯥꯏꯅ ꯈꯨꯔꯝꯃꯤꯑꯦ ꯊꯣꯏꯕꯤꯁꯅꯥꯅ ꯇꯧꯔꯁꯤ ꯀꯩ ꯏꯁꯩ ꯁꯛꯁꯤꯒ ꯈꯪꯗꯦꯅꯦ ꯍꯥꯏꯒꯦ ꯁꯤꯒꯤ ꯄꯥꯔꯧꯁꯦ ꯑꯗꯨꯒ ꯀꯗꯒꯤꯗꯤ ꯑꯅꯨ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏ ꯑꯣꯀꯦ ꯇꯧꯒꯦꯀꯣ ꯀꯩꯅꯣꯗꯤ ꯇꯧꯈ꯭ꯔꯕꯅꯦ ꯑꯩ ꯁꯥꯞꯇꯤ ꯇꯧꯈ꯭ꯔꯕꯅꯦ ꯔꯥꯃꯦꯁꯣꯔ ꯁꯥꯞꯀ ꯇꯧꯗꯅ ꯅꯍꯥꯟ ꯅꯪꯅ ꯂꯝ ꯀꯔꯤ ꯀꯥ ꯌꯦꯡꯍꯟꯕꯒꯤꯒꯗꯣ ꯑꯩ ꯌꯦꯡꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒ ꯑꯩꯅ ꯀꯣꯃꯦꯟꯁ ꯑꯃ ꯄꯤꯈꯤꯕꯅꯤ ꯑꯗꯒꯤꯗꯤ ꯗꯤꯌꯥꯅ ꯑꯅꯨ ꯑꯩꯉꯣꯟꯗꯁꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟꯁ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯗꯨꯒ ꯀꯣꯃꯦꯟꯁ ꯄꯤꯔꯛꯄꯁꯤꯡ ꯑꯩ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕꯀꯣ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯃꯥꯅꯤ ꯄꯨꯁꯄꯥꯔꯥꯅꯤꯗ ꯅꯠꯇꯦ ꯁꯤꯡꯒꯔ ꯅꯨꯄꯤ ꯂꯣꯏ ꯁꯨꯔꯦ ꯏꯅꯝꯃꯗꯤ ꯅꯪꯇꯅꯤ ꯑꯩꯉꯣꯟ ꯊꯥꯒꯠꯂꯤꯁꯦ ꯁꯅꯥꯅ ꯋꯥꯆꯞꯇ ꯊꯥꯈ꯭ꯔꯃꯤ ꯍꯥꯏ ꯗꯤꯌꯥꯅ ꯑꯅꯨ ꯆꯥꯛ ꯆꯥꯔꯕꯣ ꯍꯥꯏ ꯆꯥꯛ ꯆꯥꯔꯦ ꯅꯪ ꯆꯥꯔꯛꯑꯕꯣ ꯑꯩ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩꯗ ꯁꯛꯄꯤꯈ꯭ꯔꯒꯦꯁꯦ
ꯁꯛꯇꯔꯣ ꯊꯣꯏꯕꯤꯁꯅꯥ ꯏꯁꯩ ꯁꯛꯂꯛꯑꯒꯦꯀꯣ ꯍꯣꯔꯦꯟ ꯅꯣꯏ ꯃꯌꯥꯝ ꯑꯩꯅ ꯏꯁꯩ ꯁꯛꯂꯛꯑꯒ ꯅꯣꯏ ꯃꯌꯥꯝ ꯍꯧꯅ ꯆꯦꯟꯈꯤꯅ ꯇꯣꯛꯀꯅꯤ ꯆꯦꯟꯕꯗꯤ ꯌꯥꯔꯣꯏꯌꯦ ꯅꯆꯦꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯔꯒ ꯉꯁꯤ ꯍꯌꯦꯡ ꯈꯨꯊꯦꯡꯅ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯉꯩ ꯑꯣꯏꯈꯤꯗꯔ ꯄꯥꯈꯠꯆꯩ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ngasi hayeng khuthekna phongdoke khallingai oi khidara pakhachai lamlan bikanagi yengsinada tumin khangsinada nangna kaugare atai isai faadare atai अतै कमेंट थादरो कमेंट अमो लेते मयाम लाइक तौबिरमुको लाइक तौबिरमु मयाम थोबिसना इसी मखा अतै फाद्रेने ननमसे इमुंग मनुंगी थबई इंघांग मयाम होन्नबदा इचा लाउनबदा अखोई दा लाउनबदा अईगी कोक्की मेमोरी अमता जाउद्रे अदुना इसैगा अमता फाद्रे ꯀꯩꯅꯣ ꯇꯧꯕꯗ ꯀꯃꯦꯟ ꯂꯒꯥ ꯌꯧꯔꯦ ꯑꯗꯨꯅ ꯑꯗꯨ ꯄꯤꯌꯣ ꯍꯥꯏꯃꯤ ꯑꯩꯅ ꯑꯩ ꯁꯤꯒ ꯅꯨꯡꯉꯥꯏꯇꯦꯕ ꯄꯥꯕꯗꯣ ꯑꯗꯣ ꯑꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯉꯁꯥꯏꯉꯩ ꯉꯥꯏꯕꯗ ꯁꯣꯔ ꯇꯠꯀꯦ ꯇꯧꯏꯕꯣ ꯏꯅꯝꯃ ꯍꯥꯏ ꯑꯣꯏꯃ ꯅꯪ ꯑꯩꯈꯣꯏ ꯉꯥꯏꯕꯗꯔꯣ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯆꯦꯜꯂꯣꯏ ꯍꯥꯏꯅ ꯍꯥꯏꯌꯦꯀꯣ ꯑꯗꯨꯒꯒꯤꯗꯤ ꯗꯤꯌꯥꯅ ꯑꯅꯨ ꯆꯥꯗ꯭ꯔꯤꯌꯦ ꯍꯥꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯑꯩꯉꯣꯟꯗ ꯀꯔꯥꯏꯕ ꯑꯩꯉꯣꯟꯗ ꯄꯦꯜꯂꯦꯍꯦ ꯏꯁꯩ ꯐꯥꯎꯗꯤ ꯌꯥꯝ ꯐꯖꯩꯌꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯍꯥ ꯁꯥꯎꯅꯤꯡꯉꯤꯔ ꯈꯪꯗꯦ ꯀꯩꯗꯧꯔꯒꯦ ꯇꯣꯛꯂꯣ ꯃꯉꯥꯜ ꯒꯨꯔꯨꯃꯌꯨꯝꯅ ꯑꯃꯨꯛ ꯋꯥꯎ ꯑꯃꯨꯛ ꯋꯥꯎ ꯀꯛ ꯇꯥꯕꯁꯦ ꯋꯥꯎ ꯋꯥꯎ ꯅꯥꯏꯁ ꯚꯣꯏꯁ ꯀꯔꯥꯏꯕ ꯅꯧꯄꯥ ꯂꯥꯏꯛ ꯇꯧꯖꯔꯤ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯃꯉꯥꯜ ꯊꯦꯡꯀ꯭ꯌꯨ ꯍꯩꯇꯅ ꯁꯛꯆꯕꯅꯤ ꯅꯆꯦꯅ ꯁꯛꯄꯁꯦꯀꯣ ꯍꯩꯅꯒ ꯅꯠꯇꯦꯗ ꯂꯩꯗꯤꯌꯥꯅ ꯑꯅꯨ ꯋꯥꯎ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯖꯣꯟꯁꯟꯅ ꯇꯥꯃꯣ ꯂꯣꯠꯂꯒ ꯂꯩꯗꯣ ꯀꯩꯒꯤꯅꯣ ꯑꯣ ꯃꯥ ꯁꯅꯥꯅꯅꯦ ꯁꯅꯥꯅ ꯖꯣꯏꯟ ꯇꯧꯔꯛꯑꯣ ꯍꯥꯏꯕꯀꯣ ꯖꯣꯏꯟ ꯇꯧꯔꯣ ꯍꯥꯏꯅ ꯍꯥꯏꯕꯗꯨꯒꯤ ꯃꯥ ꯋꯥꯆꯞꯇ ꯊꯥꯅꯔꯤꯌꯦ ꯁꯅꯥꯒ ꯑꯩꯈꯣꯏꯅ ꯖꯣꯏꯟ ꯇꯧꯕꯗꯣ ꯍꯩꯇ꯭ꯔꯦꯕ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯗꯣ ꯅꯍꯥꯟꯒꯩ ꯀꯅꯥꯝꯒ ꯇꯧꯅꯗꯕꯅꯤꯅ ꯔꯃꯦꯁꯣꯔꯅ ꯀꯩ ꯍꯥꯏꯕ ꯋꯥꯎ ꯍꯥꯏ ꯊꯦꯡꯀ꯭ꯌू ꯇꯦꯇꯦꯕꯤꯅ ꯅꯦꯅꯦ ꯈꯣꯟꯖꯦꯜ ꯐꯖꯩꯌꯦ ꯑꯗꯣ ꯂꯣꯛ ꯇꯧꯕꯒꯤ ꯈꯔꯗꯤ ꯈꯣꯟꯖꯦꯜ ꯊꯣꯛꯇꯔꯦ ꯍꯥꯏ ꯑꯗꯨꯅꯦ ꯂꯣꯛ ꯇꯧꯕꯒꯤ ꯈꯤꯇꯪ ꯈꯣꯟꯖꯦꯜꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯇꯧꯕꯗꯣ ꯁꯛꯄꯤꯌꯨ ꯃꯇꯦꯛ ꯑꯝꯇ ꯑꯗꯨꯁꯨ ꯏꯁꯩꯗꯣ ꯂꯣꯏ ꯐꯥꯗꯦꯅꯦ ꯏꯁꯩ ꯑꯩꯅ ꯐꯥꯔꯤꯁꯦ ꯃꯇꯦꯛ ꯃꯇꯦꯛꯇꯅꯤꯀꯣ ꯂꯣꯏꯅ ꯐꯥꯗꯦꯕ ꯀꯔꯝꯕ ꯍꯥꯏꯕ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯂꯩꯗꯤ ꯀꯥꯎꯈꯔꯦ ꯅꯨꯡꯁꯤꯕ ꯅꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯈꯪꯗ꯭ꯔꯦ ꯃꯥꯏꯁꯦ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯅꯨꯡꯁꯤꯕ ꯏꯁꯩꯗꯣ ꯑꯝꯇ ꯄꯨꯊꯣꯔꯛꯎ ꯀꯥꯎꯈ꯭ꯔꯦ ꯏꯁꯩ ꯀꯥꯎꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯌꯥꯝ ꯁꯛꯑꯝꯕ ꯏꯁꯩꯅꯤꯁꯦ ꯀꯥꯎꯈ꯭ꯔꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯔꯥꯍꯨꯜ ꯂꯥꯛꯑꯦ ꯏꯕꯥꯏ ꯀꯔꯤ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯑꯩꯈꯣꯏ ꯏꯕꯥꯏꯁꯦ ꯂꯣꯜꯂꯒ ꯂꯩꯔꯦ ꯃꯥꯏ ꯃꯃꯥꯏꯁꯤꯗ ꯄꯨꯊꯣꯔꯛꯑꯣ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯦ ꯏꯕꯥꯏ ꯀꯩ ꯌꯦꯟꯖꯥꯡ ꯆꯥꯒꯦ ꯍꯪꯉꯦ ꯈꯨꯝꯃꯣ ꯏꯔꯣꯟꯕ ꯅꯪꯗꯨꯗꯩ ꯄꯨꯊꯣꯛꯇꯣꯏ ꯄꯥꯒꯗꯣꯏ ꯄꯥꯕ ꯅꯨꯡꯉꯥꯏ ꯑꯗꯩ ꯗꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯑꯅꯨꯅ ꯀꯩꯅꯣꯝ ꯍꯥꯏꯈꯔꯦ ꯍꯥꯏ ꯑꯩꯈꯣꯏ ꯗꯥ ꯁꯥꯎꯕꯤꯔꯣꯏꯗ ꯃꯥ ꯌꯥꯝ ꯐꯩ ꯑꯩꯉꯣꯟꯗ ꯑꯝꯇ ꯁꯥꯎꯗꯦꯕ ꯃꯥ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯑꯗꯨꯝ ꯂꯩꯒꯦ ꯍꯥꯏꯌꯦ ꯁꯅꯥ ꯖꯣꯏꯟ ꯇꯧꯕ ꯍꯩꯇꯔꯦ ꯃꯤ ꯁꯤ ꯀꯛ ꯇꯥꯕ ꯁꯤ ꯑꯗ ꯀꯩꯅꯣ ꯀꯛꯑꯒꯅꯦ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯑꯗꯣ ꯑꯃꯨꯛ ꯍꯌꯦꯡ ꯇꯧꯔꯁꯤ ꯁꯅꯥ ꯈꯪꯕ꯭ꯔꯥ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ ꯖꯣꯏꯟꯁꯦ ꯍꯌꯦꯡ ꯄꯨꯡ 4 ꯇꯧꯁꯤꯀꯣ ꯁꯤꯌꯣꯔ ꯍꯌꯦꯡ ꯑꯩ ꯖꯣꯏꯟ ꯇꯧꯔꯛꯀꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯁꯤꯀꯣ ꯁꯤ ꯑꯃꯨꯛ ꯀꯛꯄꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ ꯃꯌꯥꯝ ꯂꯥꯛꯑꯀꯥꯟꯗ ꯑꯃꯨꯛ ꯀꯛꯊꯠꯄꯗꯣ ꯑꯗꯩ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯀꯛꯑꯒꯕꯨꯗꯤ ꯉꯥꯏꯍꯥꯛ ꯃꯇꯦꯛ ꯃꯌꯥꯝꯗ ꯑꯃꯇꯪ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯂꯦꯞꯄꯒ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯌꯦ ꯃꯣꯏꯗꯤ ꯀꯅꯦꯛ ꯇꯧ ꯃꯤꯅꯤꯠ 15ꯗ ꯆꯠꯂꯤꯗꯨ ꯇꯧꯔꯒꯦꯔ ꯁꯨꯝ ꯅꯨꯡꯁꯤꯕꯅ ꯐꯝꯗ ꯀꯦꯖꯒꯦ ꯑꯩ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯌꯥꯎꯗꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔ ꯑꯩꯁꯨ ꯀꯨꯏꯅ ꯇꯧꯔꯣꯏꯕ ꯑꯣ ꯅꯨꯡꯁꯤꯕꯅ ꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯁꯅꯥ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯁꯤ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒ ꯑꯝꯇ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯝꯇ ꯄꯨꯊꯣꯔꯛꯎꯅꯦ ꯑꯗꯨ ꯏꯁꯩꯗꯣ ꯁꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯁꯛꯂꯧꯗ ꯍꯥꯏ ꯂꯩꯈ꯭ꯔꯦꯗ ꯅꯨꯡꯁꯤꯕ ꯃꯐꯝꯗ ꯀꯦꯖꯒꯦ ꯇꯣꯏꯅꯗꯣ
ꯀꯩꯕ ꯀꯩꯕ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯇꯦꯛ ꯑꯃꯇꯪ ꯍꯥꯏꯅ ꯍꯥꯏꯕ ꯑꯗꯨꯝꯕꯗ ꯄꯨꯊꯣꯔꯛꯑꯣ ꯑꯗꯒꯤꯗꯤ ꯙꯅꯥ ꯍꯌꯦꯡꯅ ꯏꯁꯩ ꯇꯧꯗ꯭ꯔꯦ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯗꯤ ꯑꯩ ꯁꯛꯂꯒꯦꯁꯦ ꯊꯣꯏꯕꯤꯁꯅꯥ ꯑꯩ ꯁꯛꯂꯒꯦ ꯄꯨꯕꯤꯔꯣ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅ ꯒꯦꯜꯍꯜꯂꯣ ꯃꯤ ꯀꯃꯦꯟ ꯄꯥꯗ꯭ꯔꯦ ꯏꯁꯩ ꯁꯛ ꯅꯪ ꯄꯥꯔꯛ ꯅꯪ ꯑꯩ ꯁꯤ ꯇꯜꯂꯛꯑꯅꯤ ꯁꯨꯝ ꯅꯪꯅ ꯄꯥꯔꯛꯑꯣꯕ ꯁꯤ ꯀꯃꯦꯟꯗꯣ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯅꯥ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯉꯁꯤꯁꯦ ꯃꯩ ꯀꯩꯅꯣꯁꯤꯁꯨ ꯃꯣꯕꯥꯏꯜꯁꯤꯁꯨ 40% ꯌꯥꯎꯔꯦ ꯕꯦꯇ꯭ꯔꯤꯁꯦ ꯃꯁꯤꯅ ꯀꯥꯏꯗꯒꯤ ꯉꯁꯥꯏ ꯁꯟꯗꯥꯗꯒꯤ ꯑꯣꯠꯂ ꯂꯩꯕꯩ ꯏꯪꯗ꯭ꯔꯣ ꯍꯟꯗꯛꯀꯤ ꯋꯤꯟꯇꯔꯁꯦ ꯏꯆꯦ ꯏꯪꯉꯦ ꯅꯪ ꯌꯥꯝ ꯊꯣꯏꯕꯤꯁꯅꯥ ꯅꯩꯔꯦ ꯀꯩꯅꯣ ꯍꯥꯏ ꯂꯣꯏꯔꯕꯣ ꯁꯤꯅ ꯀꯣꯃꯦꯟꯁ ꯃꯌꯥꯝ ꯀꯣꯃꯦꯟꯁ ꯊꯥꯗꯕꯤꯔꯛꯑꯣ ꯀꯣꯃꯦꯟꯁ ꯇꯧꯊꯔꯛꯑꯣ ꯏꯕꯥꯏꯒꯤ ꯃꯃꯥꯏꯗ ꯀꯩꯅꯣꯝ ꯇꯣꯠꯂꯦ ꯊꯥꯡꯖꯧꯅ ꯈꯦꯠꯇꯠꯂꯨ ꯍꯥꯏ ꯑꯩꯒꯤ ꯈꯨꯠꯀꯤ ꯊꯥꯡꯖꯧꯁꯤꯅ ꯁꯨꯃꯥꯏꯅ ꯈꯦꯠꯇꯈ꯭ꯔꯦ ꯉꯁꯤ ꯃꯤ ꯌꯥꯝ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯀꯅꯥ ꯀꯅꯥ ꯑꯦꯜꯕꯤ ꯊꯥꯔꯤꯒꯦ ꯈꯪꯗꯦ ꯃꯤꯒ ꯌꯥꯝ ꯂꯥꯛꯇꯦꯅꯦ ꯇꯧꯔꯤꯁꯦ ꯅꯨꯡꯁꯤꯕꯅ ꯐꯪꯅ ꯀꯦꯖꯒꯦ ꯇꯣꯏꯅ ꯑꯩꯅ ꯊꯦꯝꯗꯨꯅ ꯇꯧꯖꯕꯅꯤꯅ ꯁꯦꯟꯅꯕꯤꯔꯣ ꯑꯩꯕꯨ ꯀꯦ ꯑꯩ ꯖꯣꯟꯁꯟꯅ ꯀꯩ ꯍꯥꯏꯕ ꯍꯥꯏ ꯇꯥꯃꯣ ꯍꯦꯜꯂꯣ ꯑꯗꯩ ꯗꯤꯌꯥꯅ ꯀꯩ ꯍꯥꯏꯕ ꯈꯨꯃꯟ ꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏꯅ ꯗꯤꯌꯥꯅ ꯍꯪꯈꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯍꯧꯔꯦ ꯃꯣꯏꯒꯤ ꯃꯤ ꯀꯔꯤ ꯂꯥꯛꯇꯤꯁꯦ ꯍꯥꯏꯔꯣ ꯑꯣ ꯃꯤ ꯂꯥꯛꯏꯁꯦ ꯑꯇꯩ ꯂꯥꯛꯇꯦ ꯑꯩꯅ ꯁꯥꯎꯔꯤꯕ ꯃꯤ ꯃꯌꯥꯝ ꯂꯥꯛꯏꯁꯤ ꯂꯥꯛꯇꯦ ꯍꯥꯏꯌꯦꯅ ꯃꯣꯏ ꯃꯌꯥꯝ ꯂꯥꯛꯏꯁꯤꯗꯤ ꯃꯤ ꯅꯠꯇ꯭ꯔꯕ ꯍꯣꯏ ꯌꯥꯕ ꯅꯣꯏ ꯃꯌꯥꯝꯁꯨ ꯗꯤꯅꯥ ꯂꯥꯛꯏꯁꯦ ꯌꯦꯡ ꯋꯥꯈꯜꯒ ꯇꯧꯕꯗꯣ ꯑꯝꯇ ꯁꯛꯄꯤꯔꯛꯑꯣ ꯋꯥꯈꯜꯒꯤ ꯇꯧꯕꯗꯣ ꯋꯥꯈꯜꯒꯤ ꯋꯥꯈꯜꯒꯤꯁꯦ ꯁꯛꯃꯟꯗꯅ ꯂꯣꯏꯔꯦ ꯇꯥꯒꯦ ꯇꯧꯔꯤꯁꯦ ꯇꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦ ꯏꯆꯥ ꯅꯨꯄꯥꯅ ꯇꯥꯒꯦꯅ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦ ꯋꯥꯈꯜꯒꯤ ꯇꯧꯕꯗꯣ ꯑꯁ ꯂꯣꯏꯔꯦꯍꯦ ꯏꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯙꯥꯟ ꯌꯦꯡ ꯍꯥꯏꯕ ꯑꯣ ꯍꯣꯏ ꯆꯠꯂꯛꯀꯦ ꯑꯩꯁꯦ ꯈꯣꯟꯖꯦꯜ ꯌꯥꯝ ꯐꯖꯕꯅꯤꯅꯀꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯒꯦ ꯋꯥꯈꯜꯒꯤ ꯏꯔꯣꯜꯂꯦ ꯏꯅꯝꯃ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯑꯁꯦꯡꯕꯩ ꯋꯥꯈꯜꯒꯤ ꯁꯛꯂꯛꯀꯦ ꯅꯣꯡꯃꯇꯁꯨ ꯑꯅꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯝꯃꯣ ꯃꯌꯥꯝꯗ ꯀꯥꯎꯗ꯭ꯔꯕ ꯍꯥꯏꯕꯤꯔꯝꯃꯣ ꯅꯍꯥꯛꯄꯨ ꯑꯣ ꯀꯪꯂꯥꯕꯝ ꯔꯥꯃꯦꯁꯣꯔ ꯉꯥꯛꯇꯪ ꯑꯩꯅ ꯂꯩꯔ ꯍꯥꯏꯒꯦꯀꯣ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯏꯆꯦ ꯏꯁꯩꯁꯦ ꯂꯤꯗꯤ ꯂꯤꯔꯦ ꯑꯗꯣ ꯈꯜꯂꯗꯨꯅ ꯏꯆꯦꯅ ꯁꯛꯄ ꯇꯥꯅꯤꯡ ꯇꯧꯅꯦ ꯏꯃꯤꯠ ꯑꯁꯦ ꯒꯦꯁꯕꯝ ꯄꯨꯛꯅꯤꯡ ꯎꯏꯁꯤꯜꯂꯕꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯅꯣꯏ ꯐꯦꯃꯤꯂꯤꯁꯦ ꯁꯨꯄ꯭ꯔꯤꯌꯥ ꯅꯪꯇꯒꯤ ꯏꯝꯐꯥꯜ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯦꯡꯀ꯭ꯌꯨ ꯊꯃꯣꯏꯗ ꯊꯦꯡꯀ꯭ꯌꯨ ꯁꯨꯄ꯭ꯔꯤꯌꯥ ꯂꯣꯠꯇꯨꯅ ꯁꯔꯃ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯊꯃꯣꯏꯗ ꯁꯨꯔꯖꯤꯕ ꯉꯝꯗ꯭ꯔꯦ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ ꯅꯍꯥꯛꯄꯨ ꯃꯐꯝ ꯀꯗꯥꯏꯗ ꯊꯤꯔꯨꯒꯅꯤ ꯌꯥꯔꯕꯣ ꯋꯥꯈꯜꯒꯤ ꯙꯅꯥ ꯍꯧꯔꯛꯐꯝ ꯌꯦꯡ ꯑꯣꯏꯕꯅ ꯌꯥꯔꯕꯣ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯅꯥꯅꯣ ꯀꯔꯝꯅ ꯅꯪꯅ ꯀꯥꯎꯗ꯭ꯔꯤꯁꯦ ꯅꯤꯡꯁꯤꯡꯒꯅꯤ ꯅꯪꯅ ꯀꯥꯎꯗ꯭ꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ
ꯑꯩ ꯑꯃꯗ ꯁꯛꯎꯔꯕꯅꯤ ꯅꯨꯡꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯗꯕ ꯅꯨꯡꯁꯤ ꯐꯔꯕ ꯍꯧꯖꯤꯛ ꯐꯥꯒꯤ ꯇꯧꯕꯅꯤ ꯔꯥꯍꯨꯜꯁꯦ ꯏꯁꯩ ꯐꯥꯒꯤ ꯑꯃ ꯇꯧꯕꯅꯤ ꯗꯗꯥ ꯐꯖꯩꯌꯦ ꯑꯗꯩꯗꯤ ꯏꯁꯇꯣꯔꯁꯅ ꯊꯃꯣꯏꯒꯤ ꯁꯤꯡꯒꯔ ꯑꯇꯩ ꯈꯪꯗꯦ ꯏꯅꯃꯅꯕꯨ ꯁꯛꯑꯗꯤ ꯌꯥꯔꯦ ꯏꯅꯃꯅꯕꯨ ꯀꯩ ꯍꯥꯏꯕ ꯏꯁꯇꯣꯔꯁꯅ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒꯥ ꯏꯁꯩꯗꯣ ꯑꯃꯨꯛꯇꯪ ꯁꯛꯄꯤꯌꯨ ꯏꯆꯦꯒꯤ ꯃꯈꯣꯟꯗ ꯇꯥꯅꯤꯡꯉꯦ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒꯥ ꯍꯥꯏꯁꯤꯅ ꯀꯔꯝꯕꯅꯣ ꯉꯝꯂꯗꯤ ꯐꯥꯖꯧ ꯑꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯣꯏ ꯂꯩꯔꯝꯃꯦ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒꯥ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯁꯦ ꯂꯪꯆꯥꯛꯇ ꯀꯤꯁꯤ I don't know what ꯀꯤꯍꯧꯗꯅ language tell are you ꯊꯥꯔꯕꯅꯤ speaking. This one ꯉꯝꯂꯗꯤ Manipuri. ꯐꯥꯖꯧ ꯊꯃꯣꯏꯒꯤ ꯇꯦꯂꯪꯒꯥ ꯂꯪꯆꯥꯛꯇ ꯀꯤꯁꯤ ꯀꯤꯍꯧꯗꯅ ꯊꯥꯔꯕꯅꯤ ꯋꯥꯈꯜꯒꯤ ꯑꯇꯤꯌꯥꯗ ꯃꯄꯨ ꯄꯥꯟꯗꯅ ꯅꯣꯏꯗꯤ ꯏꯅꯤꯡꯇꯝꯅ ꯀꯣꯏꯄꯥꯏ ꯄꯥꯏꯖꯔꯤꯕꯤꯅꯤ Paigno. I don't know what language. ꯌꯥꯔꯕꯣ ꯑꯩ ꯌꯥꯝ ꯏꯁꯩ ꯌꯥꯝ ꯃꯌꯦꯛꯁꯦ ꯏꯁꯩ ꯃꯌꯦꯛꯁꯦ ꯃꯇꯦꯛ ꯃꯇꯦꯛ ꯐꯥꯏꯕꯀꯣ ꯂꯣꯏꯅꯒ ꯌꯥꯝ ꯐꯥꯗ꯭ꯔꯦ ꯐꯖꯩꯌꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯆꯅ ꯏꯅꯝꯃ ꯑꯃꯨꯛ ꯄꯥꯏꯒꯤꯅꯤ ꯍꯥꯏ ꯄꯥꯏꯔꯣꯏꯗ ꯇꯥꯏꯗꯤ ꯅꯚꯥꯏꯁꯤꯅ ꯑꯩꯕꯨ ꯄꯥꯏꯍꯟꯅ ꯄꯤꯗꯣꯔꯤꯕꯣ ꯁꯤ ꯄꯥꯔꯕꯅ ꯃꯣꯏꯒꯤꯁꯦ ꯑꯩꯁꯦ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤꯗꯣ ꯑꯃꯨꯛ ꯁꯛꯎ ꯍꯥꯏꯌꯨ ꯏꯆꯦ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤꯗꯣ ꯀꯔꯝꯕꯅꯣ ꯁꯅꯥ ꯊꯝꯕꯥꯜ ꯂꯩꯌꯦ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤꯗꯤ ꯐꯥꯗꯦꯀꯣ ꯑꯩ ꯁꯅꯥ ꯍꯌꯦꯡ ꯅꯪꯁꯨ ꯅꯦꯠ ꯂꯣꯏꯁꯟꯒꯅꯨ ꯅꯆꯦꯒꯤꯁꯨ ꯅꯦꯠ ꯂꯣꯏꯁꯜꯂꯔꯣꯏꯒꯦ ꯍꯌꯦꯡꯗꯤ ꯄꯨꯡ ꯑꯃꯨꯛ ꯁꯛꯑꯣ ꯃꯥꯄꯟꯗꯒꯤꯅ ꯕꯥꯅꯤ ꯍꯥꯏꯌꯣ ꯑꯣꯏꯅ ꯆꯦ ꯅꯩꯔꯣ ꯑꯩ ꯑꯩ ꯌꯥꯎꯔꯨꯔꯒꯦ ꯅꯣꯛꯄꯗ ꯍꯌꯦꯡꯗꯤꯀꯣ ꯁꯤꯔꯦ ꯅꯆꯦꯒ ꯅꯪꯒꯅ ꯅꯩꯔꯣ ꯍꯌꯦꯡ ꯁꯅꯥ ꯂꯩꯌꯨꯀꯣ ꯅꯥꯈꯣ ꯑꯗꯒꯤꯗꯤ ꯌꯥꯔꯦ ꯍꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯁꯦꯂꯥꯏꯟ ꯍꯥꯟꯅꯗ꯭ꯔꯕ ꯅꯪꯕꯨ ꯑꯗ ꯏꯁꯇꯣꯔꯁꯅ ꯂꯞꯀꯤ ꯌꯥꯔꯦ ꯌꯥꯔꯦ ꯀꯩꯅꯣꯒ ꯄꯤꯁꯜꯂꯛꯑꯦꯀꯣ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯕ ꯕꯤꯁꯅꯥꯅ ꯃꯅꯤ ꯃꯥꯅꯤ ꯆꯨꯝꯃꯤ ꯀ꯭ꯌꯨꯠ ꯀꯄꯜ ꯊꯦꯡꯀ꯭ꯌꯨ ꯗꯅꯥꯅ ꯔꯥꯏꯝꯁꯇꯣ ꯑꯣ ꯔꯥꯏꯝꯁ ꯀꯔꯝꯕꯅꯣ ꯊꯝꯕꯥꯜ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤ ꯅꯪꯗꯤ ꯊꯝꯕꯥꯜ ꯀꯩꯅꯣꯗꯨꯔꯥ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤ ꯅꯪꯗꯤ ꯂꯩꯀꯣꯜꯒꯤ ꯔꯥꯅꯤꯅꯤ ꯅꯪꯕꯨ ꯀꯦꯟꯈꯤꯅꯤ ꯈꯟꯕꯗ ꯇꯞꯊꯗꯔꯦ ꯊꯋꯥꯏꯁꯦ ꯑꯗꯨꯗꯤ ꯒꯨꯂꯥꯞ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤꯗꯤ ꯅꯠꯇ꯭ꯔꯣ ꯊꯝꯕꯥꯜ ꯀꯧꯕꯤ ꯒꯨꯂꯥꯞ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤꯗ ꯑꯗꯨꯗ ꯑꯩꯁꯨ ꯈꯪꯗꯦ ꯀꯃꯦꯟꯁ ꯃꯥꯡꯈ꯭ꯔꯦꯅꯦ ꯑꯗꯨꯝ ꯆꯤꯡꯊꯔꯦ ꯅꯪꯁꯨ ꯁꯤꯒ ꯑꯁꯥꯡꯕ ꯑꯃ ꯂꯥꯛꯕꯗꯣ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯅꯤ ꯊꯤꯔꯦ ꯀꯛꯈ꯭ꯔꯦ ꯀꯛꯈ꯭ꯔꯕꯗꯣ ꯅꯤꯡꯊꯧꯅ ꯀꯛꯈ꯭ꯔꯦ ꯀꯔꯤ ꯗꯤꯌꯥ ꯏꯊꯔꯛꯏꯖꯥꯠꯅꯣ ꯕ꯭ꯂꯣꯛꯁ ꯑꯅꯨ ꯕꯥꯏ ꯕꯥꯏ ꯑꯣꯏꯔꯒꯦ ꯕꯥꯏ ꯑꯣꯀꯦ ꯕꯥꯏ ꯑꯣꯀꯦ ꯗꯤꯌꯥ ꯕꯥꯏ तुम नेपाली हो नहीं मणिपुरी है तो भी हम सुना लोग मामा मणिपुरी अस है फरसी मेरे है चैनल पे आज चीन है नए हो तो मेरे चैनल को सपोर्ट कीजिए और लाइक में लाइक कीजिए अखोई कꯩꯅꯣꯅ 40 रुपीस कꯩꯅोगा डॉलर का कापी रही ꯀꯅꯥꯅ सुप्रिया शर्मा सुप्रिया कꯩꯅꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯁ ꯐꯔꯦ ꯁꯤꯅ ꯍꯦꯛ ꯍꯥꯏ ꯑꯇꯩꯗꯤ ꯀꯣꯃꯦꯟꯁ ꯂꯥꯛꯇ꯭ꯔꯤꯕꯣ ꯉꯁꯤꯁꯦ ꯂꯤꯒꯣꯗ ꯂꯩꯌꯦ ꯃꯥ ꯕ꯭ꯂꯥꯡꯀꯦꯠ ꯃꯅꯨꯡꯗ ꯂꯩꯌꯦ ꯇꯧ ꯂꯩꯔꯦ ꯊꯣꯏꯕꯤꯁꯅꯥ ꯑꯌꯨꯁꯤ ꯎꯗꯕ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅꯤ ꯑꯌꯨꯁꯤ ꯇꯨꯝꯈꯔꯦ ꯉꯁꯤ ꯏꯁꯇꯣꯔꯁꯅ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯁꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯉꯁꯤꯁꯦ ꯃꯤ ꯑꯃꯨꯛ ꯂꯥꯛꯇꯤꯌꯦ ꯉꯁꯤ ꯃꯤ ꯌꯥꯝꯅ ꯑꯃꯨꯛ ꯂꯤꯛꯏ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯃꯨꯛ ꯁꯥꯎꯔꯛꯑꯅꯤ ꯊꯣꯏꯕꯤꯁꯤꯅ ꯃꯤ ꯂꯥꯛꯇꯦ ꯅꯠꯇꯦ ꯍꯥꯏꯔꯒ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏꯗꯤ ꯑꯗꯨꯝ ꯗꯦꯂꯤ ꯑꯗꯨꯝ ꯂꯥꯛꯏ ꯅꯨꯡꯉꯥꯏꯕꯀꯣ ꯌꯥꯝ ꯅꯨꯡꯁꯤꯗꯣ ꯍꯥꯏꯗꯤ ꯉꯔꯥꯡꯗꯤ ꯃꯤ ꯀꯌꯥꯝ ꯂꯥꯛꯄꯅꯦꯕ ꯉꯁꯤꯁꯦ ꯃꯤꯁꯨ 10 ꯈꯛꯇꯪ ꯂꯩꯌꯦꯕꯀꯣ ꯉꯁꯥꯏ ꯋꯥꯏꯗꯤ ꯍꯧꯖꯤꯛ ꯋꯥꯏꯗꯤ ꯃꯤ 100ꯒꯤ ꯃꯊꯛꯇ ꯀꯥꯔꯨꯔꯕꯅꯦꯕ ꯑꯃꯨꯛ ꯍꯟꯊꯈꯔꯦ ꯂꯣꯏꯅ ꯂꯣꯟ ꯈꯪꯗꯕꯩꯅꯤ ꯑꯗꯣ ꯑꯥꯎꯠꯀꯤ ꯃꯤ ꯉꯥꯛꯇꯅꯤ ꯑꯃꯨꯛ ꯍꯟꯊꯈ꯭ꯔꯦ ꯖꯔ ꯍꯟꯊꯔꯒ 10 ꯂꯩꯈ꯭ꯔꯦ ꯑꯗꯒꯤꯗꯤ ꯑꯃꯨꯛꯀ ꯒꯔ ꯀꯥꯈꯠꯂꯒ 2ꯒ ꯌꯧꯔꯤ ꯒꯔ ꯀꯨꯟ ꯀꯨꯟꯊ꯭ꯔꯥꯗ ꯑꯃꯨꯛ ꯂꯩ ꯊꯣꯏꯕꯤꯁꯅꯥ ꯍꯣꯏ ꯌꯣꯡ ꯉꯛꯇꯅꯤ ꯂꯥꯛꯂꯤꯁꯦ ꯃꯤ ꯑꯃ ꯐꯧ ꯅꯠꯇꯦꯀꯣ ꯍꯣꯏ ꯂꯥꯛꯏꯕ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯕꯤꯗꯨꯅ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯅꯨꯡꯁꯤꯕꯤ ꯉꯥꯛꯇꯅꯤ ꯑꯇꯣꯞꯄ ꯂꯥꯛꯄ꯭ꯔꯥ ꯂꯥꯛꯇꯦ ꯍꯥꯏꯕꯅꯤꯕꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯊꯣꯏꯕꯤꯁꯅꯥ जन्म 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 ꯁꯣꯕꯤꯇꯥ साथ ꯋꯥꯍꯦꯡꯕꯝ चलना यूं ꯍꯥꯏ ही ꯍꯜꯂꯣ कसम तुम्हें कसम ꯍꯤꯟꯗꯤ ꯁꯛꯄ ꯏꯁꯩ ꯁꯛꯄ ꯌꯥꯗꯦ ꯍꯥꯏꯔꯣ ꯀꯅꯥ ꯍꯥꯏꯕ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯑꯦꯜꯕꯤꯗ ꯀꯅꯥ ꯍꯥꯏꯕ ꯃꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯂꯩꯌꯦ ꯅꯣꯏꯒꯤꯗꯃꯛ ꯏꯁꯇꯣꯔ ꯊꯦꯡꯀ꯭ꯌꯨ ꯏꯁꯇꯣꯔ
ꯃꯣꯕꯥꯏꯜꯁꯤꯒ ꯊꯣꯜꯂꯤꯕ ꯃꯤꯡꯁꯤꯡꯁꯦ ꯑꯉꯛꯄꯅꯤꯗ꯭ꯔꯥ ꯂꯩꯌꯦ ꯍꯣꯏ ꯃꯁꯤ ꯁꯅꯥ ꯅꯪ ꯀꯣꯃꯦꯟꯠꯁ ꯄꯤꯔꯛꯎ ꯍꯣꯏ ꯂꯩꯌꯦꯗ ꯁꯅꯥ ꯍꯥꯏꯔꯒ ꯅꯪ ꯌꯥꯕ꯭ꯔꯥ ꯀꯩꯅꯣꯗ ꯅꯪꯒꯤ ꯂꯩꯌꯦꯗꯣ ꯄꯨꯔꯥ ꯐꯤꯛꯁ ꯑꯣꯏꯅ ꯊꯝꯈ꯭ꯔꯕ ꯀꯩꯅꯣꯗ ꯀꯩꯅꯣꯒꯤꯗ ꯀꯃꯦꯟꯒꯤ ꯑꯩꯈꯣꯏ ꯃꯣꯕꯥꯏꯜꯗ ꯀꯝꯄꯨꯇꯔꯒꯤ ꯕꯦꯡꯀꯤ ꯑꯗꯨꯃꯥꯏꯅꯒ ꯐꯤꯛꯁꯀ ꯊꯝꯈ꯭ꯔꯕ ꯇꯛ ꯂꯧꯅꯕꯗ ꯂꯩꯌꯦ ꯇꯛ ꯂꯧꯅ ꯂꯩꯌꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯏꯅꯝꯃ ꯅꯨꯄꯥꯁꯨ ꯅꯨꯄꯥꯁꯨ ꯌꯥꯎꯋꯦ ꯑꯩ ꯑꯁꯤꯁꯨ ꯅꯨꯡꯁꯤꯕꯤꯔꯣ ꯑꯣꯟꯅꯗ꯭ꯔꯣ ꯅꯨꯄꯥꯁꯨ ꯌꯥꯎꯋꯦ ꯍꯥꯏꯔ ꯅꯨꯄꯥꯗ ꯌꯥꯎꯔꯤꯁꯦ ꯑꯩꯈꯣꯏ ꯈꯨꯃꯟ ꯈꯛꯇ ꯅꯠꯇꯦ ꯀꯅꯥ ꯀꯅꯥ ꯌꯥꯎꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯣꯏ ꯆꯠꯅꯈ꯭ꯔꯕ ꯈꯪꯗꯦꯗ ꯈꯨꯃꯟ ꯅꯪꯕꯨ ꯂꯩꯔꯤꯕꯣ ꯅꯆꯦꯅ ꯀꯧꯕ ꯇꯥꯔꯤꯕ꯭ꯔꯣ ꯈꯨꯃꯟ ꯈꯨꯃꯟ ꯅꯤꯡꯊꯧ ꯈꯨꯀꯧ ꯂꯥꯀꯧ ꯈꯨꯃꯟ ꯅꯈꯣꯡ ꯍꯥꯝꯕ ꯆꯠꯂꯕꯣ ꯈꯨꯃꯟ ꯈꯨꯃꯟ ꯂꯥꯛꯇꯦ ꯈꯨꯃꯟ ꯂꯥꯛꯇꯦ ꯅꯨꯄꯤꯒ ꯇꯣꯀꯤꯡ ꯈꯨꯃꯟ ꯁꯥꯏꯀꯜ ꯆꯦꯟ ꯇꯥꯈ꯭ꯔꯕꯣ ꯃꯥ ꯗ꯭ꯌꯨꯇꯤꯗꯔ ꯗ꯭ꯌꯨꯇꯤ ꯃꯐꯝꯗꯔ ꯉꯁꯤ ꯍꯌꯦꯡ ꯈꯨꯊꯦꯡꯅ ꯑꯣꯏ ꯃꯥ ꯁꯤꯔꯦ ꯍꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯉꯩ ꯑꯣꯏꯈꯤꯗꯔ ꯄꯥꯈꯠꯆꯩ ꯂꯝꯂꯥꯟꯕꯤ ꯉꯁꯥꯏ ꯀꯅꯥꯅꯣ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣꯅ ꯀꯧꯅꯥꯒꯤ ꯏꯔꯝꯕꯅꯤꯅꯦ ꯆꯦꯟꯅꯦꯜ ꯄꯥꯏꯕ ꯑꯣꯏ ꯃꯥꯜꯂꯦ ꯍꯥꯏꯔꯝꯃꯒ ꯍꯧꯖꯤꯛꯇꯔꯣ ꯉꯁꯥꯏ ꯋꯥꯏꯗ ꯍꯥꯏꯗꯕꯗꯤ ꯆꯪꯉꯛꯇ꯭ꯔꯦ ꯑꯣ ꯀꯩꯅꯣꯁꯨ ꯂꯩ ꯔꯥꯃꯦꯁꯣꯔꯁꯨ ꯂꯩ ꯑꯩꯁꯨ ꯃꯥꯒꯤꯅꯦ ꯊꯦꯡꯀ꯭ꯌꯨ ꯔꯥꯃꯦꯁꯣꯔ ꯔꯥꯃꯦꯁꯣꯔ ꯑꯩ ꯅꯍꯥꯟꯅ ꯑꯩ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯔꯥꯃꯦꯁꯣꯔ ꯑꯩ ꯅꯍꯥꯟꯅ ꯅꯪꯒꯤ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯈ꯭ꯔꯕꯅꯤꯀꯣ ꯑꯗꯩ ꯀꯣꯃꯦꯟꯠꯁꯨ ꯄꯤꯈꯤꯕꯅꯤ ꯑꯩꯅ ꯀꯪꯂꯥꯄꯨꯔꯝ ꯔꯥꯃꯦꯁꯣꯔ ꯑꯁꯤꯗ ꯂꯩꯔꯤꯁꯤꯗꯤ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯀꯅꯦꯛ ꯂꯩꯔꯝꯃꯅꯤ ꯍꯧꯖꯤꯛ ꯅꯍꯥꯟꯒꯤ ꯀꯩꯅꯣꯗꯩ ꯇꯧꯔꯝꯃꯅꯤ ꯑꯗꯩꯗꯤ ꯑꯇꯣꯞꯄ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯁꯤꯗ ꯌꯥꯎꯗꯕ ꯃꯤꯁꯤꯡꯗꯁꯨ ꯑꯩꯅ ꯍꯥꯏꯈ꯭ꯔꯕꯅꯦꯕ ꯑꯩꯈꯣই ꯄꯥꯎ ꯐꯥꯎꯅꯕꯁꯤꯡꯗ ꯈꯨꯃꯟ ꯅꯈꯣꯡ ꯐꯝꯃꯤꯕꯗꯣ ꯅꯣꯛꯇ꯭ꯔꯗꯤ ꯈꯨꯃꯟ ꯆꯠꯈ꯭ꯔ ꯃꯥꯜꯂꯦ ꯈꯨꯃꯟ ꯂꯩꯇꯦꯕꯣ ꯏꯁ ꯃꯗꯨꯕꯨ ꯀꯩꯅꯣ ꯀꯩꯅꯣꯝ ꯔꯨꯞ ꯑꯃ ꯂꯧꯔ ꯆꯪꯉꯛꯇꯣꯏꯅꯦ ꯑꯃꯨꯛ ꯁꯥꯎꯅꯤꯡꯉꯦ ꯈꯨꯃꯟ ꯆꯠꯈꯤꯕꯁꯦ ꯉꯁꯤ ꯑꯩ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯑꯦꯜꯕꯤ ꯅꯪꯗꯤ ꯆꯪꯕꯤꯗꯦ ꯃꯉꯣꯟꯗ ꯑꯩꯗꯤ ꯃꯥꯅ ꯇꯧꯕ ꯃꯇꯝꯗ ꯕꯥꯔꯣ ꯇꯥꯔꯦ 12 ꯇꯥꯔꯦ 12 ꯇꯥꯔꯕꯅꯤꯅ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯃꯤꯠꯇꯨ ꯌꯥꯔꯛꯇ꯭ꯔꯦ ꯅꯪ ꯆꯪꯕꯤꯗꯨꯗꯤ ꯑꯩꯒꯤ ꯃꯍꯨꯠꯇ ꯅꯪ ꯆꯪꯉꯤꯗꯤ ꯍꯥꯝꯃꯤꯕꯣ ꯍꯥꯏꯗꯧꯕ ꯑꯩ ꯈꯣꯡ ꯊꯤꯟꯗꯣꯛꯀꯦ ꯈꯣꯡ ꯌꯥꯔꯛꯇ꯭ꯔꯦ ꯈꯣꯡꯁꯦ ꯅꯥꯕꯅ ꯂꯣꯏꯔꯦ ꯂꯝꯕꯤ ꯀꯅꯥꯅꯣ ꯁꯨꯝ ꯁꯥꯡꯉꯤꯅꯦ ꯒꯨꯠꯕꯝ ꯊꯝꯕꯥꯜ ꯀꯧꯕꯤ ꯊꯝꯕꯥꯜ ꯀꯧꯕ ꯂꯩꯅꯨꯡꯁꯤ ꯂꯪꯁꯤ ꯑꯉꯥꯡ ꯑꯩꯈꯣꯏꯅ ꯄꯥꯝꯖꯩꯗꯣ ꯄꯥꯝꯖꯩꯗꯣ ꯍꯦꯛꯄꯗꯨꯗꯤ ꯉꯝꯖꯗꯦ ꯏꯁꯤꯡ ꯏꯌꯥꯏꯗ ꯁꯥꯠꯄꯅ ꯑꯉꯥꯡꯕ ꯊꯝꯕꯥꯜ ꯑꯉꯧꯕ ꯊꯝꯕꯥꯜ ꯄꯣꯝꯁꯥꯠꯅꯕꯤ ꯂꯩꯔꯥꯡ ꯑꯩꯗꯤ ꯂꯣꯏꯅ ꯄꯥꯝꯖꯩꯗꯣ ꯍꯥ 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 ꯑꯗꯨꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗꯤ ꯊꯦꯡꯅꯔꯛꯇꯦ ꯑꯩꯈꯣꯏ ꯀꯁꯥꯔꯗꯅ ꯀꯃꯥꯏꯅ ꯍꯥꯏ ꯈꯪꯕ꯭ꯔꯥ ꯒꯨꯂꯥꯞ ꯀꯧꯕꯤ ꯒꯨꯂꯥꯞ ꯂꯩꯅꯨꯡꯁꯤ ꯀꯧꯕꯤ ꯂꯩꯅꯨꯡꯁꯤ ꯅꯪꯗꯤ ꯂꯩꯀꯣꯜꯒꯤ ꯔꯥꯅꯤꯅꯤ ꯅꯪꯕꯨ ꯀꯦꯟꯈꯤꯅꯤ ꯈꯟꯕꯗ ꯇꯞꯊꯗꯔꯦ ꯊꯋꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯌꯥꯎꯋꯤ ꯑꯩꯈꯣꯏ ꯗꯗꯥ ꯀꯁꯥꯔꯗꯅ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯁꯛꯄꯤꯌꯨ ꯄ꯭ꯂꯤꯖ ꯏꯃꯥ ꯍꯣꯏ ꯅꯣꯏꯗꯥꯗ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯍꯥꯏꯔꯨꯅꯨ ꯀꯞꯊꯒꯤꯅ ꯇꯣꯛꯀꯅꯤ ꯅꯣꯃꯤꯇꯥ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯛꯅ ꯁꯤꯕꯝ ꯕ꯭ꯂꯣꯛ ꯃꯥꯒꯤ ꯃꯃꯥꯡꯒꯤ ꯆꯦ ꯀꯩ ꯃꯊꯦꯜ ꯅꯤꯄꯥꯟ ꯆꯥꯒꯦ ꯈꯛꯇꯣ ꯈꯪꯉꯨ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯏꯌꯦ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯒꯨꯠꯕꯝꯅ ꯀꯩꯕ ꯑꯣ ꯃꯅꯤꯄꯨꯔ ꯔꯥꯏꯝꯁꯅꯦ ꯃꯅꯤꯄꯨꯔꯤ ꯔꯥꯏꯝꯁꯅꯦ ꯑꯣ ꯍꯣꯏ ꯍꯧꯖꯤꯛꯀꯤꯗꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤꯗꯨꯅ ꯔꯥꯍꯨꯜꯅ ꯀꯁꯥꯔꯒꯤ ꯃꯇꯝ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛ ꯅꯝꯗꯣꯏꯅꯣ ꯀꯥꯞꯄꯛꯄꯅ ꯃꯇꯝ ꯀꯌꯥꯃꯨꯛ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯤꯔꯣ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯔꯥꯍꯨꯜ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯤꯔꯣ ꯉꯁꯤ ꯈꯪꯗ꯭ꯔꯤ ꯉꯁꯤꯁꯦ ꯑꯦꯜꯕꯤꯁꯦ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯌꯥꯎꯗꯦ ꯃꯩ ꯌꯥꯝ ꯃꯣꯕꯥꯏꯜꯁꯨ ꯕꯦꯇ꯭ꯔꯤ ꯌꯥꯝ ꯌꯥꯎꯗꯦꯕꯀꯣ ꯑꯗꯣ ꯀꯞꯄꯒ ꯕꯦꯇ꯭ꯔꯤꯁꯤꯅ ꯀꯣꯟꯅ ꯂꯩꯔꯤ ꯐꯥꯎꯗꯤ ꯀꯞꯄꯨ ꯇꯧꯔꯅꯤ ꯍꯥꯟꯅ ꯁꯛꯎ ꯀꯞꯄꯒ ꯀꯣꯟꯅ ꯀꯞꯄꯨ ꯍꯥꯟꯅ ꯁꯛꯎ ꯑꯗꯒꯤꯗꯤ ꯁꯤꯅ ꯄꯣꯛꯅ ꯄꯨꯛꯅ ꯏꯇꯥ ꯏꯇ ꯃꯟꯖ ꯀꯥꯗ ꯆꯠꯂꯒꯦ ꯁꯛꯄꯤꯔꯣ ꯁꯛꯄꯤꯔꯛꯑꯣꯁꯦ ꯑꯩꯅ ꯐꯥꯗꯕ ꯏꯁꯩ ꯉꯥꯛꯇ ꯁꯥꯏꯔꯛꯑꯦ ꯅꯣꯏꯁꯦ ꯏꯕꯥꯏ ꯂꯥꯏꯐꯇ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯀꯅꯥꯗꯅꯣ ꯅꯪ ꯑꯩꯉꯣꯟꯗꯔꯣ ꯍꯥꯏꯔꯤꯁꯦ ꯁꯨꯡꯂꯥꯛ ꯂꯥꯛꯑꯣꯏ ꯅꯪ ꯏꯕꯥꯏ ꯀꯅꯥꯅꯣ ꯂꯥꯛꯀꯅꯤ ꯏꯕꯥꯏ ꯂꯥꯛꯀꯅꯤ ꯀꯦ ꯑꯦꯁ ꯅꯆꯦꯗꯤ ꯂꯥꯛꯄ ꯖꯣꯟꯁꯟ ꯉꯝꯒꯗꯕ ꯃꯥꯟꯗꯦ ꯇꯨꯝꯅꯤꯡꯉꯅꯤ ꯉꯥꯏꯍꯥꯛ ꯂꯩꯒꯩ ꯀꯨꯟꯖꯕꯤꯌꯥꯔꯤꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯔꯣꯅ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯀꯨꯟꯖꯕꯤꯌꯥꯔꯤ ꯏꯁꯩ ꯀꯩ ꯁꯛꯁꯤꯒꯦ ꯐꯖ ꯐꯖꯕ ꯌꯥꯝ ꯂꯩꯕꯅꯤꯅꯦ ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯅꯪꯅ ꯁꯥꯒꯩ ꯃꯧꯅꯤ ꯑꯃꯒꯤ ꯃꯧꯅꯦ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯏꯁꯀꯤꯔ ꯍꯥꯏꯒꯠꯈ꯭ꯔꯦ ꯎꯅ ꯎꯅ ꯇꯥꯝꯅꯔ ꯄꯨꯟꯁꯤꯅꯤ ꯃꯈꯥꯁꯤꯗꯤ ꯀꯅꯥꯅꯣꯝ ꯁꯛꯍꯜꯂꯣ ꯐꯥꯗ꯭ꯔꯦ ꯁꯛꯈꯪꯅꯗ꯭ꯔꯕ ꯅꯗ꯭ꯔꯕ ꯂꯝ ꯂꯥꯟꯕ ꯑꯃꯒꯨꯝ
ꯅꯪꯅ ꯁꯥꯒꯩ ꯑꯃꯒꯤ ꯃꯧꯅꯤ ꯑꯩꯅ ꯅꯪꯒꯤ ꯀꯥꯏꯅ ꯈꯣꯡꯂꯣꯏꯅꯤ ꯍꯥꯏꯗ ꯐꯖꯩ ꯐꯖꯩ ꯇꯥꯂꯤꯌꯥ ꯇꯥꯂꯤꯌꯥ ꯂꯝꯕꯤꯒꯤ ꯆꯤꯗꯥꯏꯗ ꯋꯥꯎ ꯀꯞꯇꯨꯅ ꯌꯦꯡꯂꯤꯕ ꯑꯩꯁꯦ ꯃꯇꯝ ꯑꯃꯗ ꯅꯪꯉꯣꯟꯗ ꯁꯦꯟꯇꯔ ꯄ꯭ꯔꯦꯁ ꯌꯥꯝꯅ ꯄꯤꯖꯈꯤꯕꯗꯨꯅꯤ ꯍꯥ ꯊꯋꯥꯟꯃꯤꯆꯥꯛ ꯅꯪ ꯄꯨꯗ꯭ꯔꯨꯡ ꯄꯨꯗ꯭ꯔꯨꯡ ꯇꯧ ꯀꯨꯟꯖꯦ ꯃꯥꯏꯕꯝ ꯅꯪ ꯐꯣꯟꯗꯣ ꯕꯤꯌꯨꯗ ꯁꯛꯇ꯭ꯔꯤꯕꯣ ꯅꯪ ꯅꯣꯏꯅꯦ ꯐꯣꯟꯗꯨꯗꯤ ꯄꯥꯁꯦꯕ ꯅꯛꯁꯟꯕꯗ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯋꯤ ꯃꯤꯠꯀꯤꯁꯦ ꯀꯩꯅꯣꯝ ꯇꯧꯍꯜꯂꯦꯕ ꯑꯩꯁꯦ ꯄꯥꯕꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏꯒꯤ ꯑꯩ ꯑꯦꯜꯕꯤꯗꯣ ꯄꯥꯕꯕꯨꯗꯤ ꯌꯥꯏꯕꯗꯣ ꯑꯦꯜꯕꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯦꯜꯕꯤꯁꯦ ꯑꯩꯈꯣꯏꯅ ꯑꯣꯟ ꯇꯧꯕꯗꯣ ꯌꯥꯏꯔ ꯌꯥꯗꯦ ꯑꯗꯨꯒꯤꯅꯤꯗ ꯕꯤ ꯀꯨꯟꯖꯕꯤꯍꯥꯔꯤ ꯁꯦꯟꯇ ꯑꯣꯝꯗꯩꯗꯤ ꯎꯝ ꯁꯛꯇ꯭ꯔꯤꯕꯣ ꯅꯣꯏꯅꯤ ꯍꯥꯏꯅ ꯊꯣꯏꯕꯤꯅ ꯍꯥꯏꯔꯦ ꯍꯣꯔꯦꯟ ꯉꯥꯏꯂꯩ ꯁꯛꯂꯛꯀꯅꯤ ꯃꯥꯅ ꯁꯛꯑꯒ ꯑꯩꯅ ꯃ꯭ꯌꯨꯖꯤꯛ ꯄꯤꯔꯛꯀꯅꯤ ꯁꯤ ꯈꯛꯇꯗꯅ ꯅꯪꯒꯤ ꯃꯣꯕꯥꯏꯜ ꯇꯞꯐꯝ ꯀꯃꯥꯏ ꯄꯥꯎꯅꯦ ꯃꯥꯏꯕꯝ ꯁꯛꯇ꯭ꯔꯤꯕꯣ ꯅꯣꯏꯅꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯑꯁꯤꯗꯅꯤ ꯋꯥꯟꯗꯔꯤꯁꯦ ꯅꯣꯛꯄꯗ ꯏꯁꯇꯣꯔꯅ ꯊꯝꯁ ꯑꯞ ꯄꯤꯔꯦ ꯖꯣꯟꯁꯟꯅ ꯐꯥꯒꯤ ꯇꯧꯔꯒ ꯀꯔꯤ ꯐꯖꯒꯦ ꯇꯧꯔꯒ ꯐꯩꯗꯣꯛꯈ꯭ꯔꯦ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏ ꯇꯥꯃꯣꯗꯤꯅꯦ ꯏꯁꯩꯁꯦ ꯐꯖꯅ ꯍꯧꯒꯠꯂꯛꯄ꯭ꯔꯥ ꯁꯛꯂꯒꯅꯦ ꯂꯣꯏꯕꯗꯅꯦ ꯃꯌꯦꯛ ꯃꯥꯏ ꯋꯥꯔꯠꯇꯣ ꯂꯣꯏ ꯂꯥꯟꯈ꯭ꯔꯅꯦꯕ ꯅꯣꯛꯅꯤꯡꯕ ꯋꯥꯔꯗ ꯊꯣꯛꯂꯛꯇ꯭ꯔꯕꯅꯤ ꯈꯔ ꯗꯗꯥꯅ ꯁꯛꯄꯁꯤꯃ ꯐꯖꯔꯛꯑꯒ ꯍꯦꯛꯇ ꯐꯩꯒꯤꯕ ꯍꯥꯏ ꯑꯗꯨꯅꯦ ꯃꯑꯣꯡꯗꯤ ꯃꯥꯟꯕꯅꯦꯕ ꯌꯥꯝ ꯍꯩꯕꯩ ꯃꯑꯣꯡꯗꯒ ꯇꯧꯔꯒ ꯁꯥꯏꯟꯒ ꯇꯧꯔꯒ A7 Beats hello hi ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯃꯤꯃꯥꯡꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯤꯔꯤꯕ ꯌꯥꯝꯃꯥꯟ ꯀꯔꯤꯒꯤ ꯑꯩꯕꯨ ꯀꯔꯤꯒꯤ ꯀꯔꯤꯒꯤ ꯀꯥꯎꯈ꯭ꯔꯦꯅꯦ ꯑꯗꯨꯝꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯛꯂꯒ ꯀꯔꯤꯒꯤ ꯈꯪꯗ꯭ꯔꯦꯗ ꯑꯩꯈꯣꯏ ꯏꯁꯩ ꯐꯥꯒꯟꯕ ꯃꯤꯅ ꯑꯗꯨꯝꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯃꯥꯟꯕ ꯅꯠꯇꯦꯍꯦ ꯄꯤꯔꯒ ꯑꯁꯦꯡꯕꯩꯅꯦ ꯅꯪꯒꯤ ꯃꯅꯤꯄꯨꯔꯤ ꯊꯃꯣꯏꯅ ꯌꯦꯁ ꯋꯥꯎ ꯄꯦꯜꯂꯗꯔꯥ ꯊꯃꯣꯏ ꯁꯦꯡꯅ ꯏꯅꯝꯃ ꯃꯤ ꯅꯨꯡꯁꯤꯅꯁꯤ ꯆꯥꯝ ꯁꯨꯗꯣꯔꯦ 186 ꯄꯨ ꯂꯥꯛꯑꯦ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅꯔꯒ ꯀꯔꯤꯒꯤ ꯕ꯭ꯂꯨ ꯃꯤꯃꯥꯡꯗ ꯄꯤꯔꯣꯏ ꯕ꯭ꯂꯨ ꯄꯤꯔꯣꯏ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯀꯤꯔꯤꯕ ꯕ꯭ꯂꯨꯁꯦ ꯄꯤꯔꯦ ꯑꯁꯨꯝꯅ ꯑꯩꯕꯨ ꯏꯀꯥꯏꯕ ꯄꯤꯔꯒ ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯑꯣꯏꯔꯕꯔꯥ ꯅꯤꯡꯁꯤꯡꯉꯦ ꯍꯧꯖꯤꯛ ꯏꯁꯩꯗꯣ ꯎꯝ ꯀꯥꯎꯔꯦꯕ ꯀꯨꯟꯖꯕꯤꯍꯥꯔꯤꯒꯤ ꯏꯁꯩꯁꯦ ꯍꯦꯂꯦ ꯍꯦꯂꯦ ꯀꯣꯡꯒ꯭ꯔꯦꯠꯁꯀ ꯍꯥꯏꯔꯛꯑꯦꯅꯦ ꯑꯩꯁꯦ ꯀꯣꯡꯖꯕꯤꯍꯥꯔꯤ ꯏꯁꯩꯗ ꯌꯥꯝ ꯑꯗꯒꯤ ꯉꯥꯎꯖꯕ ꯃꯤꯅꯦꯕ ꯑꯗꯣ ꯏꯁꯩꯗꯣ ꯊꯣꯏ ꯑꯃꯨꯛ ꯐꯥꯗꯕ ꯄꯤꯀꯦꯅ ꯏꯅꯝꯃ ꯍꯥꯏ ꯍꯦꯜꯂꯣ ꯕ꯭ꯂꯨ ꯊꯣꯏ ꯄꯤꯕꯤꯗꯤ ꯑꯗꯒꯤꯗꯤ ꯍꯥꯏꯕ ꯄꯨꯁꯄꯥꯔꯥꯅꯤ ꯃꯦꯔꯥ ꯐꯦꯚꯔꯦꯠ ꯁꯤꯡꯒꯔ ꯍꯥꯏ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨꯒꯒꯤꯗꯤ ꯆꯤꯒꯕ ꯑꯩ ꯀꯅꯥꯅꯣ ꯈꯪꯕꯔꯣ ꯂꯥꯛꯑꯕ ꯑꯩ ꯈꯥꯒꯦꯝꯕꯒꯤ ꯁꯅꯥ ꯀꯩꯅꯣ ꯇꯧ ꯃꯃꯥꯅꯤ ꯍꯣꯔꯦꯟꯅꯦ ꯀꯔꯤ ꯀꯔꯟ ꯍꯤꯟꯖꯥꯡ ꯇꯨꯔꯟ ꯆꯥꯒꯦ ꯍꯥꯏꯌꯦ ꯀꯃꯦꯟ ꯂꯥꯛꯄ ꯌꯥꯎꯔꯗꯤꯅꯦ ꯀꯩꯅꯣ ꯇꯧ ꯈꯥꯒꯦꯝꯕꯒꯤ ꯆꯔꯝ ꯃꯦꯠꯂꯣ ꯑꯝꯇ ꯃꯃꯥꯅꯤ ꯍꯥꯏꯌꯦ ꯍꯥꯠꯇꯣ ꯑꯩ ꯈꯪꯉꯤ ꯑꯩꯅ ꯅꯪꯁꯦ ꯈꯪꯉꯤ ꯅꯪꯁꯦ ꯄ꯭ꯔꯤꯟꯁ ꯕꯥꯕꯨꯅꯤ ꯑꯗꯒꯤ ꯁꯅꯥꯅ ꯏꯕꯥꯏ ꯕ꯭ꯂꯨ ꯄꯤꯕꯗꯤ ꯍꯩꯕ꯭ꯔꯥ ꯍꯩ ꯄꯤꯈ꯭ꯔꯕꯅꯤꯅ ꯕꯥꯏꯅ ꯕ꯭ꯂꯨ ꯅꯪꯉꯣꯟꯗ ꯁꯅꯥ ꯊꯣꯏꯕꯤ ꯁꯅꯥꯅ ꯃꯤ ꯆꯥꯝꯃ ꯍꯦꯜꯂꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯃꯤ ꯂꯥꯛꯑꯦꯀꯣ ꯑꯃꯤत गुप्ता हाय हेलो अमित गुप्ता जो मेरे चैनल पे आज नए आए हैं तो मेरे चैनल को सपोर्ट कीजिए और मेरे एलबी पे लाइक कीजिए थोई पी के ꯑꯗꯒꯤꯗꯤ ꯕꯤꯀꯥꯁꯅ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯍꯥꯏꯗ ꯈꯨꯝꯈ꯭ꯔꯣ ꯀꯥꯏꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯑꯩꯅ ꯍꯥꯏꯁꯦ ꯈꯨꯝꯃꯨꯗ ꯑꯩ ꯁꯤ ꯑꯣ ꯄꯥꯔꯛꯀꯦ ꯑꯩ ꯉꯁꯤ ꯏꯔꯣꯝꯕ ꯆꯥꯏꯌꯦ ꯁ꯭ꯔꯤꯅꯤꯕꯥꯁ ꯄꯨꯛꯅ ꯀꯩ ꯍꯥꯏꯕ ꯙ꯭ꯔꯨꯕ ꯇꯔꯥꯒꯨꯝ ꯉꯥꯂꯤꯕꯤ ꯁꯛꯄꯤꯔꯛꯑꯣ ꯙ꯭ꯔꯨꯕ ꯇꯔꯥꯒꯨꯝ ꯉꯥꯂꯤꯕꯤ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏꯔꯦ ꯁꯛꯄꯤꯔꯣ ꯂꯣꯏꯅ ꯐꯥꯗꯦꯃꯦ ꯃꯇꯦꯛ ꯈꯛꯇꯅꯦ ꯐꯥꯏꯗꯣ ꯊꯣꯏ ꯄꯤꯀꯦꯅ ꯏꯅꯃ ꯙꯨꯔꯕ ꯇꯔꯥꯒꯨꯝ ꯑꯩꯅꯦ ꯈꯪꯕꯔꯣ ꯍꯥꯏꯌꯦ ꯉꯥꯂꯝꯕꯤꯌꯣ ꯊꯣꯏ ꯄꯤꯀꯦ ꯏꯅꯝꯃ ꯑꯄꯥꯏꯕ ꯑꯩꯅꯦ ꯈꯪꯕꯔꯣ ꯂꯩꯆꯤꯟꯒꯨꯝ ꯊꯣꯏ ꯄꯤꯀꯦꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯊꯣꯏ ꯈꯪꯗꯦ ꯄꯤꯀꯦꯁꯦ ꯐꯥꯗꯦ ꯄ꯭ꯔꯤꯟꯁ ꯑꯣꯏꯗꯣꯏꯔꯥ ꯂꯦꯡꯗ꯭ꯔ ꯄ꯭ꯔꯤꯟꯁ ꯄꯥꯝꯃꯤꯒꯨꯝ ꯂꯩꯌꯦ ꯄ꯭ꯔꯤꯟꯁꯇꯤ ꯂꯩꯅꯦ ꯀꯅꯥꯅꯣ ꯈꯪꯗꯦ ꯊꯣꯏ ꯂꯦꯝꯂꯝꯕꯤꯌꯣ ꯄꯤꯀꯦꯁꯦ ꯂꯝꯂꯥꯟꯕ ꯍꯥꯏ ꯀꯅꯥꯒꯤ ꯕꯥꯏ ꯍꯥꯏꯅ ꯍꯥꯏꯔꯦ ꯑꯣꯏꯈ꯭ꯔꯕꯤ
kainaraga luhongbagi nokpa fidget selibi ngambi isaido amutang sakpiro please stores nane luhongbagi fidget selibi isaido amta sakpiro haye adu adugidi isidu karamano luhongbagi luhongbagi fidget fijool selibi migi oyu tamlamlabi kaughrene migi oyu tamlamlabi akoi jenare nate kunje bai se ka phokra ba kam di kuire sakta ba luhongbagi fidget selibi migi oyu tamlamlabi fajaida pakjaida kablanune nangbu chatlamdai mikupsida fajaida pakjaida nogune tulanda harauna mahausa minokto noglune harauna mahausa minokto makhadi phadare warauba ano yadiko microphone am tholai tu ano makhadi microphone am tholai phadare ano microphone light ke thui ting 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 Jadi Thobi Sarana kaiba I don't listen kaino muk kaino se oh sorry ID listen muk paibra kainom tawi tawre asi ai ID cham paibani cham khangbra kuman la ma myan jaga kidini wali makhan gi laijela ine A7 beats like done hai adugagidi khaljam Sisina hi hello Amit Gupta kanano laija Liza lai hai ro hello Liza hello laija andaki ningdam da se kumaina le lege akhoi di inga leli Nasigi LB da lakbi bagi Liza thank you chak Liza charabo. thank you so much nang chak sarabo kajak sarake the next paro laija mukbang taro da nangi mukbang a jeng nuai da Indro se wakhal yam nungai ba male hayo asum nungai thoini laija ke dawni dum wakhal se dum nungai tana leibado jamna kaino iri bako adu gidum nungai thoini da wakhal se ke dawni ko wakhal nungai thoktradi che laija dai thobi sanana isai makha phajai ai isai do phadra bani makha do ai dum semjare ga saksare ko dai sisina wow song hai thank you Sanana Liza chak charabo hai Liza Sanana chak charabo hange adai thoibi sanana che Liza haina khuromgre adai di Korean koijam na rakho Korean koijam kaidawrino hai Korean koijam se kadai goidoino akhoi egi ipam gi sagai ga manai ko koijam se egi ipam gi sagai gi mine laija yu tadro kai ma gym chali mukbang talle kay hinjang chage ngasi do Liza akhoi nga oina tawre ko adagidi Liza na haiba kangsoi ai jam ai gym chali ne haiba mukbang talle haiba oh hoine nasa do noi thokpa male anda nasa do noi thokpa male chalo nasa do semu ko adoidi koijamna kaidawrino hairaga haye akhoi LB tawrine hoji du ichinaw mayanga wari sanage haina ngasi se LB lakani ko sanana kai chatlo laija hai adagidi sanana chatlo laija hai gym chatlo haye sanana laija da sana su chali me mau ji gym da dieting tawre bani hoji sana su kana gym chatli bani laija mau ji pungthon baton charaga gym chali bani nomada ma tararom oiramgani mana gym chatli se nan dai chalai me ma gym chali se tadu nikanu kaino ne sanana kai hai daidi rameshona kai haiba aigi su blue thambiramu haina haire da dai thoi pike ne inama itei do isai amukta di sakpi rak ni sakpi rakani itei hai kai se salo hai no thoi pike kai se salo hai no kada hai biro thoi bisana mai pamna kai inama mukbang video ma pamje nang nama mukbang dai jalo hayang lakani aidi amta haite live se Liza nong malao LB laija nang lakpo na mi do mai da dai mi Liza nong LB lao nang community da share tawro asi matam da lakani haina akhoi se lake ko
ꯑꯩꯗꯤ ꯌꯥꯝꯅ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦ ꯗꯥꯏꯔꯦꯛ ꯐꯪꯅꯔꯒꯀꯣ ꯌꯥꯝꯅ ꯅꯪꯒ ꯄꯨꯅꯤꯡꯉꯦꯕꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕ ꯃꯥꯜꯂꯦ ꯅꯪꯁꯦ ꯂꯥꯏꯖ ꯑꯩꯒ ꯅꯣꯡꯃ ꯃꯨꯛꯕꯥꯡ ꯇꯧꯁꯤ ꯑꯩꯈꯣꯏ ꯗꯥꯅꯅꯦ ꯂꯥꯏꯖꯁꯦ ꯂꯥꯏꯖꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯕ ꯑꯩꯁꯦ ꯂꯥꯏꯖꯒ ꯑꯝꯇꯪ ꯄꯨꯅꯤꯡꯉꯤꯅꯦ ꯂꯥꯏꯖꯒ ꯐꯥꯒꯤ ꯖꯣꯒꯥꯏ ꯇꯧꯅꯔꯒ ꯑꯝꯇꯪ ꯅꯣꯛꯅꯤꯡꯉꯦ ꯑꯩꯈꯣꯏ ꯗꯥꯅ ꯅꯣꯡꯃ ꯄꯨꯟꯁꯤꯀꯣ ꯂꯥꯏꯖ ꯑꯗꯒꯤꯗꯤ ꯑꯅꯣꯈꯥ ꯀꯄꯜ ꯕ꯭ꯂꯣꯛꯅ ꯍꯥꯏ ꯍꯥꯎ ꯑꯥꯔ ꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ ꯐꯥꯏꯟ ꯐꯥꯏꯟ ꯁꯤꯁꯇꯔ ꯐꯥꯏꯟ ꯑꯗꯒꯤꯗꯤ ꯀꯣꯏꯖꯝꯅ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯀꯁꯥꯔ ꯑꯁꯥꯝ ꯀꯁꯥꯔ ꯀꯩꯅꯣꯒꯤꯅꯦ ꯁꯣꯅꯥꯏꯒꯤꯅꯦ ꯑꯗꯒꯤꯗꯤ ꯁꯤꯁꯤꯅ ꯍꯥꯍꯥ ꯑꯗꯒꯤ ꯄꯤꯀꯦꯅ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯂꯣꯠꯂꯕꯤꯗꯣ ꯐꯥꯕ꯭ꯔꯥ ꯅꯪ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯂꯣꯠꯂꯕꯤꯗꯣ ꯑꯩꯉꯣꯟꯗ ꯏꯁꯩ ꯐꯥꯕ꯭ꯔꯥ ꯍꯪꯉꯤ ꯅꯪꯅꯦ ꯉꯛꯇ꯭ꯔꯣ ꯑꯗꯒꯤꯗꯤ ꯂꯥꯏꯖꯅ ꯀꯁꯥꯔꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯩ ꯅꯨꯡꯉꯥꯏꯅ ꯌꯦꯡꯕ ꯆꯦꯅꯦꯜꯁꯦ ꯆꯦ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯆꯦꯅꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏ ꯆꯦꯒꯤ ꯆꯦꯅꯦꯜꯁꯦ ꯑꯣ ꯃꯥꯏ ꯒꯣꯗ ꯂꯥꯏꯖꯅꯒꯤ ꯆꯦꯅꯦꯜ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯑꯩ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩ ꯅꯨꯡꯉꯥꯏꯖꯩꯕꯣ ꯑꯁꯦꯡꯃꯛꯀꯤꯗ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯅꯨꯡꯉꯥꯏꯒ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯁꯦ ꯁꯥꯊꯤꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯀꯣ ꯂꯥꯏꯖ ꯑꯗꯨꯒ ꯆꯤꯆꯦꯗꯁꯨ ꯍꯥꯏꯔꯣ ꯑꯩꯈꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯔꯦ ꯑꯩꯅꯀꯣ ꯑꯗꯨꯒ ꯅꯪꯕꯨꯁꯨ ꯑꯩꯈꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯉꯤ ꯍꯥꯏꯕꯤꯕꯒꯤꯀꯣ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯀꯩꯕ ꯍꯥꯏꯗ꯭ꯔꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯗꯗꯥ ꯅꯣꯏ ꯀꯅꯥꯅ ꯃꯨꯛꯕꯥꯡ ꯇꯧꯕ ꯌꯥꯝ ꯍꯩꯌꯨ ꯍꯥꯏꯒꯤꯅꯦ ꯑꯗꯩ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯁꯅꯥ ꯀꯩ ꯍꯥꯏꯕ ꯂꯥꯏꯖ ꯂꯥꯏꯖꯁꯨ ꯈꯪꯕꯅꯤ ꯖꯤꯝ ꯆꯠꯂꯤ ꯑꯩꯅ ꯑꯗꯒꯤꯗꯤ ꯂꯥꯏꯖꯅ ꯀꯩ ꯍꯥꯏꯕ ꯑꯩ ꯀꯅꯥꯝꯒꯤ ꯌꯦꯡꯗꯦ ꯑꯌꯥꯝꯕꯅ ꯆꯦꯒꯤꯗꯤ ꯁꯨꯝ ꯌꯦꯡꯉꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯂꯥꯏꯖ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯣ ꯑꯝꯇꯪꯗꯤ ꯐꯪꯅꯁꯤꯀꯣ ꯑꯝꯇꯪ ꯐꯪꯅꯔꯒ ꯑꯩꯈꯣꯏ ꯃꯨꯛꯕꯥꯡ ꯑꯝꯇꯪꯗꯤ ꯇꯧꯁꯤꯀꯣ ꯄꯨꯟꯅ ꯑꯗꯩꯗꯤ ꯀꯩꯅꯣꯅ ꯔꯃꯦꯁꯣꯔꯅ ꯀꯩ ꯍꯥꯏꯕ ꯁꯅꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯪꯉꯛꯏꯀꯣ ꯑꯗꯒꯤꯗꯤ ꯁꯤꯜꯚꯤꯌꯥ ꯗꯦꯕꯤꯅ ꯆꯦ ꯍꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯔꯒ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯁꯤꯜꯚꯤꯌꯥ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯗꯨꯗꯒꯤꯗꯤ ꯄꯤꯀꯦꯅ ꯀꯩ ꯍꯥꯏꯕ ꯏꯆꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯏꯇꯩ ꯌꯥꯝ ꯅꯨꯡꯁꯤ ꯇꯣꯏꯅ ꯊꯣꯔꯛꯑꯣ ꯀꯩ ꯍꯥꯏꯕ ꯉꯥꯏꯕꯗ ꯁꯤꯗꯣꯔꯦ ꯏꯆꯦ ꯏꯇꯩ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯕꯨ ꯉꯥꯏꯅ ꯂꯩ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅꯒ ꯁꯨꯝ ꯍꯥꯏꯔꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯏꯀꯣ ꯑꯃꯨꯛꯅꯦ ꯕꯦꯠ ꯀꯣꯃꯦꯟꯠꯁꯀ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯈꯜꯂꯦꯕ ꯇꯣꯛꯊꯣꯛꯑꯒꯦꯗ ꯋꯥꯏꯇꯤꯒ ꯇꯣꯛꯊꯣꯛꯑꯒꯦ ꯇꯜꯂꯦ ꯃꯤꯅ ꯅꯨꯡꯁꯤꯕꯤꯗ꯭ꯔꯗꯤ ꯀꯩꯗꯧꯗꯣꯏꯅꯣ ꯀꯥꯏꯅ ꯑꯗꯨꯒ ꯑꯃꯨꯛ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯁꯤꯃꯨꯛ ꯂꯥꯛꯄꯗ ꯈꯜꯂꯤ ꯑꯁ ꯀꯩꯗꯧꯅ ꯇꯣꯛꯆꯔꯨꯗꯣꯏꯅꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯕꯅ ꯂꯤꯛꯏꯌꯦꯕꯀꯣ ꯅꯨꯡꯁꯤꯕꯤꯕꯅ ꯌꯥꯝ ꯖꯥꯝꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯗꯨꯒꯤ ꯑꯃꯨꯛꯁꯨ ꯈꯜꯂꯦ ꯀꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯁꯨꯛ ꯌꯥꯝꯅ ꯑꯩꯈꯣꯏ ꯅꯨꯡꯁꯤꯕꯤꯔꯒ ꯀꯩꯒꯤ ꯇꯣꯛꯇꯣꯏꯅꯣ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅꯁꯨ ꯈꯜꯂꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯗꯥ ꯈ꯭ꯋꯥꯏꯅꯤꯕꯨ ꯅꯨꯡꯁꯤꯕꯤꯕꯁꯦ ꯑꯗꯩ ꯂꯥꯏꯖꯅ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯕꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯩ ꯍꯥꯏ ꯑꯗꯨꯅꯦ ꯂꯥꯏꯖ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯑꯃꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯀꯩ ꯍꯥꯏꯒꯅꯤ ꯊꯃꯣꯏ ꯌꯥꯝ ꯁꯦꯡꯖꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯖꯩꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅꯁꯨ ꯂꯥꯏꯖꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒ ꯑꯗꯨꯝ ꯈꯪꯕ ꯉꯝꯃꯦꯕ ꯂꯥꯏꯖꯁꯦ ꯌꯥꯝꯅ ꯆꯝꯕ ꯃꯤꯅꯦ ꯍꯥꯏꯅ ꯑꯩꯈꯣꯏꯅꯁꯨ ꯈꯪꯕ ꯉꯝꯃꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏ ꯂꯥꯏꯖꯁꯦ ꯑꯝꯇꯪ ꯐꯪꯅꯅꯤꯡꯉꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯗꯥ ꯁꯨꯝ ꯍꯥꯏ ꯂꯩꯔꯕꯅꯤ ꯑꯩꯗꯤ ꯊꯃꯣꯏꯗ ꯃꯔꯣꯜ ꯂꯣꯟꯕ ꯃꯤꯁꯦ ꯑꯩ ꯂꯣꯏꯅꯗꯦ ꯑꯗꯒꯤ ꯊꯃꯣꯏ ꯊꯣꯏꯕꯤꯁꯅꯥꯅ ꯁꯦꯡꯅ ꯗꯣꯡ ꯗꯣꯡ ꯍꯥꯏꯗꯣꯛꯅꯕꯗꯣ ꯑꯗꯨꯏꯗꯣ ꯑꯩ ꯄꯥꯝꯃꯦ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯕ ꯈꯪꯗꯦ ꯌꯥꯝ ꯊꯨꯅ ꯚꯤꯗꯤꯑꯣ ꯄꯥꯝꯃꯦ ꯑꯩ ꯑꯇꯩꯗꯤ ꯈꯪꯗꯦ ꯗꯥ ꯏꯅꯝꯃ ꯑꯅꯤꯒꯤꯗꯤ ꯑꯃ ꯂꯣꯏꯕꯒ ꯑꯃ ꯄꯥꯝꯖꯩ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯀ꯭ꯌꯨ ꯍꯌꯦꯡ ꯂꯥꯛꯑꯗꯤ ꯍꯌꯦꯡ ꯃꯨꯛꯕꯥꯡ ꯑꯃ ꯊꯥꯗꯣꯔꯛꯑꯗꯤ ꯅꯪ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯅꯤꯗꯣ ꯊꯦꯡꯀ꯭ꯌꯨ ꯊꯣꯏꯕꯤꯁꯅꯥ ꯅꯅꯝꯃꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯔꯒ ꯂꯩꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩꯀꯣ ꯑꯗꯣ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅ ꯃꯨꯛꯕꯥꯡ ꯑꯃꯗꯤ ꯂꯥꯛꯑꯅꯤꯀꯣ ꯑꯗꯨꯒ ꯊꯣꯏ ꯄꯤꯀꯦꯅ ꯀꯩ ꯍꯥꯏꯕ ꯀꯅꯥꯃꯠꯇꯒꯤ ꯌꯦꯡꯗꯦ ꯏꯆꯦ ꯏꯇꯩꯒ ꯆꯦ ꯂꯥꯏꯖꯒꯁꯨ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯌꯦ ꯑꯣ ꯂꯥꯏꯖ ꯅꯪꯒꯤꯁꯨ ꯕꯤꯛ ꯐꯦꯟ ꯑꯃ ꯊꯣꯛꯂꯛꯑꯦꯀꯣ ꯊꯣꯏ ꯄꯤꯀꯦ ꯍꯥꯏꯅ ꯃꯥꯅꯁꯨ ꯌꯥꯝ ꯌꯦꯡꯉꯦ ꯍꯥꯏꯌꯦ ꯂꯥꯏꯖꯒꯤ ꯚꯤꯗꯤꯑꯣ ꯑꯗꯒꯤ ꯂꯥꯏꯖꯅ ꯀꯩ ꯍꯥꯏꯕ ꯐꯪꯅꯗꯣꯏꯅꯦ ꯃꯤꯋꯥ ꯉꯥꯡꯅꯔꯒ ꯍꯥꯏ ꯑꯗꯨꯅꯦ ꯃꯤꯋꯥꯗꯨꯅꯦ ꯑꯩꯅ ꯉꯥꯡꯅꯅꯤꯡꯉꯤꯁꯦ ꯑꯗꯨꯒꯤꯅꯦ ꯉꯥꯡꯅꯁꯦ ꯍꯥꯏꯕ ꯃꯤꯋꯥꯗꯣ ꯑꯩ ꯀꯩꯅꯣ ꯉꯥ ꯃꯔꯨꯁꯤꯅꯦ ꯃꯤꯋꯥ ꯄꯜꯂꯛꯄꯗ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯕ ꯉꯝꯕ ꯃꯩꯇꯩꯅ ꯍꯦꯜꯂꯣ ꯍꯥꯏ ꯍꯦꯜꯂꯣ ꯉꯝꯕ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯀꯁꯥꯔ ꯊꯣꯏꯕꯤꯁꯅꯥꯅ ꯀꯔꯤꯒꯤ ꯇꯣꯛꯇꯣꯏꯕ ꯃꯣꯏ
ꯈꯔꯅ We are from ꯁꯣꯅꯣ Kachar, ꯆꯨꯔꯒ Mr. ꯇꯣꯛꯄ ꯌꯥꯔꯣꯏ Anok, ꯃꯣꯏꯒꯤ Miss ꯃꯣꯏꯒꯤ Anokha Couple ꯃꯥꯡꯗ Blog. ꯍꯦꯟꯅ We ꯇꯧꯒꯗꯕꯅꯤ are ꯍꯥꯏ from ꯃꯥꯅꯤ Silchar. ꯃꯥꯅꯤ ꯃꯥꯅꯤ ꯑꯗꯒꯤꯗꯤ ꯑꯗꯨꯗꯣ ꯄꯥꯔꯒ ꯑꯗꯨꯝ ꯍꯪ ꯂꯩꯔꯕꯅꯤ ꯄꯤ ꯀꯦꯅ ꯀꯩ ꯍꯥꯏꯕ ꯕꯦꯠ ꯄꯤꯛ ꯄ꯭ꯔꯦꯡ ꯀꯩ ꯍꯥꯏꯕ ꯄꯥꯗꯣ ꯊꯤꯅ ꯑꯣ ꯕꯦꯠ ꯀꯃꯦꯟꯁ ꯄꯤꯔꯛꯄꯗꯣ ꯊꯤꯅ ꯉꯥꯡꯉꯣ ꯍꯥꯏꯕꯀꯣ ꯊꯤꯅ ꯉꯥꯡꯉꯣ ꯑꯗꯣ ꯃꯁꯥ ꯍꯥꯟꯅ ꯌꯦꯡꯉꯣ ꯑꯗꯨꯅꯦꯕ ꯊꯣꯏꯕꯤꯁꯅꯥꯅ ꯈꯪꯉꯦ ꯑꯝꯇ ꯗꯗꯥ ꯍꯥꯏꯔ ꯅꯣꯛꯈ꯭ꯔꯦ ꯂꯥꯏꯖꯅ ꯇꯨꯡꯗ ꯆꯦ ꯍꯣꯏ ꯇꯨꯡꯗ ꯆꯦ ꯍꯣꯏ ꯀꯩ ꯍꯥꯏꯅꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯌꯨꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯕ ꯑꯃꯗꯤ ꯈꯪꯉꯦ ꯁꯨꯝ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯂꯥꯏꯖꯥ ꯑꯗꯨꯅꯦ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯈꯨꯔꯝꯃꯤꯅꯤꯀꯣ ꯍꯥꯏꯗꯤ ꯑꯝꯇꯪꯗꯤ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯂꯥꯏ ꯈꯨꯔꯝꯃꯤꯅꯤ ꯑꯗꯣ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯍꯣꯠꯅꯔꯤꯅꯤ ꯗꯥ ꯈꯣꯏꯕꯥꯏꯅꯤ ꯀꯟꯅ ꯑꯝꯇꯪꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯁꯨꯒꯟꯕ ꯑꯣꯏꯒꯦꯅꯀꯣ ꯂꯥꯏꯔꯕ ꯆꯥꯒꯟꯕ ꯌꯥꯡꯒꯪꯕ ꯆꯥꯒꯟꯕ ꯅꯣꯏꯒꯟꯕ ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯇꯧꯗ꯭ꯔꯦ ꯆꯥꯒꯟꯕ ꯅꯣꯏꯒꯟꯕ ꯁꯨꯒꯟꯕ ꯂꯥꯏꯔꯕ ꯑꯗꯨ ꯍꯥꯏꯕ ꯃꯇꯝꯗ ꯆꯥꯒꯟꯕ ꯐꯥꯏꯒꯟꯕ ꯁꯨꯒꯟꯕ ꯌꯥꯡꯒꯪꯕ ꯇꯥꯔꯦ ꯑꯩꯈꯣꯏꯁꯦ ꯆꯥꯒꯟꯕ ꯐꯩꯒꯟꯕ ꯑꯩꯈꯣꯏꯁꯦ ꯈ꯭ꯋꯥꯅꯤꯁꯦ ꯑꯣꯏ ꯂꯩꯔꯕꯅꯤ ꯈꯤꯇꯪ ꯑꯗꯒꯤꯗꯤ ꯍꯦꯟꯖꯜꯂꯨꯕꯗ ꯃꯔꯤ ꯃꯉꯥꯔꯛ ꯆꯦꯜꯂꯤ ꯑꯗꯒꯤꯗꯤ ꯀꯩ ꯍꯥꯏꯕ ꯐꯤꯂꯤꯄꯤꯟ ꯏꯒꯜꯅ ꯀꯩ ꯍꯥꯏꯕ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯇꯅꯨꯗꯣ ꯀꯌꯥꯝ ꯇꯅꯨꯗꯣ ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯑꯗꯤꯇ꯭ꯌꯗꯤ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯌꯦ ꯑꯣ ꯑꯩꯈꯣꯏꯒꯤ ꯅꯥꯅꯨ ꯑꯩꯈꯣꯏ ꯇꯨꯅꯨꯔꯣ ꯑꯩꯈꯣꯏ ꯇꯨꯅꯨꯗꯤ ꯂꯩꯁꯥꯕꯤ ꯐꯥꯈ꯭ꯔꯦꯅꯦ ꯀꯅꯥꯅꯣꯅ ꯀꯩ ꯍꯥꯏꯅꯣ ꯐꯤꯂꯤꯞꯄꯥꯏꯟ ꯏꯒꯜꯁꯦ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯌꯥꯝ ꯈꯪꯕ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯀꯣꯟꯁꯝꯅ ꯆꯦ ꯀꯩ ꯍꯤꯟꯖꯥꯡ ꯆꯥꯔꯒꯦ ꯑꯩꯈꯣꯏ ꯏꯔꯣꯝꯕ ꯉꯁꯤ ꯆꯥꯔꯦ ꯀꯩꯅꯣ ꯏꯔꯣꯝꯕ ꯍꯥꯏꯁꯤꯕꯣ ꯉꯁꯤ ꯑꯩꯈꯣꯏ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯑꯗꯩꯗꯤ ꯏꯀꯥꯏꯅ ꯄꯨꯔꯅꯤꯃꯥꯁꯤꯡꯅ ꯇꯧꯔꯤꯃꯦꯍꯦ ꯑꯩꯅ ꯍꯦꯜꯂꯣ ꯑꯅꯨ ꯍꯥꯏ ꯄꯨꯔꯅꯤꯃꯥ ꯍꯥꯏ ꯑꯗꯒꯤꯗꯤ ꯁꯨꯜꯇꯥꯟꯅ ꯀꯤꯇꯥ ꯈꯣꯕꯣꯔꯕꯨꯡꯗ ꯏꯃꯥ ꯀꯅꯥꯅꯣꯅꯦ ꯁꯨꯜꯇꯥꯟ ꯑꯩꯒꯤ ꯐ꯭ꯔꯦꯟꯗꯤ ꯃꯌꯥꯝ ꯉꯥꯛꯇꯅꯤ ꯂꯥꯛꯏꯁꯦ ꯑꯗꯒꯤꯗꯤ ꯐꯦꯁꯕꯨꯛꯇ ꯍꯥꯏꯌꯨꯅ ꯑꯣꯏꯔꯣ ꯈꯤꯇꯥ ꯈꯣꯕꯣꯔꯕꯨꯡꯗ ꯕꯥꯂꯣ ꯑꯣꯗꯦꯛ ꯅꯥꯆꯤꯌꯥꯔꯣꯏꯁꯦꯃꯤ ꯉꯝꯕ ꯃꯩꯇꯩꯅ ꯏꯁꯩ ꯏꯁꯩ ꯑꯩꯁꯦ ꯁꯤꯡꯒꯤꯔꯕꯣꯟ ꯁꯤꯡꯒꯤꯕꯣꯟ ꯑꯩꯁꯦ ꯁꯤꯡꯒꯤꯔꯕꯣꯟ ꯅꯤꯉꯣꯜꯅꯤ ꯍꯥꯏꯌꯦ ꯑꯣ ꯁꯤꯡꯒꯤꯕꯣꯟ ꯅꯤꯉꯣꯜ ꯅꯥꯏ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯎꯔ ꯈꯪꯅꯤ ꯍꯥꯏꯕꯅꯤ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯣꯏ ꯑꯩꯗꯤ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯁꯔꯃꯥ ꯀꯦꯇꯔꯤꯡꯅ ꯏꯕꯥꯏ ꯃꯤ ꯑꯃ ꯎꯠꯂꯛꯀꯦ ꯍꯥꯏꯌꯦ ꯁꯔꯃꯥ ꯀꯦꯇꯔꯤꯡ ꯂꯥꯛꯑꯦ ꯑꯩꯒꯤ ꯏꯄꯥ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯎꯠꯂꯛꯇꯣꯏꯗꯣ ꯄꯨꯇꯨꯅꯨ ꯎꯠꯂꯛꯑꯣꯅꯦ ꯑꯗꯒꯤꯗꯤ ꯄꯤꯀꯦꯅ ꯏꯆꯦ ꯇꯣꯏꯅ ꯑꯦꯜꯕꯤ ꯇꯧꯔꯒꯣ ꯀꯩꯅꯣ ꯁꯤꯗꯣꯔꯤ ꯀꯩ ꯍꯥꯏꯕ ꯁꯤꯗꯣꯔꯦ ꯉꯥꯏꯕꯗ ꯏꯆꯦ ꯏꯇꯩ ꯍꯥꯏꯌꯦ ꯍꯣꯏ ꯇꯣꯏꯅ ꯑꯗꯨꯝ ꯉꯝꯅꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯊꯥꯡꯒꯠꯂꯛꯀꯦꯀꯣ ꯑꯗꯨꯝ ꯀꯩꯅꯣ ꯈꯪꯗ ꯂꯩꯁꯥꯕꯤꯗꯤ ꯅꯠꯇꯕꯅꯤꯅ ꯑꯩꯈꯣꯏꯁꯤꯅ ꯃꯧ ꯑꯣꯏꯕꯁꯤꯅ ꯈꯤꯇꯪꯗꯤ ꯋꯥꯏꯑꯦꯕ ꯑꯗꯨꯒꯤꯅꯤ 10 ꯑꯗꯒꯤꯗꯤ ꯀꯦꯖꯤ ꯀꯣꯏꯖꯝꯅ ꯀꯩ ꯍꯥꯏꯕ ꯆꯦꯒ ꯀꯩ ꯅꯃꯤꯡ ꯀꯧꯒꯦ ꯍꯥꯏꯔꯣ ꯑꯩꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯥꯏꯔꯣ ꯑꯣ ꯑꯩꯒꯤ ꯃꯤꯡꯁꯦ ꯑꯅꯨ ꯀꯧꯏ ꯑꯗꯩꯗꯤ ꯂꯥꯏꯖ ꯀꯩꯁꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯑꯩꯁꯨ ꯀꯩ ꯍꯥꯏꯕ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯑꯣꯏꯔꯝꯗꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ ꯌꯥꯝꯅ ꯅꯤꯡꯉꯝꯗ꯭ꯔꯦ ꯅꯤꯡꯉꯝ ꯌꯥꯝꯅ ꯅꯤꯡꯉꯝꯗꯦ ꯍꯥꯏꯔꯣ ꯑꯠꯁ ꯑꯗꯨꯅꯤꯅꯦ ꯂꯥꯏꯖꯥ ꯅꯪꯒꯤ ꯋꯥꯔꯤ ꯇꯥꯔꯦ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯑꯩꯁꯨ ꯇꯥꯏꯀꯣ ꯇꯥꯏ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯒꯀꯣ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯪꯒꯤ ꯋꯥꯔꯤ ꯄꯨꯜꯂꯒ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤꯀꯣ ꯃꯌꯥꯝ ꯑꯃ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯅꯁꯛ ꯐꯖꯕꯅꯤꯅ ꯅꯨꯄꯥ ꯃꯁꯛ ꯐꯖꯕꯗꯤ ꯐꯪꯒꯅꯤꯀꯣ ꯅꯪ ꯃꯁꯛ ꯐꯖꯕ ꯑꯩꯈꯣꯏ ꯏꯆꯥꯅꯨꯄꯤꯗ ꯉꯥꯎꯖꯔꯤꯅꯤ ꯃꯥꯅꯤꯅꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯉꯁꯥꯏꯗꯩ ꯍꯥꯏꯗꯤ ꯂꯥꯏꯖꯥ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯅꯪꯁꯦ ꯕꯤꯛ ꯐꯦꯟꯅꯤ ꯈꯪꯕ꯭ꯔꯥ ꯀꯩꯒꯤꯅꯣ ꯈꯪꯉꯕ ꯅꯪꯅꯅꯦ ꯅꯣꯛꯑꯒ ꯆꯥꯔꯒ ꯉꯥꯡꯕꯗꯣ ꯄꯦꯟꯅ ꯅꯪꯅ ꯉꯥꯡꯕꯗꯣ ꯑꯩ ꯏꯆꯥꯅꯨꯄꯤꯗꯤꯅꯦ ꯑꯁ ꯈꯨꯄꯥꯝ ꯑꯃ ꯅꯪꯒꯤ ꯆꯦꯅꯦꯜꯇꯅꯤ ꯃꯥꯅ ꯌꯦꯡꯒꯦ ꯍꯥꯏꯁꯦ ꯑꯩ ꯀꯥꯎꯊꯤ ꯉꯁꯥꯏꯗꯒꯤ ꯂꯥꯏꯖꯗ ꯍꯥꯏꯕ ꯑꯩꯈꯣꯏ ꯏꯆꯥꯊꯣꯏꯕꯤ ꯇꯨꯝꯈ꯭ꯔꯦ ꯌꯦꯡꯉꯨꯁꯤ ꯂꯥꯏꯖ ꯂꯥꯛꯑꯦꯗꯤ ꯃꯥ ꯍꯔꯥꯎꯗꯣꯏꯅꯦꯕ ꯑꯗꯒꯤ ꯊꯣꯏꯕꯤꯁꯅꯥꯅ ꯗꯗꯥꯒꯤ ꯗꯥꯏꯂꯣꯛꯁꯦ ꯃꯧ ꯐꯠꯇꯕꯤ ꯌꯥꯝ ꯃꯥꯜꯂꯦ ꯁꯤꯂꯤꯕꯤꯌꯥꯅ ꯒꯨꯗ ꯅꯥꯏꯠ ꯍꯥꯏ ꯒꯨꯗ ꯅꯥꯏꯠ ꯁꯤꯂꯤꯕꯤꯌꯥ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯑꯗꯨꯗꯒꯤꯗꯤ ꯉꯝꯕ ꯃꯩꯇꯩꯅ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯦꯀꯥꯎꯟꯅꯤ ꯑꯗꯨꯅ ꯉꯝꯕ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ ꯍꯥꯏ ꯑꯣ
ꯁꯅꯥꯅ ꯂꯥꯏꯖꯅ ꯍꯥꯏꯌꯦ ꯆꯦ ꯍꯣꯏꯁꯦ ꯃꯥ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯂꯥꯏꯖ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯁꯦ ꯌꯥꯝ ꯍꯔꯥꯎꯏ ꯇꯣꯝꯕ ꯊꯣꯛꯆꯣꯝꯅ ꯍꯥꯏ ꯑꯅꯨ ꯍꯦꯄꯤ ꯐꯦꯃꯤꯂꯤ ꯊꯦꯡꯛ ꯌꯨ ꯇꯣꯝꯕ Same to you. ꯑꯗꯒꯤꯗꯤ ꯊꯣꯏ ꯄꯤꯀꯦꯅ ꯕꯦꯠ ꯄꯤꯔꯛꯄ ꯃꯤꯗꯣ ꯊꯤꯅ ꯉꯥꯡꯉꯣ ꯍꯥꯏꯌꯦ ꯑꯗꯣ ꯉꯥꯡꯕꯗꯣ ꯄꯤꯀꯦ ꯉꯥꯡꯕꯁꯦ ꯑꯩꯗꯤꯅꯦ ꯑꯗꯨ ꯌꯥꯝ ꯃꯣꯏꯗꯤ ꯉꯥꯡꯅꯤꯡꯗꯦꯕꯀꯣ ꯁꯛ ꯎꯗꯕꯤꯗ ꯏꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯁꯛ ꯎꯠꯄꯅꯤꯅꯀꯣ ꯑꯩꯈꯣꯏꯅ ꯌꯥꯝ ꯊꯤꯅ ꯆꯩꯔꯒꯁꯨ ꯑꯩꯈꯣꯏ ꯀꯩꯅ ꯍꯥꯏꯗꯤꯅꯦ ꯃꯤꯅ ꯀꯩꯅꯣ ꯐꯔꯛ ꯇꯥꯔꯛꯏꯌꯦꯕ ꯑꯩꯈꯣꯏꯗ ꯑꯗꯒꯤꯗꯤ ꯉꯥꯡꯕꯁꯦ ꯑꯗꯨ ꯈꯛꯇꯪꯒꯤꯁꯨ ꯅꯠꯇꯦꯗ ꯉꯥꯡꯕꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕ ꯍꯥꯏꯗꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯊꯣꯛꯂꯛꯑꯗꯤ ꯑꯐꯕꯁꯨ ꯂꯥꯛꯇꯣꯏꯅꯤ ꯐꯠꯇꯕꯁꯨ ꯂꯥꯛꯇꯣꯏꯅꯤ ꯃꯤ ꯍꯥꯏꯁꯦꯀꯣ ꯂꯣꯏꯅ ꯐꯧ ꯍꯥꯏꯕꯗꯤ ꯌꯥꯗꯦꯗꯅ ꯑꯗꯨꯗꯨꯅ ꯍꯥꯏꯗꯤ ꯍꯥꯏꯖꯁꯅꯨ ꯍꯥꯏꯅ ꯁꯨꯝ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯐꯦꯁ ꯇꯧꯅꯔ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯠꯂꯒꯦ ꯑꯗꯨꯅꯤꯗ ꯍꯥꯏꯅ ꯑꯩꯈꯣꯏꯁꯨ ꯃꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯔꯛꯇ ꯌꯥꯎꯕ ꯅꯨꯡꯗꯨꯅꯦꯅ ꯈꯟꯗꯣꯛꯑꯦ ꯑꯗꯨꯒ ꯀꯥꯅꯣꯟꯕꯂꯥ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯂꯥꯛꯑꯦ ꯑꯅꯨꯕꯨꯡ ꯍꯥꯏ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯍꯥꯏ ꯆꯥꯛ ꯆꯥꯔꯕꯣ ꯏꯆꯦ ꯑꯗꯒꯤꯗꯤ ꯖꯣꯏꯅꯔ ꯃꯩꯇꯩꯅ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯅꯨ ꯈꯨꯃꯟ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯖꯣꯏꯅꯔ ꯊꯦꯡꯛ ꯌꯨ ꯑꯦꯜꯕꯤꯗ ꯁꯣ ꯆꯪꯕꯤꯔꯛꯄꯒꯤ ꯃꯆ ꯑꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯗꯩ ꯊꯥꯒꯠꯆꯔꯤ ꯃꯤꯆꯦꯜ ꯗꯥꯀꯦꯅ ꯏꯆꯦ ꯗꯥꯕꯨꯡ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯌꯦ ꯗꯥ ꯈꯨꯡꯉꯨꯔꯅꯦ ꯑꯩꯁꯦ ꯉꯁꯥꯏꯗꯩ ꯏꯔꯣꯝꯕ ꯈꯨꯝꯃꯝꯃꯦ ꯉꯥ ꯊꯣꯡꯕ ꯆꯥꯔꯒ ꯀꯥꯎꯊꯣꯔꯛꯑꯦ ꯃꯥ ꯑꯩꯁꯦ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯃꯨꯛꯕꯥꯡꯗꯤ ꯆꯦ ꯂꯥꯏꯖꯁꯨ ꯃꯩꯅꯤꯗ ꯀꯁꯥꯔꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯝꯕꯔ ꯋꯥꯟ ꯉꯧꯊꯕꯤꯅꯦ ꯃꯨꯛꯕꯥꯡꯗꯤ ꯂꯥꯏꯖꯅꯤ ꯂꯥꯏꯖꯅꯤ ꯑꯁꯦꯡꯃꯛꯀꯤ ꯑꯁꯦꯡꯕ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯃꯥꯏ ꯃꯃꯥꯡꯗ ꯊꯥꯒꯠꯄꯒꯤ ꯋꯥ ꯅꯠꯇꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯂꯥꯏꯖꯅꯅꯦ ꯃꯥꯅꯅꯦ ꯑꯁ ꯍꯥꯏꯗꯤ ꯃꯥꯅ ꯅꯨꯡꯁꯤꯕꯅꯦ ꯌꯥꯝ ꯉꯥꯡꯉꯒ ꯆꯥꯕꯗꯣ ꯍꯥꯏꯗꯤ ꯄꯨꯔꯥ ꯐ꯭ꯔꯤꯗ ꯀꯥꯅꯣꯟ ꯑꯩꯈꯣꯏꯒꯤ ꯕꯂꯥꯅ ꯏꯁꯇꯥꯏꯜꯒ ꯏꯁꯩ ꯇꯧꯅ ꯇꯧꯗ꯭ꯔꯣ ꯆꯥꯕꯒ ꯍꯥꯏ ꯅꯠꯇꯕꯀꯣ ꯑꯗꯨ ꯌꯥꯝ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯍꯣꯏ ꯑꯩꯗꯤ ꯏꯆꯦ ꯀꯥꯅꯣꯟ ꯕꯂꯥ ꯂꯥꯛꯄꯒ ꯏꯁꯩ ꯇꯧꯗ꯭ꯔꯣ ꯍꯪꯉꯦ ꯉꯁꯥꯏ ꯏꯁꯩ ꯇꯧꯕꯅꯦ ꯃꯤ ꯏꯁꯩ ꯇꯧꯔꯨꯕꯗꯤ ꯃꯤ ꯆꯥꯝꯗꯒꯤ ꯀꯨꯟꯊ꯭ꯔꯥ ꯈꯛꯇꯪ ꯉꯥꯏꯔꯤ ꯏꯁꯩꯒ ꯇꯧꯖꯔꯔꯣꯏ ꯏꯆꯦ ꯉꯁꯥꯏꯗꯒꯤꯅꯦ ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯏꯅꯦ ꯉꯁꯥꯏꯒꯤ ꯅꯪ ꯂꯥꯛꯇ꯭ꯔꯤ ꯀꯔꯤꯒꯤꯅꯣꯅꯦ ꯉꯁꯥꯏꯗꯒꯤ ꯏꯁꯩ ꯁꯛꯏꯅꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯥꯕꯗ ꯌꯥꯝ ꯉꯥꯎꯖꯩꯑꯕ ꯑꯗꯒꯤ ꯑꯗꯨꯅ ꯄꯤꯀꯦꯅ ꯏꯁꯩꯗꯤ ꯆꯥꯕꯁꯤ ꯎꯕ ꯌꯥꯗꯦꯕ ꯁꯛꯄꯤꯗꯦ ꯏꯁꯩ ꯁꯛꯄꯤꯗꯦ ꯍꯥꯏꯈꯔꯦ ꯄꯤꯀꯦꯅ ꯑꯗꯨꯗꯒꯤꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩ ꯂꯩꯀꯣ ꯍꯥꯏ ꯅꯪ ꯆꯠꯄ ꯌꯥꯔꯣꯏ ꯈꯨꯃꯟ ꯈꯨꯃꯟ ꯅꯤꯡꯊꯧ ꯑꯗꯒꯤꯗꯤ ꯄꯤꯀꯦꯅ ꯅꯊꯣꯏ ꯃꯅꯤꯡꯗꯗꯤ ꯂꯩꯌꯨ ꯌꯥꯝ ꯍꯥꯏꯖꯔꯕꯅꯤ ꯏꯀꯥꯏꯌꯦ ꯍꯥꯏ ꯑꯝꯇ ꯄꯤꯀꯦꯁꯦ ꯁꯛꯂꯣꯁꯦ ꯀꯃꯥꯏꯅ ꯁꯛꯇꯣꯏꯅꯣ ꯀꯩ ꯏꯁꯩꯅꯣ ꯁꯛꯇꯣꯏꯁꯦ ꯈꯪꯗꯦ ꯄꯪꯁꯛꯀ ꯁꯛꯂꯛꯑꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯊꯣꯛꯎꯔꯦꯀꯣ ꯅꯦꯠ ꯌꯥꯎꯗ꯭ꯔꯦ ꯍꯥꯏ ꯑꯣ ꯐꯔꯦ ꯑꯃꯨꯛꯀ ꯂꯥꯛꯏꯗꯣ ꯃꯪꯒ꯭ꯔꯥ ꯄꯥꯜꯂꯦ ꯄꯥꯟꯁꯨ ꯄꯥꯟꯗꯦꯗꯨꯔꯥ ꯃꯆꯦ ꯗꯥꯀꯦꯅ ꯁꯟꯁꯦꯟꯕ ꯗꯥꯕꯨꯡꯒꯤ ꯑꯦꯛꯇꯤꯡꯗꯣ ꯂꯥꯛꯑꯦꯅꯦ ꯁꯟꯃ ꯈꯪꯕꯗ ꯌꯥꯎꯕꯗꯨ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ ꯍꯥꯏꯌꯦ ꯀꯩꯗ ꯈꯥꯡꯕꯗ ꯕꯨꯡꯒꯤ ꯑꯦꯛꯇꯤꯡꯗꯣ ꯈꯪꯕꯗ ꯌꯥꯝ ꯋꯥꯕ ꯃꯥꯜꯂꯦ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯤꯆꯦꯜ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥꯅ ꯍꯥꯏ ꯅꯤꯡꯊꯧ ꯍꯥꯏꯈꯔꯦ ꯃꯤꯆꯦꯜ ꯆꯥꯛ ꯑꯗꯒꯤꯗꯤ ꯆꯥꯔꯕꯣ ꯉꯝꯕ ꯃꯩꯇꯩꯅ ꯃꯥꯏꯀꯦꯜ ꯃꯤꯆꯦꯜ ꯅꯪ ꯃꯥꯏꯀꯦꯜ ꯉꯔꯥꯡ ꯄ꯭ꯔꯦꯡꯛꯇꯣ ꯌꯥꯝ ꯃꯥꯟꯈ꯭ꯔꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩ ꯈꯨꯃꯟꯅ ꯆꯦ ꯀꯥꯅꯣꯟ ꯍꯥꯏꯅ ꯍꯥꯏꯈꯔꯦ ꯑꯗꯩ ꯄꯤꯀꯦꯅ ꯏꯆꯦ ꯏꯇꯩ ꯏꯁꯩ ꯁꯛꯄꯤꯔꯣ ꯍꯥꯏꯌꯨ ꯍꯥꯏꯌꯦ ꯑꯣ ꯗꯥ ꯏꯁꯩ ꯁꯛꯄꯤꯔꯣ ꯍꯥꯏꯌꯦ ꯀꯩ ꯏꯁꯩꯅꯣꯕ ꯑꯗꯩ ꯁꯛꯇꯣꯏꯁꯦ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯏꯆꯦ ꯑꯅꯨ ꯅꯪꯁꯤꯗꯤ ꯀꯔꯝꯕ ꯏꯔꯥꯜꯒꯤꯅꯣ ꯐꯪꯅꯔꯦ ꯅꯍꯥꯟꯈꯩꯗꯤ ꯄꯤꯔꯤꯕ ꯕꯤꯗꯥꯏꯁꯦ ꯇꯟ ꯃꯔꯝꯗꯣ ꯆꯥꯟꯅꯗꯕꯅꯦ ꯈꯪꯍꯜꯂꯝꯃꯨ ꯍꯥꯏꯌꯦ ꯃꯩꯆꯥꯛꯁꯦ ꯁꯨꯄ꯭ꯔꯤꯌꯥ ꯀꯣꯛꯅꯕ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯀꯔꯝꯕ ꯂꯥꯛꯄꯤꯕꯒꯤ ꯅꯆꯦꯕꯨ ꯏꯔꯥꯜꯒꯤꯅꯣ ꯅꯨꯡꯁꯤꯕꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯄꯤꯔꯤꯕ ꯕꯤꯗꯥꯏꯁꯦ ꯋꯦꯜꯀꯝ ꯁꯤ ꯃꯔꯝꯗꯣ ꯑꯩꯁ ꯈꯪꯍꯜꯂꯝꯃꯨ ꯖꯥꯏꯐꯕꯤ ꯆꯅꯨ ꯏꯁꯩ ꯑꯃ ꯃꯩꯆꯥꯛꯁꯦ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯀꯣꯛꯅꯕ ꯁꯤ ꯑꯩꯁ ꯌꯥꯏꯐꯕꯤ ꯆꯅꯨꯁꯨ ꯆꯪꯂꯛꯑꯦ ꯏꯅꯥꯎꯅꯨꯄꯤ ꯑꯃꯁꯨ ꯆꯪꯉꯛꯑꯦ ꯑꯗꯣ ꯅꯍꯥꯟ ꯅꯪ ꯖꯥꯏꯐꯕꯤ ꯅꯪ ꯅꯍꯥꯟ ꯂꯥꯛꯑꯝꯕꯗꯣ ꯑꯦꯜꯕꯤꯗ ꯑꯩꯅ ꯅꯪꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯖꯥꯏꯐꯕꯤꯁꯦ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩ ꯀꯩꯅꯣꯗꯤ ꯄꯥꯏꯗꯕ ꯆꯦꯅꯦꯜꯗꯤ ꯄꯥꯏꯗꯕꯀꯣ ꯑꯩꯅ ꯑꯗꯨꯗꯨꯔ ꯍꯥꯏꯅ ꯈꯜꯂꯨꯔꯤꯕꯀꯣ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯥꯏꯐꯕꯤꯅ ꯏꯁꯩ ꯑꯃꯇ ꯁꯛꯂꯛꯑꯣ ꯍꯥꯏ ꯀꯩ ꯏꯁꯩ ꯁꯛꯂꯛꯑꯣ ꯍꯥꯏꯅꯣ ꯍꯥꯏꯔꯣ ꯖꯥꯏꯐꯕꯤ ꯑꯗꯒꯤꯗꯤ ꯁꯔꯃ ꯀꯦꯇꯔꯤꯡꯅ ꯏꯕꯥꯏꯒꯤ ꯀꯦꯞꯁꯦ ꯅꯣꯡꯃ ꯋꯥꯏꯗꯣꯏꯅꯤꯀꯣ ꯍꯥꯏꯌꯦ ꯍꯩꯠ ꯌꯥꯔꯣꯏ ꯅꯣ ꯋꯦ ꯅꯪ ꯁꯔꯃ ꯑꯁꯤꯒꯤ ꯀꯦꯞꯁꯦ ꯋꯥꯏꯅ ꯍꯥꯏꯇꯥꯔꯗꯤ ꯅꯪ ꯑꯩꯉꯣꯟꯗ ꯅꯨꯃꯤꯠ 5ꯅꯤ ꯆꯥꯛ ꯄꯤꯖ ꯇꯥꯏ ꯑꯁꯤꯒꯤ ꯀꯦꯞꯁꯦ ꯑꯩꯅ ꯕꯤꯁꯥꯜ ꯃꯥꯔꯀꯦꯠꯇꯒꯤ ꯑꯩꯈꯣꯏ ꯗꯥꯒꯤ ꯅꯪꯒꯤ ꯂꯧꯕꯤꯔꯛꯄꯅꯦ ꯑꯁꯤꯒꯤ ꯀꯦꯞꯁꯦ ꯅꯆꯦꯅ ꯊꯃꯣꯏ ꯅꯨꯡꯁꯤꯅ ꯑꯗꯨꯝ ꯑꯩꯁꯦ ꯑꯗꯨꯝ ꯄꯦꯟꯅ ꯃꯥꯁꯦ ꯑꯩꯅꯦ ꯅꯨꯡꯁꯤꯃꯟꯗꯅ ꯑꯩꯁꯦ ꯂꯩꯔꯛꯄꯅꯦꯕ ꯄꯨꯇꯤꯅꯨ ꯅꯪꯁꯦ ꯄꯥꯝꯃꯗꯤꯅꯦ ꯑꯩ ꯃꯊꯪ ꯁꯤꯜꯖꯔ ꯆꯠꯄꯗꯅꯦ ꯅꯪꯒꯤꯗꯣ ꯑꯪꯀꯛꯀ ꯂꯧꯔꯛꯀꯦ ꯈꯪꯉꯕ ꯂꯧꯕꯤꯔꯛꯀꯦ ꯆꯞ ꯃꯥꯟꯅꯕ ꯂꯧꯕꯤꯔꯛꯀꯦ ꯅꯆꯦꯅ ꯂꯧꯕꯤꯔꯛꯀꯦ ꯑꯗꯒꯤꯗꯤ ꯇꯣꯝꯕꯅ ꯀꯩ ꯍꯥꯏꯕ ꯑꯅꯨ ꯆꯨꯝꯃꯦ
ꯀꯣꯃꯦꯟꯗ ꯅꯨꯡꯉꯥꯏꯗꯕ ꯌꯥꯎꯔꯛꯑꯕꯗꯤ ꯄꯥꯕꯤꯔꯛꯀꯅꯨ ꯊꯦꯡꯛ ꯌꯨ ꯍꯥꯏꯅ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯄꯥꯕꯨꯗꯤ ꯁꯨꯝ ꯍꯣꯏꯅꯦ ꯑꯗꯨꯅꯤ ꯄꯥꯗ꯭ꯔꯦꯕ ꯑꯩ ꯇꯟꯗꯅꯀꯣ ꯂꯥꯛꯄ ꯇꯥꯔꯁꯨ ꯄꯥꯟꯗꯝꯅ ꯑꯩꯁꯨ ꯉꯥ ꯆꯥꯏ ꯍꯥꯏꯌꯦ ꯑꯣ ꯑꯗꯒꯩꯗꯤ ꯏꯆꯦ Hai ꯀꯥꯟꯇꯣꯟꯕꯂꯥꯅ pandam. ꯏꯁꯩ ꯇꯥꯕ ꯂꯥꯛꯄꯅꯤ ꯏꯁꯩ ꯇꯥꯕ ꯂꯥꯛꯏꯅꯦ ꯍꯥꯏꯌꯦ ꯏꯆꯦ ꯀꯥꯟꯇꯣꯟꯕꯂꯥꯗ ꯁꯛꯂꯛꯑꯣ Dunia mange mange mangje sanu ai nang tamangdraga loire. 부릉 부릉 Ho 부릉 ho 부릉 ho 부릉 부릉 ho. 부릉 Ade mage Bengali isai chala ke ba. एक बार विदाई देव नसक उलव नंदा माँ गोरिया नसक उलव है बाना नसक उतरे एक बार विदाई देव माँ गोरिया सी आई तल्ली माझी ओ पोवी माझी रे ꯑꯗꯩꯗꯤ ꯈꯨꯃꯟꯅ ꯆꯦ ꯑꯅꯨꯁꯦ ꯃꯁꯛ ꯐꯖꯩꯗꯣ comment ꯍꯅꯨꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯦꯅꯦ ꯍꯥꯏ ꯍꯣꯏ ꯈꯨꯃꯟꯅ ꯍꯥꯏꯕ ꯆꯦ ꯑꯅꯨ ꯃꯁꯛ ꯐꯖꯩ ꯑꯗꯣ ꯍꯅꯨꯕ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯦ ꯑꯗꯒꯤ ꯄꯥꯟꯗꯝꯅ ꯀꯁꯥꯔꯗ ꯅꯣꯏ ꯅꯝꯕꯔ 1ꯗꯤ ꯑꯩꯅꯤ ꯍꯥꯏ ꯀꯁꯥꯔꯗ ꯅꯝꯕꯔ 1ꯗꯤ ꯑꯩꯅꯤ ꯍꯥꯏ ꯄꯥꯟꯗꯝꯅ ꯃꯥꯅꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯁꯅꯥꯅ ꯗꯥꯕꯨꯡꯅ ꯏꯔꯣꯟꯕ ꯈꯨꯝꯃꯤꯁꯦ ꯀꯩꯒꯤꯅꯣꯃꯤ ꯈꯪꯗꯦ ꯏꯔꯣꯟꯕꯁꯨ ꯌꯥꯎꯏꯀꯣ 이론ꯕꯁꯨ ꯌꯥꯎꯔꯦꯕ ꯑꯗꯨꯅ ꯃꯥꯅ 이론바 ꯑꯗꯨꯝ ꯍꯥꯏ ꯂꯩꯔꯤꯕ ꯉꯁꯥꯏꯗꯒꯤ Kanana haida ꯊꯣꯏꯕꯤ ꯁꯅꯥꯅ Thai bisara kanan ta to kono ꯄꯥꯟꯗꯝ ꯏꯁꯩ nangon ꯁꯛꯁꯦ da tumina haige ꯑꯗꯒꯤꯗꯤ ꯄꯥꯟꯗꯝ ꯏꯁꯩ ꯁꯛꯁꯦ ꯍꯥꯏꯌꯦ nga thongi ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯏꯁꯩ ꯁꯛ ꯇꯥꯅꯤꯡꯕ꯭ꯔꯥ ꯏꯁꯩ ꯁꯛ ꯇꯥꯅꯤꯡꯕ꯭ꯔꯥ ꯑꯗꯩ ꯈꯨꯃꯟꯅ ꯏꯕꯥꯏ ꯍꯥꯏꯔ ꯀꯞꯈꯔꯦ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯏꯁꯩꯒ ꯁꯛꯈ꯭ꯔꯕꯣ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯂꯥꯛꯏꯅꯤ ꯉꯁꯥꯏꯁꯤ ꯌꯥꯝꯅ ꯁꯛꯈꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯁꯅꯥꯅ ꯀꯔꯤ ꯏꯁꯩ ꯈꯪꯉꯤꯕ ꯁꯤꯡꯗꯨ ꯑꯝꯇ ꯋꯥꯠꯇꯅ ꯂꯩꯀꯣ ꯆꯩ ꯂꯥꯛꯀꯅꯤ ꯅꯣꯏ ꯍꯥꯏ ꯀꯔꯤ ꯑꯗꯒꯤꯗꯤ ꯄꯤꯀꯦꯅ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯂꯣꯠꯂꯕꯤ ꯍꯥꯏꯗꯣ ꯍꯥꯏ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯂꯣꯠꯂꯕꯤꯁꯦ ꯀꯔꯝꯕꯅꯣ ꯅꯨꯡꯁꯤ ꯃꯥꯏꯊꯣꯡ ꯂꯣꯠꯂꯕꯤ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯄꯥꯟꯗꯝꯅ ꯑꯩꯅ ꯁꯒꯗꯤ ꯃꯩꯅꯤ ꯂꯥꯛꯇꯧꯔꯤꯕꯁꯦ ꯍꯥꯏ ꯁꯨꯄ꯭ꯔꯤꯌꯥꯅ ꯏꯆꯦ ꯑꯅꯨ ꯏꯁꯩ ꯍꯥꯏꯕꯅꯤ ꯁꯨꯔ ꯇꯥꯕꯅꯤ ꯍꯥꯏꯌꯦ ꯑꯣꯀꯦ ꯁꯨꯄ꯭ꯔꯤꯌꯥꯅ ꯁꯤ ꯌꯥꯝ ꯁꯛꯑꯣ ꯍꯥꯏꯈ꯭ꯔꯦ ꯑꯝꯇ ꯁꯛꯀꯦꯁꯦ ꯗꯥꯁꯦ ꯃꯣꯕꯥꯏꯜꯁꯤꯅ ꯄꯥꯏꯁꯤꯗꯒꯤ ꯍꯧꯗꯣꯏꯅꯤꯀꯣ ꯀꯣꯃꯦꯟꯁꯦ ꯑꯩ ꯁꯛꯄ ꯂꯣꯏꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯔꯣ ꯉꯁꯥꯏꯗꯣ ꯁꯛꯂꯒꯦ ꯁꯨꯝꯀꯣ ꯏꯁꯩ ꯑꯇꯩ ꯐꯥꯕꯒ ꯂꯩꯇꯦ ꯉꯁꯥꯏꯗꯣ ꯀꯩꯁꯤꯅ ꯀꯥꯎꯊꯣꯛꯈ꯭ꯔꯦꯅꯦ ꯑꯩꯁꯨ wakalgira ꯅꯠꯇꯦ ꯋꯥꯈꯜꯒꯤ ꯑꯪꯀꯜꯇꯣ ꯁꯛꯂꯒꯦꯀꯣ ꯁꯨꯄ꯭ꯔꯤꯌꯥ ꯉꯁꯥꯏ ꯁꯛꯂꯗꯤ ꯂꯣꯏꯈ꯭ꯔꯕꯅꯤꯅꯀꯣ ꯍꯟꯖꯤꯟꯅ ꯁꯛꯑꯒꯦ ꯉꯁꯤ ꯍꯌꯦꯡ ꯈꯨꯊꯦꯛꯅ ꯐꯣꯡꯗꯣꯛꯀꯦ ꯈꯜꯂꯤꯉꯩ ꯑꯣꯏꯈꯤꯗꯔ ꯄꯥꯈꯠꯆꯩ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯌꯥꯗ꯭ꯔꯦ ꯁꯨꯔꯁꯦ ngasi hayeng khuthekna phongdoke khallingai oi khidara pakhachai lamlan bikanagi mayam yengsinada to ai machalu ye sanam na do mare misum haiba minok to nangi kayo nang isi sagalaga baya aingono jelisa sanam do kare sandat kar bagum doi kai dai program title le isi gata sawai sandat kare mini hesa ma phagta hai ba piro se comments parake musical line da basi le ꯁꯨꯄ꯭ꯔꯤꯌꯥ ꯑꯩꯈꯣꯏ ꯗꯥꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯥꯎꯅꯤꯡꯉꯦꯕ ꯃꯥ ꯐꯔꯛ ꯌꯥꯝ ꯇꯥꯕ ꯃꯤꯅꯤ ꯃꯁꯦ ꯏꯆꯦ ꯑꯅꯨ ꯏꯁꯩ ꯍꯩꯕꯅꯤ ꯁꯨꯔ ꯇꯥꯕꯅꯤ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯑꯩꯁꯨ ꯏꯁꯩ ꯍꯩꯀꯣ ꯍꯥꯏꯅ ꯅꯣꯛꯈ꯭ꯔꯦ ꯄꯥꯟꯗꯝꯅ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯏꯁꯩ ꯁꯛꯑꯣ ꯏꯆꯦ ꯑꯅꯨ ꯍꯥꯏ ꯁꯛꯈ꯭ꯔꯦ ꯄꯥꯟꯗꯝ ꯍꯧꯖꯤꯛꯇ ꯁꯛꯏꯗꯨꯅꯤ ꯌꯥꯝ ꯍꯩꯄꯣꯟꯇꯦꯗ ꯑꯗꯒꯤꯗꯤ ꯈꯨꯃꯟꯅ ꯃꯌꯥꯝ ꯏꯕꯥꯏ ꯏꯁꯩ ꯁꯛꯎ ꯍꯥꯏꯅꯨꯀꯣ ꯀꯥꯏꯗꯒꯤ ꯀꯣꯜꯂꯒ ꯁꯛꯂꯛꯀꯅꯤꯀꯣ ꯍꯥꯏꯌꯦ ꯈꯨꯃꯟꯅꯗ ꯄꯥꯟꯗꯝ ꯍꯥꯏꯌꯦ ꯑꯗꯒꯤ ꯀꯥꯅꯣꯟꯕꯂꯥ ꯏꯆꯦꯅ ꯀꯚꯤ ꯃꯦꯔꯦ ꯗꯤꯜ ꯃꯦꯗꯣ ꯁꯛꯂꯧ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯄꯥꯟꯗꯝꯅ ꯍꯥꯎꯅꯦ ꯏꯅꯥꯎ ꯑꯃꯨꯖꯥꯎ ꯍꯥꯏꯅ ꯈꯨꯝꯈꯔꯦ ꯑꯗꯒꯤꯗꯤ ꯀꯣꯏꯖꯝꯅ ꯆꯦꯒꯤ ꯀꯥꯏꯗꯅꯣ ꯑꯩꯁꯦ ꯁꯨꯅꯥꯏꯒꯤꯅꯤ ꯑꯗꯒꯤ ꯄꯥꯟꯗꯝꯅ ꯑꯩꯒꯤ ꯏꯁꯩꯗꯤ ꯁꯛꯄꯤꯗꯦꯅꯦ ꯏꯆꯦ ꯅꯣꯏ ꯍꯥꯏꯌꯦ ꯄꯥꯟꯗꯝ ꯀꯩ ꯏꯁꯩ ꯁꯛꯂꯧ ꯍꯥꯏꯅꯣ ꯍꯥꯏꯔꯧꯅꯦ ꯑꯩꯈꯣꯏꯅ ꯐꯥꯕ ꯑꯩꯈꯣꯏꯅ ꯁꯛꯄ ꯉꯝꯕ ꯏꯁꯩ ꯑꯣꯏꯔꯒꯗꯤ ꯁꯛꯆꯔꯛꯀꯦ amuba leisil ꯃꯤꯆꯦꯜꯅ ꯆꯥꯗ꯭ꯔꯤꯌꯦ amuba ꯗꯥꯕꯨꯡ leisil
good news ne nanau tolop changle mukbangdo iyambana pamba ama taurase nga charak kanu haiba Michel dakenane haibane chadriye dabung good news ne nanau tolop changle mukbangdo iyambana apamba ama taurase nga charakanu hai Okay, okay. Daidi Anil Kumar na hi hello Anil Kumar hello मेरे चैनल पे नए आए हो तो मेरे चैनल को सपोर्ट कीजिए और लाइव पे लाइक कीजिए थैंक यू अदुगदी सभी कीजिए गिफ्ट दीजिए न्यू ईयर के लिए अनिल कुमार ना हेलो हाइना कम हाइ थेबी सनाना इनमा दादागा सुमाई खंगना बसे याम कायबा ngak e थाजरुदे बो mangde sumai toina tauni haina hai aduniba siniko LB akhoi YT paidubadagi khangnadaba mi meyam ama khangnari niko amarodadi jam phai ko akhoi se kai haini kamai haiduno khangdre dagi pandamna tamo isai tage mi nangbo pandam isai tage adagidi mathoina iba iche nungai kaiba nungsi kaya nus khangdre adagi nungairibo iche ibai hai nungairiye nangdi kamai nungairi makok yaudna pali mathoi kamai tawdige nangdi thoibi sanana phajai isei se hai adagidi pandamna kap khre semna sabdune adagidi khuman chenu khuman gi live to joy aina thagaliko hai adagidi michel na ado comment pa base kaiba friend gi live thari sidai parak adi nungai jagada bane ha mobile tingdanaba phagi tauniko iche anu dabung hai dagidi pandamna no khare adugagidi iche kanon blana as hai gare jaiphabina ibaina naire he haina no khare jaiphabi adaidi pandamna iche kanon bala aina kau khare dagadi sarma katarina hoi iche ibai se naughty boy hoi iche ibai se naughty boy jam naughty boy ni mase Rabina na dasi phagi jam hai hai koi dase adum phagi taw leirabani mase video da tanate ko real su dum phagi jam tawgale bako dagi single singha lifestyle la e dabung na kaure chakcharabo hai ba chakcharabo da iche kanon bala na pandam hai gre thoibi sanana kai ba takthok oi dada hai dagi pandam na kasargi chabagi oinadi aina laija leite iche hai o laija chatkhaba khangdene adagidi pandamna iche kanon bala I love you ka haijan khare adugagidi bhalor paitina rosibina gi isei saglago hai nang kami jado nan leire hai ware Jai Sri Ram, hello ji, hi, Malem Pandamna, hi, Taure, Supriya Luangbine, iche anuga dagasi hai dimashe, dagasi tabak su nomba su kali nungsi sanana phagi jogai tauraga nungaina pothaminei yam tamjaningai oiba couple ne thank you so much thank you so sanana much kareba che musical night ama silase isai mapung phada bagi musical night tausi sana tumam maning kamin ni loiram je andai di mayam pandamna sana singalai sana hai sana taure Joy Sri Ram na noktha gre dai Supriya Luangbina aina yam pamjaba isai thank you isai ne thank you wai traditional luban isai sakpabu phuna dorabai dei di pandamna kai ba taning noise dei single lifestyle na sana LB laibaro sananang nasa pharaba khara kai pandamna michelna CD yadre dabung missing mikai nai re he michel
ꯇꯧꯔꯛꯀꯦ ꯅꯪꯒꯤ ꯀꯩꯅꯣꯗꯨꯁꯨ ꯁꯣꯏꯗꯅ ꯇꯧꯔꯛꯀꯦꯀꯣ ꯅꯌꯥꯝꯕ ꯖꯣꯏꯅꯔ ꯃꯩꯇꯩꯅ ꯋꯥꯎ ꯌꯥꯝ ꯐꯖꯩ ꯏꯁꯩꯗꯣ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯟꯕꯅ ꯍꯦ ꯄꯤꯔꯥꯡ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯁꯩꯗꯣ ꯁꯛꯂꯛꯑꯣ ꯍꯥꯏꯌꯦ ꯁꯛꯂꯒꯦ ꯑꯗꯩꯗꯤ ꯃꯤꯁꯇꯔ ꯄꯥꯟꯗꯝꯅ ꯀꯣꯏꯅꯔꯦ ꯇꯧꯕ ꯏꯁꯩꯗꯣ ꯁꯛꯑꯣ ꯏꯆꯦ ꯑꯣꯏꯃꯥ ꯏꯄꯦꯝ ꯏꯁꯩ ꯉꯥꯛꯇ ꯉꯥꯏꯔꯦꯅꯦ ꯑꯩꯈꯣꯏꯁꯨ ꯄꯨꯔꯥ ꯁꯤꯡꯒꯔ ꯇꯥꯍꯜꯂꯤ ꯅꯝꯗꯅ ꯔꯦꯅꯦꯗꯤ ꯃꯥꯏꯕꯝꯅ ꯍꯥꯏ ꯇꯧꯁꯜꯂꯛꯑꯦ ꯏꯆꯦ ꯀꯔꯝꯕꯅ ꯕꯨꯡ ꯅꯪ ꯏꯆꯦꯒꯤ ꯏꯁꯩ ꯁꯛꯑꯣ ꯏꯃꯥ ꯏꯄꯦꯝꯃ ꯏꯁꯩ ꯁꯛꯂꯛꯑꯣꯅꯦ ꯑꯩꯕꯨ ꯏꯁꯩ ꯁꯛꯂꯛꯑꯣ ꯑꯩ ꯁꯤꯔꯦꯅꯦ ꯑꯩꯕꯨ ꯑꯅꯤꯜ ꯁꯔꯃꯅ ꯍꯥꯏ ꯍꯦꯜꯂꯣ ꯑꯅꯤꯜ ꯃꯌꯥꯝꯒꯤ ꯄꯨꯔꯝꯅ ꯑꯩꯗꯤ ꯋꯥꯏꯇꯤ ꯄꯥꯏꯕꯗꯒꯤ ꯀꯅꯥꯗꯁꯨ ꯈꯪꯅꯗ꯭ꯔꯦ ꯏꯆꯦ ꯗꯩꯗꯤ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯅꯝꯃ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯔꯕꯤꯅꯥ ꯗꯩ ꯅꯪꯗꯤ ꯍꯦꯃꯥꯂꯌꯥ ꯆꯥꯔꯕꯣ ꯇꯣꯉꯥꯟꯕ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯉꯥ ꯊꯣꯡꯉꯦ ꯉꯥ ꯊꯣꯡꯕ ꯆꯥꯏꯌꯦ ꯕꯦꯕꯤꯁ ꯆꯣꯀ꯭ꯂꯦꯠꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯂꯣꯌꯥ ꯆꯨꯝꯅꯥꯝꯅ ꯑꯪꯀꯜꯒ ꯑꯥꯟꯇꯤꯒꯁꯦ ꯀꯩ ꯂꯝꯗꯒꯤꯅꯣ ꯂꯝꯗꯩꯅꯣ ꯑꯩꯈꯣꯏ ꯀꯁꯥꯔꯗꯩꯅꯦ ꯀꯁꯥꯔꯗꯒꯤꯅꯦ ꯖꯣꯏꯅꯔ ꯃꯩꯇꯩꯅ ꯇꯥꯃꯣꯁꯦ ꯀꯣꯃꯦꯗꯤ ꯌꯥꯝ ꯇꯧꯋꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯛ ꯊꯦꯡꯛ ꯌꯨ ꯁꯜꯃꯥ ꯀꯦꯇꯤꯟ ꯏꯕꯥꯏꯅ ꯎꯂꯤꯕ ꯀꯦꯞꯁꯦ ꯎꯞꯄꯤꯕ ꯀꯦꯞꯁꯦ ꯄꯤꯕꯗ ꯄꯤꯗꯕ ꯌꯥꯗꯦꯀꯣ ꯑꯣꯀꯦ ꯆꯥꯂꯨꯛ ꯃꯉꯥꯗꯤ ꯃꯊꯧ ꯇꯥꯏ ꯄꯣꯠꯁꯝꯕꯝꯅ ꯍꯩꯃꯥ ꯀꯩ ꯇꯧꯔꯒꯦ ꯑꯩꯗꯤ ꯎꯍꯧꯗ꯭ꯔꯦ ꯆꯥꯛ ꯆꯥꯔꯨꯅꯥ ꯄꯣꯠꯁꯝꯕꯝ ꯑꯩꯈꯣꯏ ꯏꯁꯤꯡ ꯌꯥꯝ ꯋꯦꯜꯀꯝ ꯆꯠꯈꯔꯦ ꯄꯣꯠꯁꯝꯕꯝ ꯏꯁꯤꯡ ꯌꯥꯝ ꯄꯥꯟꯗꯝꯅ ꯆꯠꯈꯔꯦ ꯑꯩꯈꯣꯏ ꯁꯅꯥꯏ ꯑꯗꯩ ꯁꯅꯥꯁꯤꯡꯍꯅ ꯂꯩꯌꯦ ꯍꯥꯏ ꯑꯗꯩꯗꯤ ꯏꯆꯟ ꯀꯦꯆꯅ ꯀꯩꯕ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯆꯦ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯊꯦꯡꯛ ꯌꯨ ꯍꯦꯄꯤ ꯁꯦꯝ ꯅ꯭ꯌꯨ ꯇꯨ ꯌꯨ ꯏꯌꯔ ꯏꯆꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯔ ꯔꯕꯤꯅꯥ ꯕꯦꯒꯝꯅ ꯏꯅꯝꯃ ꯂꯥꯏꯚ ꯄꯨꯡ ꯀꯌꯥꯗ ꯆꯪꯉꯛꯄꯅꯣ ꯄꯨꯡ 4:10 ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯏꯇꯩꯃ ꯑꯩꯒꯤ ꯃꯔꯨꯄꯨ ꯃꯔꯨꯞꯄꯨ ꯆꯦꯡ ꯈꯩꯍꯟ ꯈꯩꯍꯦꯜꯂꯦꯕꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯏꯅꯝꯃ ꯅꯣꯛꯊꯁꯦ ꯄꯜꯂꯕꯤ ꯑꯩꯅ ꯀꯨꯃꯥꯔꯅ ꯈꯩꯍꯟꯕ ꯅꯠꯇꯦ ꯗꯥ ꯕꯤꯖꯣꯟ ꯃꯥꯅ ꯈꯩꯒꯥꯏꯅ ꯍꯥꯏ ꯈꯩꯕꯅꯦꯕꯀꯣ ꯃꯌꯥꯝꯒꯤ ꯑꯩꯅ ꯄꯥꯟꯗꯝꯅ ꯈꯩꯍꯜꯂꯤ ꯁꯅꯥ ꯅꯠꯇꯦ ꯅꯪ ꯅꯥꯕ ꯈꯔ ꯐꯔꯕꯣ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯁꯅꯥ ꯑꯩꯒꯤ ꯂꯥꯏꯐ ꯂꯥꯛꯎꯀꯣ ꯆꯦꯅꯨꯒꯤ ꯂꯣꯏꯔꯒ ꯂꯥꯛꯀꯅꯤ ꯁꯅꯥ ꯂꯥꯛꯀꯅꯤ ꯃꯥ ꯉꯁꯥꯏ ꯋꯥꯟꯊꯔꯝꯃꯅꯤ रोमिला सिंह हाय पल्लवी हेलो कुमार हेलो मेहता ना रमीला हेलो आप कहाँ से हो हम लोग सोनाई कसार से दैदी बोईचा सोंकरना हौजिकपू कायदा लेगे हौजी फमुंग फम एलबी तौरी थोबीसना माइबमना हयेंग वीडियो पुंग कया नो जोकरनी है ꯍꯌꯦꯡꯁꯦ ꯄꯨꯡ ꯑꯃꯒꯤ ꯑꯗꯨꯋꯥꯏꯗꯨꯒ ꯂꯥꯛꯀꯅꯤꯀꯣ 1:30 ꯑꯗꯨꯋꯥꯏꯗꯨꯒ ꯅꯠꯇꯦ ꯂꯥꯛꯀꯅꯤ ꯉꯟꯅ ꯊꯥꯁꯤ ꯉꯟꯅ ꯊꯥꯅꯩꯔꯣ ꯆꯥꯛꯆꯥ ꯑꯣ ꯉꯟꯅ ꯃꯃꯥꯡꯗ ꯊꯥꯅꯤ 11ꯒꯤꯗꯣ ꯊꯥꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ 11ꯗ ꯑꯌꯨꯛꯀꯤ ꯑꯗꯩꯗꯤ ꯏꯆꯦ ꯀꯅꯝꯕꯂꯅ ꯏꯁꯩ ꯇꯥꯒꯦ ꯕꯨꯡ ꯍꯥꯏ ꯑꯣꯀꯦ ꯏꯁꯩ ꯑꯝꯇ ꯅꯤꯡꯁꯤꯡꯈꯤꯒꯦ ꯏꯆꯦ ꯑꯗꯩ ꯃꯣꯟꯁꯇꯔ ꯕꯤꯀꯦꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯀꯣ ꯍꯥꯏꯐꯦꯠ ꯅꯨꯡꯉꯥꯏꯊꯣꯛꯏꯃꯤ ꯁꯅꯥ ꯁꯤꯡꯍ ꯅꯦꯠ ꯂꯣꯏꯔꯦ ꯑꯣꯀꯦ ꯁꯅꯥ ꯑꯣꯀꯦ ꯁꯅꯥ ꯕꯕꯥꯏ ꯄꯜꯂꯕꯤ ꯁꯅꯥ ꯅꯪ ꯅꯦꯠ ꯀꯨꯃꯥꯔ ꯂꯣꯏꯔꯗꯤ ꯃꯍꯦꯇꯥ ꯍꯦꯄꯤ ꯅ꯭ꯌू ꯏꯌꯔ ꯊꯦꯡꯛ ꯌू ꯁꯦꯝ ꯇू ꯌू ꯀꯨꯃꯥꯔ ꯁꯅꯥ ꯅꯦꯠ ꯂꯣꯏꯔꯦ ꯍꯥꯏꯕꯗ ꯑꯃ ꯄꯦꯊꯈꯔꯦ ꯀꯩꯅꯣ ꯈꯨꯃꯟ ꯂꯣꯌꯥ ꯅꯤꯡꯊꯧ ꯂꯣꯌꯥ ꯁꯅꯥꯒꯤ ꯆꯨꯝꯅꯅ ꯅꯦꯠ ꯑꯣ ꯂꯣꯏꯔꯦ ꯍꯥꯏ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯑꯦꯜꯕꯤꯗꯣ ꯉꯟꯇꯥ ꯆꯪꯉꯛꯀꯅꯤ ꯍꯥꯏꯃꯤ ꯃꯅꯤꯄꯨꯔꯗꯩ ꯃꯥꯂꯨꯔꯦ ꯃꯥꯂꯨꯔꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯁꯥꯔꯁꯦ ꯀꯁꯥꯔꯁꯦ ꯑꯪꯀꯜ ꯑꯦꯟ ꯑꯟꯇꯤ ꯅꯨꯡꯉꯥꯏꯌꯦ ꯅꯨꯡꯉꯥꯏꯌꯦ ꯑꯩꯈꯣꯏ ꯀꯁꯥꯔꯁꯦ ꯌꯥꯝꯅ ꯄꯜꯂꯕꯤ ꯏꯪꯅ ꯀꯨꯃꯥꯔ ꯆꯤꯛꯅ ꯂꯩ ꯃꯦꯍꯇꯥ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯅꯣꯛꯊꯈ꯭ꯔꯦ ꯔꯕꯤꯅꯥꯅ ꯏꯆꯦ ꯏꯕꯦꯝ ꯏꯕꯨꯡꯒꯤ ꯚꯤꯗꯤꯑꯣ ꯑꯕꯦꯝꯃꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯏꯆꯦ ꯏꯕꯦꯝꯃꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯊꯥꯒꯠꯂꯛꯑꯣ ꯍꯣꯏ ꯊꯥꯒꯠꯂꯛꯇꯣꯏꯅꯦ ꯑꯩꯈꯣꯏ ꯑꯕꯦꯝꯃꯒꯤ ꯅꯨꯡꯉꯥꯏ ꯐꯤꯂꯤꯄꯤꯟ ꯅꯨꯡꯉꯥꯏꯕ ꯑꯦꯒꯜꯅ ꯚꯤꯗꯤꯑꯣ ꯌꯥꯝ ꯑꯅꯨ ꯁꯦꯝꯃꯛꯇꯣꯔꯕꯅꯦ ꯅꯪꯁꯦ ꯑꯩꯅ 2015ꯗ ꯕꯥꯔꯃꯣꯅꯤꯗ ꯂꯩꯔꯝꯃꯤꯀꯣ ꯅꯪꯅ ꯂꯩꯔꯝꯕ ꯖꯨꯝꯒꯤ ꯃꯅꯥꯛꯀꯤꯅꯤ ꯑꯩꯁꯦ ꯅꯨꯄꯥ ꯃꯆꯥ ꯉꯧꯁꯣꯛ ꯉꯧꯕ ꯑꯉꯥꯡꯗꯣ ꯒꯤ ꯃꯃꯥꯅꯤ ꯚꯥꯔꯃꯣꯅꯤꯗꯕꯨꯗꯤ ꯂꯩꯔꯝꯃꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯃꯅꯥꯛꯇ ꯂꯩꯕ ꯉꯧꯁꯣꯛ ꯉꯧꯕ ꯑꯉꯥꯡꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯗꯗꯥꯅ ꯄꯥꯔꯗꯤ ꯌꯥꯝ ꯊꯨꯅ ꯄꯥꯏ ꯏꯅꯝꯃꯅ ꯄꯥꯕꯗꯤ ꯉꯥꯏꯕ ꯋꯥꯏꯑꯦ ꯑꯩꯈꯣꯏ ꯚꯣꯏꯁ ꯗꯥꯁꯦ ꯃꯃꯤꯠ ꯁꯨꯃꯥꯏꯅ ꯑꯦꯗ꯭ꯔꯦꯁ ꯁꯥꯡꯗꯣꯛꯑ ꯍꯥꯏꯕ ꯇꯧꯔ ꯄꯥꯏ Peliber Kumari Mehtana, both of you are too cute here. Thank you. Thank you so They much. Vaishumina, hi, love you guys. Thank you. Ramita Singhana Ichiga Ibaiga se Kaidagino, I quick a Sardagini, Sanam Chakasatan Lakaidagi, Bocha Sonaga Isai Taze, the Ichigamana Aina Highway Isai Do. Ichiam Tagan Biroba. ꯀꯔꯝꯕ ꯏꯁꯩꯅꯣ ꯏꯆꯦ Surjit ꯀꯥꯅꯟꯕꯂꯥ Singha ꯑꯝꯇꯒ ꯅꯤꯡꯁꯤꯡꯕꯤꯔꯕ ꯑꯩꯈꯣꯏ ꯗꯥꯅ Iyamba Happy New ꯍꯦꯄꯤ Year ꯅ꯭ꯌꯨ ꯏꯌꯔ Surjit Daidi Loya Yumnamna Manipurda Kangkhong Chaire Aduna Aidi Silongda Leire Oh
ꯑꯗꯨꯅꯤꯅꯦ ꯃꯅꯤꯄꯨꯔꯒꯤ ꯂꯩꯗꯤ ꯀꯩꯅꯣꯁꯦ ꯃꯤꯇꯪꯕꯨ ꯈꯪꯗꯦꯗ ꯀꯔꯝ ꯅꯩꯔꯦ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯀꯔꯤ ꯏꯟꯁꯥꯡ ꯍꯥꯎꯕ꯭ꯔꯥ ꯑꯩꯈꯣꯏ ꯀꯩꯅꯣ ꯆꯥꯏꯌꯦ ꯉꯥ ꯊꯣꯡꯕ ꯉꯥ ꯆꯥꯏꯌꯦ ꯊꯣꯡꯕꯗ ꯖꯣꯏ ꯆꯤꯡꯅ ꯖꯣꯏꯁꯤꯡꯅ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯒꯦ ꯏꯅꯦꯅꯥ ꯆꯤꯆꯧ ꯂꯥꯛꯑꯦ ꯆꯤꯆꯧ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯏ ꯄꯣꯠꯁꯝꯕꯝꯅ ꯅꯥꯇ꯭ꯔꯪꯒꯤ ꯆꯤꯆꯧ ꯀꯩ ꯄꯥꯎꯗꯣ ꯏꯟꯖꯥꯡ ꯆꯥꯒꯦ ꯁꯦꯝꯃꯒ ꯑꯝꯇ ꯕ꯭ꯂꯣꯛ ꯊꯥꯒꯠꯄꯤꯔꯣ ꯄ꯭ꯂꯤꯖ ꯏꯕꯥꯏ ꯌꯥꯝ ꯋꯦꯜꯀꯝ ꯌꯦꯡꯅꯤꯡꯉꯦ ꯆꯤꯆꯧ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯄꯣꯠꯁꯝꯕꯝ ꯑꯩ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯁꯦꯝꯃꯛꯀꯦ ꯌꯨ ꯅꯥꯇ꯭ꯔꯪꯒꯤ ꯄꯥꯎꯗꯣ ꯑꯩ ꯁꯣꯏꯗꯅ ꯁꯦꯝꯃꯛꯀꯦ ꯊꯣꯏꯕꯤ ꯁꯅꯥ ꯃꯥꯏꯕꯝꯅ ꯏꯅꯝꯃ ꯗꯗꯥ ꯀꯃꯦꯟ ꯄꯥꯕꯗ ꯂꯦꯛꯊꯅꯤ ꯑꯗꯒꯤ ꯃꯣꯅꯣꯁꯇꯥꯔ ꯃꯣꯟꯁꯇꯔ ꯕꯤ ꯀꯦꯅ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯇꯧꯕꯤꯌꯣ ꯍꯣꯏ ꯕ꯭ꯂꯣꯛꯁꯨ ꯃꯔꯛ ꯃꯔꯛꯇ ꯀꯥꯞꯄꯛꯀꯦ ꯀꯣ ꯑꯗꯩ ꯀꯥꯅꯟ ꯑꯗꯩ ꯕꯂꯥꯅ ꯀꯕꯤ ꯀꯕꯤ ꯃꯦꯔꯦ ꯀꯕꯤ ꯗꯤꯜ ꯃꯦ ꯑꯗꯨ ꯍꯤꯟꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯑꯣꯏ ꯃꯥꯜꯂꯦ ꯏꯆꯦ ꯍꯤꯟꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯃꯩꯇꯩꯂꯣꯟꯒꯤ ꯍꯥꯏꯔꯣ ꯍꯤꯟꯗꯤ ꯏꯁꯩ ꯁꯛꯄꯁꯦ ꯀꯣꯄꯤꯔꯥꯏꯠ ꯆꯥꯏ ꯍꯥꯏꯅ ꯍꯥꯏꯕꯀꯣ ꯑꯗꯨꯒꯤ ꯕꯤꯖꯣꯟ ꯀꯨꯃꯥꯔꯅ ꯀꯩꯕ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯔꯣꯅꯦ ꯀꯥꯅꯣꯟ ꯃꯩꯇꯩꯂꯣꯟꯒꯤ ꯕꯂꯥꯁꯦ इजोस क्लासमेट तोरा कनन मलासे बिजोन से अतोपा ओइ मारेको अखोई क्लास की केनो क्लासमेट कनन मलादो नते ꯇꯦꯂꯤꯚꯤꯁꯅꯥ ꯃꯥꯏꯕꯝꯅ ꯀꯩꯅꯣ ꯑꯣꯏꯗꯤ ꯀꯤꯕꯨ ꯀꯤꯗꯗꯥꯏ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯑꯁ ꯑꯩꯗꯤ ꯍꯦꯞꯄꯤꯒ ꯍꯥꯏꯅꯤꯡꯗ꯭ꯔꯦꯗ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯏꯔꯥꯡꯁꯤꯗ ꯅ꯭ꯌꯨ ꯏꯌꯔ ꯈꯤꯇꯪ ꯍꯥꯏꯒꯦ ꯅ꯭ꯌꯨ ꯏꯌꯔ ꯈꯤꯇꯪ ꯍꯥꯏꯒꯦ ꯊꯦꯡꯛ ꯌꯨ ꯏꯆꯦ ꯀꯥꯅꯣꯟꯕꯂꯥ ꯀꯩꯅꯣ ꯇꯧꯔꯣ ꯑꯗꯨ ꯏꯁꯩꯗꯣ ꯃꯩꯇꯩꯂꯣꯟꯒꯤ ꯈꯨꯃꯟ ꯑꯣꯏꯅ ꯈꯨꯃꯟ ꯍꯥꯏꯕꯤꯔꯛꯑꯣꯀꯣ ꯀꯩꯅꯣꯅ ꯈꯨꯃꯟꯅ ꯀꯩꯕ ꯑꯣꯟ ꯂꯩꯀꯣꯏ ꯑꯣ ꯍꯦ ꯄꯤꯔꯥꯡ ꯃꯤꯂꯨ ꯄꯤꯔꯥꯡ ꯔꯟꯕꯤꯒꯤꯗꯣ ꯑꯝꯇ ꯁꯛꯂꯣ ꯃꯤꯆꯜꯗꯒꯟꯅ ꯗꯥꯕꯨꯡ 29ꯅ ꯂꯣꯏꯕꯗꯣ ꯏꯁꯩ ꯁꯛꯑꯣ ꯍꯥꯟꯅ ꯑꯩꯗꯣ ꯏꯁꯩꯗꯣ ꯂꯣꯏ ꯐꯥꯗꯦ ꯃꯇꯦꯛ ꯍꯦ ꯈꯛꯇꯪ ꯁꯛꯑꯣ ꯄꯤꯔꯥꯡ ꯀꯩꯅꯣ ꯔꯟꯕꯤ ꯁꯥꯎꯑꯣꯕ ꯔꯕꯤ ꯁꯥꯒꯦ ꯁꯥꯎ 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 ꯁꯣꯔ ꯆꯠꯍꯟꯗꯣꯏꯅꯦ ꯍꯦ ꯐꯤꯔꯥꯡ ꯀꯩꯅꯣꯅꯦ ꯔꯟꯕꯤꯔ ꯁꯥꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯍꯦ ꯐꯤꯔꯥꯡ ꯃꯤꯂꯨ ꯐꯤꯔꯥꯡ ꯀꯔꯤꯒꯤ ꯁꯨꯟꯊꯔꯤ ꯂꯦꯞꯄ ꯂꯩꯇ ꯇꯤꯜꯍꯧ ꯌꯥꯝꯅ ꯆꯥꯔꯨꯕꯅ ꯀꯞꯂꯕꯅꯤ ꯑꯩꯗꯤ ꯍꯦ ꯐꯤꯔꯥꯡ ꯃꯤꯂꯨ ꯐꯤꯔꯥꯡ ꯎꯃꯣꯔꯣꯛ ꯌꯥꯝ ꯆꯥꯁꯤꯜꯂꯨꯕꯗꯩ ꯆꯤꯟꯊꯔꯦ ꯂꯦꯞꯄ ꯂꯩꯇꯅ ꯍꯦ ꯂꯣꯏꯁꯜꯂꯣ ꯇꯜꯂꯦ ꯏꯁꯩꯗꯣ ꯁꯤ ꯅꯪ ꯄꯥꯖꯔꯣꯁꯦ ꯑꯩ ꯄꯥꯕ ꯉꯝꯗ꯭ꯔꯦꯅꯦ ꯈꯨꯃꯟꯅ ꯑꯣꯟ ꯂꯩꯀꯣ ꯍꯥꯏꯔꯗꯤ ꯃꯤꯆꯦꯜ ꯗꯥꯀꯦꯟꯅ ꯗꯥꯕꯨꯡ 29ꯅ ꯂꯣꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏ ꯀꯩꯅꯣ 29 ꯂꯣꯏꯕꯗꯣ ꯍꯥꯏꯁꯦ 29ꯅ ꯂꯣꯏꯕꯗꯣ 29ꯅ ꯂꯣꯏꯕꯗꯣ ꯅꯠꯇ꯭ꯔꯣ ꯍꯥꯏ 29ꯅ double 29 ꯍꯣꯏ ꯆꯨꯝꯃꯤ ꯍꯣꯏ ꯑꯗꯒꯤꯗꯤ ꯆꯦ ꯃꯥꯅꯦ ꯃꯥꯅꯦ ꯀꯥꯅꯣꯟꯕꯂꯥꯅ ꯍꯦ 29ꯅ ꯄꯤꯔꯥꯡ ꯂꯣꯏꯕꯗꯣ ꯃꯤꯂꯨ ꯄꯤꯔꯥꯡ ꯍꯥꯏꯔꯦꯀꯣ ꯑꯗꯒꯤꯗꯤ ꯏꯒꯜꯅ ꯀꯩ ꯍꯥꯏꯕ ꯀꯥꯎꯕ ꯌꯥꯗꯦ ꯅꯤꯡꯁꯤꯡꯉꯨ ꯍꯥꯏ ꯑꯗꯒꯤꯗꯤ ꯃꯤꯆꯦꯜꯅ ꯀꯩ ꯍꯥꯏꯕ ꯖꯤꯄꯦꯒꯤꯗꯣ ꯍꯥꯏ ꯃꯤꯆꯦꯜꯅ ꯖꯤꯄꯦꯒꯤꯗꯣ ꯃꯅꯦ ꯀꯩꯅꯣ ꯃꯥꯏꯀꯦꯜ ꯀꯩꯅꯣꯅꯦ 29ꯅ ꯂꯣꯏꯕꯗꯨꯅꯦ ꯑꯗꯒꯤꯗꯤ ꯉꯝꯕꯅ ꯑꯩ ꯗꯥꯕꯨꯡꯁꯦ ꯍꯥꯟꯅ ꯈꯪꯈꯤꯕ ꯃꯥꯜꯂꯤ ꯍꯥꯏꯌꯦꯀꯣ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯗꯥꯁꯦ ꯃꯤ ꯌꯥꯝ ꯈꯪꯅꯕꯅꯤ ꯂꯣꯌꯥꯅ ꯀꯩ ꯍꯥꯏꯕ ꯑꯪꯀꯜ ꯀꯁꯥꯔꯗ ꯃꯩꯇꯩ ꯃꯆꯥ ꯀꯌꯥꯝ ꯌꯥꯝ ꯂꯩꯒꯦ ꯍꯥꯏꯌꯦ ꯌꯥꯝꯃꯦ ꯌꯥꯝ ꯂꯩꯌꯦ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯍꯥꯏ ꯏꯆꯦꯒ ꯏꯕꯥꯏꯒꯁꯦ ꯄ꯭ꯔꯦꯡ ꯇꯧꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯦꯅ ꯀꯞꯂꯒ ꯏꯕꯥꯏꯅ ꯊꯦꯝꯕꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯊꯣꯏꯕꯤ ꯁꯅꯥꯃꯥꯏꯕꯝꯅ ꯔꯟꯕꯤꯔ ꯑꯁꯦꯡꯕꯒꯗꯤ ꯑꯥꯗ ꯐꯦꯛ ꯔꯟꯕꯤꯔꯅ ꯅꯩꯔꯦꯀꯣ ꯅꯩꯔꯦ ꯀꯩꯅꯣ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯩ ꯂꯣꯌꯥ ꯌꯨꯝꯅꯥꯝꯅ ꯌꯥꯝꯅ ꯑꯦꯛꯇꯤꯡ ꯍꯩꯌꯦ ꯑꯪꯀꯜ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯔꯟꯕꯤꯔ ꯊꯧꯅꯥ ꯀꯞꯂꯦ ꯍꯥꯏꯈ꯭ꯔꯦ ꯑꯗꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯏꯁꯩꯗꯣ ꯍꯥꯏꯔꯒ ꯅꯣꯛꯏ ꯑꯗꯒꯤꯗꯤ ꯔꯣꯃꯤꯇꯥ ꯁꯤꯡꯍꯅ ꯍꯥ ꯍꯥ ꯌꯥꯝ ꯐꯖꯩ ꯏꯁꯩꯁꯦ ꯍꯥꯏꯌꯦ ꯑꯗꯩ ꯈꯨꯃꯟ ꯅꯤꯡꯊꯧꯅ ꯑꯩꯕꯨ ꯃꯣꯕꯥꯏꯜ ꯌꯦꯡꯃꯟꯅ ꯃꯣꯕꯥꯏꯜ ꯄꯩꯈ꯭ꯔꯦ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅ ꯕꯨꯡ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏ ꯆꯤꯆꯧꯅ ꯅꯦꯅꯥ ꯏꯁꯩ ꯐꯖꯕ ꯑꯃ ꯁꯛꯂꯛꯎ ꯍꯥꯏꯌꯦ ꯁꯛꯂꯛꯀꯦ ꯆꯤꯆꯧ ꯑꯗꯒꯤ ꯃꯣꯟꯁꯇꯥꯔ ꯚꯤ ꯀꯦꯅ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯏꯁꯩ ꯑꯝꯇ ꯍꯦꯛꯇ
ꯁꯛꯄꯤꯌꯨ ꯍꯥꯏ ꯇꯞꯇꯥ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯛꯑꯣ ꯍꯥꯏ ꯅꯪ ꯐꯥꯕ ꯂꯩ ꯅꯠꯇ꯭ꯔꯥ ꯁꯛꯂꯣ ꯑꯩ ꯁꯤꯒ ꯂꯦꯞꯀꯦ ꯅꯤꯡꯁꯤꯡꯉꯣ ꯏꯁꯩ ꯍꯦꯛꯇ ꯀꯥꯎꯏ ꯏꯁꯩꯁꯦ ꯃꯌꯥꯝ ꯐꯥꯕ ꯂꯩ ꯑꯗꯩ ꯁꯛꯂꯣ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯥꯎꯕ ꯏꯁꯩꯁꯦ ꯁꯛꯂꯣ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯏꯁꯩ ꯐꯖ ꯐꯖꯕ ꯂꯩꯗꯥꯏꯅꯦ ꯑꯗꯒꯤꯗꯤ ꯃꯤꯊꯨꯟꯅ ꯀꯩ ꯍꯥꯏꯕ ꯉꯔꯥꯡ ꯄꯨꯟꯕꯗꯣ ꯅꯝꯕꯔ ꯐꯤꯔꯝꯕꯤ ꯃꯥꯒꯁꯨ ꯄꯤꯔꯝꯕꯤ ꯀꯩ ꯍꯥꯏꯕ ꯊꯤꯜꯂꯛꯑꯣ ꯍꯥꯏ ꯀꯩ ꯍꯥꯏꯅꯣ ꯉꯔꯥꯡ ꯄꯨꯡꯗꯣ ꯑꯝꯇ ꯊꯤꯜꯂꯛꯑꯣ ꯍꯥꯏꯕ ꯊꯤꯜꯂꯣ ꯁꯣꯏꯁꯤꯡꯒꯂꯧꯅꯦ ꯐꯖꯅ ꯊꯤꯜꯂꯨ ꯅꯪꯒꯤ ꯊꯤꯟꯕꯗꯣ ꯌꯥꯗ꯭ꯔꯦ ꯃꯃꯤꯠ ꯀꯩ ꯌꯦꯡꯉꯨ ꯇꯨꯀꯠꯆꯩ ꯑꯗꯒꯤꯗꯤ ꯑꯣꯖꯥ ꯇꯞꯇꯥꯒꯤ ꯏꯁꯩ ꯑꯝꯇ ꯁꯛꯄꯤꯔꯛꯎ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯁꯤ ꯍꯥꯏꯈ꯭ꯔꯦꯀꯣ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅ ꯑꯥꯔꯖꯦ ꯏꯕꯣꯍꯜ ꯂꯥꯛꯇ꯭ꯔꯦ ꯉꯁꯤ ꯃꯣꯏ ꯂꯥꯛꯇ꯭ꯔꯦ ꯑꯅꯤꯃꯛ ꯂꯥꯛꯇ꯭ꯔꯦ ꯊꯣꯏꯕꯤ ꯁꯅꯥ ꯔꯟꯕꯤꯔ ꯀꯞꯄꯦ ꯍꯥꯏꯗꯨ ꯀꯩꯅꯣ ꯀꯅꯥꯅ ꯀꯞꯀꯦ ꯀꯞꯁꯅꯨ ꯔꯟꯕꯤꯔ ꯀꯞꯄꯦ ꯍꯥꯏꯗꯨ ꯀꯅꯥꯅ ꯀꯞꯄꯦ ꯀꯞꯁꯅꯣ ꯖꯣꯏꯁꯤꯡꯅ ꯂꯩꯗꯁꯤꯡꯅ ꯖꯒꯣꯏ ꯖꯒꯣꯏ ꯍꯥꯞꯂꯛ ꯎꯀꯣ ꯍꯥꯏ ꯀꯣꯀꯣ ꯖꯒꯣꯏ ꯍꯥꯞꯂꯛꯑꯣ ꯍꯥꯏ ꯄꯣꯠꯁꯝꯕꯝꯅ ꯁꯩꯇꯕꯣ ꯑꯩ ꯁꯤꯔꯦ ꯄꯨꯛꯂꯤꯒ ꯂꯣꯏ ꯅꯥꯔꯦ ꯁꯟꯇꯣꯁ ꯕꯔꯟ ꯍꯦꯜꯂꯣ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝꯅ ꯑꯁꯤ ꯍꯦꯛ ꯊꯣꯛ ꯊꯣꯛꯂꯛꯄꯒ ꯑꯁꯤ ꯍꯦꯛ ꯇꯧꯔꯛꯄꯒ ꯅꯣꯛꯑꯣꯏ ꯈꯥꯡꯕꯁꯦ ꯍꯦꯛꯇ ꯅꯣꯛꯊꯣꯛꯈꯤꯕ ꯅꯣꯛꯊꯣꯛꯂꯤꯕ ꯃꯆꯥ ꯀꯥꯏꯗꯅꯣ ꯃꯆꯥ ꯆꯤꯆꯧ ꯇꯨꯝꯈ꯭ꯔꯦ ꯀꯩꯅꯣ ꯃꯇꯥ ꯊꯣꯏꯕꯤ ꯇꯨꯝꯈꯔꯦ ꯑꯗꯩꯗꯤ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅ ꯎꯅꯅꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯎꯅꯅꯤ ꯈꯟꯅ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯂꯥꯏꯐꯇ ꯂꯥꯛꯄꯅꯤ ꯎꯅꯕꯩ ꯃꯍꯨꯠ ꯃꯌꯥꯝꯁꯦ ꯃꯩꯐꯨ ꯇꯤꯛꯂꯒ ꯀꯔꯤ ꯃꯪꯒ꯭ꯔꯥ ꯃꯪꯒ꯭ꯔꯥ ꯂꯧꯔ ꯂꯧꯔꯒ ꯆꯥꯔ ꯋꯥꯔꯤ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤ ꯁꯥꯟꯅꯕ ꯑꯣꯏꯔꯝꯃꯗꯤ ꯅꯨꯡꯉꯥꯏꯗꯧꯅꯤ ꯍꯥꯏ ꯃꯥꯅꯦ ꯑꯗꯨꯅꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯜꯂꯒ ꯋꯥꯔꯤ ꯃꯔꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅꯒ ꯀꯩ ꯁꯧꯔꯛꯄꯅꯤ ꯑꯗꯨ ꯋꯥ ꯇꯥꯎꯗꯣꯏꯅꯤ ꯑꯩꯈꯣꯏ ꯃꯪꯒ꯭ꯔꯥꯁꯤ ꯁꯨꯝ ꯆꯥꯔꯒ ꯒꯦꯁꯇ ꯐꯣꯝ ꯄꯨꯗ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯋꯥꯔꯒ ꯈꯥꯡꯖꯤꯜꯂꯒ ꯑꯩꯈꯣꯏꯗꯤ ꯃꯤ ꯃꯃꯥꯡꯗꯨꯒ ꯊꯥꯗꯣꯔꯛꯄꯗ ꯏꯀꯥꯏꯕꯀꯣ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯀꯥꯏꯔꯝꯕꯗꯣ ꯇꯜꯂꯤꯌꯦ ꯅꯪꯒꯤꯗꯤꯀꯣ ꯎꯅꯅꯤ ꯈꯟꯅ ꯂꯥꯛꯄꯅꯤ ꯎꯅꯗꯍꯟꯕ ꯇꯥꯔꯦꯗꯣ ꯂꯥꯛꯂꯝꯃꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯍꯪꯂꯝꯃꯤ ꯍꯥꯏꯅ ꯍꯥꯏꯕꯤꯌꯨ ꯉꯥꯏꯔꯝꯃꯤ ꯍꯥꯏꯅ ꯇꯝꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯔ ꯃꯔꯨꯞ ꯅꯪꯅ ꯈꯣꯟꯁꯤꯗꯤ ꯂꯣꯏꯔꯦ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯍꯥꯏꯕ ꯇꯥꯗꯣꯅ ꯂꯩꯔ ꯖꯒꯣꯏ ꯁꯥꯔꯛꯂꯗꯤ ꯑꯍꯤꯡꯁꯤꯗ ꯅꯣꯛꯄꯗ ꯃꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯖꯒꯣꯏ ꯑꯃ ꯂꯩ ꯑꯗꯨ ꯎꯔꯗꯤ ꯅꯣꯏ ꯑꯩꯈꯣꯏ ꯗꯥꯒꯤ ꯖꯒꯣꯏ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜꯗ ꯍꯥꯞꯄꯝꯃꯕꯅꯦ ꯚꯥꯏꯔꯦꯜ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯖꯒꯣꯏꯗꯨꯒꯤ ꯃ꯭ꯌꯨꯖꯤꯛꯇꯣ ꯈꯤꯇꯦꯡ ꯀꯩꯅꯣꯝ ꯍꯥꯏꯕꯅꯤ ꯒꯤꯅ ꯑꯗꯨ ꯇꯧꯒꯤꯅꯣ ꯑꯗꯨ ꯇꯧꯕꯖꯥꯠꯅꯤ ꯀꯥꯅꯣꯟꯕꯂꯥꯅ ꯁꯒꯣꯕꯨꯡ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩ ꯍꯥꯏꯕ ꯁꯦꯠ ꯑꯣꯏꯕ ꯀꯟ ꯁꯦꯠ ꯑꯣꯏꯕ ꯀꯥꯟꯗ ꯏꯅꯝꯃꯒ ꯗꯥꯕꯨꯡꯒ ꯑꯦꯜꯕꯤ ꯂꯥꯛꯑꯒꯗꯤ ꯁꯦꯠꯀ ꯂꯣꯏꯅ ꯑꯣꯏꯅ ꯀꯩ ꯍꯥꯏꯕ ꯈꯪꯗꯦ ꯑꯩ ꯍꯥꯏꯌꯦ ꯑꯗꯒꯤꯗꯤ ꯏꯆꯦ ꯀꯥꯅꯟꯕꯂꯥꯅ ꯑꯣꯀꯦ ꯕꯨꯡ ꯍꯥꯏꯌꯦ ꯔꯣꯍꯤꯠꯅ ꯍꯥꯏꯌꯦ ꯑꯗꯩ ꯃꯤꯁꯇꯔ ꯏꯟꯗꯤꯌꯥꯟ ꯅꯣꯂꯦꯖꯅ ꯅꯦꯄꯥꯜ ꯍꯥꯏꯌꯦ ꯍꯧꯖꯤꯛ ꯀꯣꯃꯦꯟꯁ ꯂꯥꯛꯇꯦꯀꯣ ꯆꯤꯆꯧꯅ ꯏꯁꯩ ꯁꯛꯂꯛꯑꯣ ꯏꯁꯩ ꯉꯁꯛ ꯄꯤꯈꯤꯒꯦꯁꯦ ꯑꯩꯉꯣꯟꯗ ꯆꯠꯈꯔꯦ ꯂꯣꯏꯅ ꯑꯩꯈꯣꯏ ꯆꯤꯆꯧꯅ ꯏꯁꯩ ꯑꯃ ꯁꯛꯂꯣ ꯍꯥꯏꯌꯦ ꯑꯩꯉꯣꯟꯗ ꯑꯗꯨꯅ ꯏꯁꯩꯒ ꯁꯛꯄꯤꯔꯒꯦ ꯑꯩꯈꯣꯏ ꯆꯤꯆꯧꯒꯤ ꯑꯗꯣ ꯏꯁꯩꯁꯤꯅꯦ ꯏꯁꯩꯁꯦ ꯃꯌꯥꯝ ꯐꯥꯕꯗꯤ ꯂꯩꯔꯤꯅꯦꯕ ꯑꯗꯣ ꯀꯥꯎꯈ꯭ꯔꯦ ꯏꯁꯩꯒꯁꯦ ꯂꯣꯏꯅ ꯑꯗꯨ ꯉꯔꯥꯡ ꯁꯛꯈꯤꯕ ꯏꯁꯩ ꯃꯈꯜ ꯑꯗꯨꯝ ꯁꯛꯆꯜꯂꯒꯦꯀꯣ ꯑꯩꯒꯤ ꯇꯉꯥꯡꯂꯥ ꯆꯤꯟꯕꯥꯜꯅ ꯃꯣꯃꯣꯟ ꯅꯣꯛꯂꯛꯄ ꯑꯩꯒꯤ ꯃꯤꯁꯅ ꯑꯅꯤꯅ ꯇꯊꯥꯛ ꯌꯦꯡꯖꯕ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯊꯃꯣꯏ ꯍꯨꯅꯕꯅꯤ
ꯌꯥꯔꯕ ꯆꯤꯆꯧ ꯗꯩꯗꯤ ꯏꯆꯦ ꯀꯔꯝꯕꯅ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯑꯗꯩꯗꯤ ꯀꯥꯏꯅꯔꯝꯗꯥꯏ ꯅꯨꯡꯁꯤꯕ ꯄꯣꯠꯁꯝꯕꯝꯅ ꯑꯩꯅ ꯅꯣꯛꯄ ꯈꯥꯡ ꯉꯝꯗꯅ ꯅꯣꯛꯄꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯑꯩꯕꯨ ꯉꯥꯎꯔꯦ ꯑꯩ ꯗꯤꯅꯔ ꯍꯣꯏ ꯑꯍꯤꯡꯁꯤꯒ ꯉꯥꯎꯔꯦ ꯊꯣꯏꯕꯤꯁꯅꯥ ꯍꯥꯏꯔꯕ ꯗꯗꯥꯒꯤ ꯑꯦꯛꯇꯤꯡꯁꯤꯗꯅꯤ ꯑꯦꯜꯕꯤ ꯂꯥꯛꯇꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯦꯅꯤ ꯀꯣꯟꯖꯝꯅꯆꯦ ꯍꯌꯦꯡ ꯇꯥꯏꯝ 12ꯗ ꯌꯥꯕ꯭ꯔꯣ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯀꯔꯤ ꯍꯥꯏꯅꯣ ꯍꯌꯦꯡ ꯀꯣꯟꯖꯝ ꯀꯣꯏꯖꯝ ꯅꯠꯇ꯭ꯔꯣ ꯀꯣꯏꯖꯝ ꯀꯩ 12ꯇ ꯍꯥꯏꯁꯦ ꯀꯩꯅꯣ ꯆꯦ 12ꯇ ꯍꯌꯦꯡ ꯍꯥꯏꯁꯦ ꯇꯥꯏꯝ 12ꯗ ꯌꯥꯕ꯭ꯔꯣ ꯀꯅꯦ ꯁꯤꯁꯤꯅ ꯀꯩ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯈꯨꯃꯟ ꯁꯤꯁꯤ ꯒꯨꯗ ꯅꯥꯏꯠ ꯁꯤ ꯊꯣꯏꯕꯤ ꯗ꯭ꯔꯤꯝ ꯔꯣꯃꯤꯇꯥ ꯁꯤꯡ ꯏꯆꯦ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕ ꯁꯛꯂꯣꯅꯦ ꯆꯦ ꯔꯣꯃꯤꯇꯥ ꯋꯥꯈꯜꯒꯤꯗꯣ ꯍꯧꯖꯤꯛꯇꯁꯨ ꯁꯛꯈ꯭ꯔꯤꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯁꯛꯂꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯃꯥꯏꯕꯝ ꯁꯤꯕꯖꯤꯅ ꯍꯥꯏ ꯋꯥꯈꯜꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯕꯅ ꯅꯣꯡꯃꯇꯁꯨ ꯀꯥꯎꯗ꯭ꯔꯕ ꯅꯍꯥꯛꯄꯨ ꯑꯩꯅ ꯀꯔꯝꯅ ꯅꯤꯡꯁꯤꯡꯒꯅꯤ ꯆꯥꯡꯌꯦꯡ ꯇꯧꯒꯦ ꯈꯜꯂꯗꯨꯅ ꯏꯃꯤꯠ ꯑꯁꯤ ꯎꯏꯁꯤꯜꯂꯕꯁꯨ ꯅꯪꯇꯒꯤ ꯁꯛꯇꯝꯅꯤ ꯎꯔꯤꯕ ꯊꯃꯣꯏꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯕ Are you Maitei? Yes, we are Maitei. Isai ꯊꯃꯣꯏꯗ yam pame aidi sakpa haite adugine. ꯂꯣꯠꯇꯨꯅ Ise kanamela isu isai di pame ba sakpa ꯂꯩꯈ꯭ꯔꯕ deita ba. ꯅꯍꯥꯛꯄꯨ Hi, ꯃꯐꯝ City ꯀꯗꯥꯏꯗ Entertainment. Hi, ꯊꯤꯔꯨꯒꯅꯤ Sip Bhaiya. Hi, it's me. Hello everyone. Hi everyone. ꯌꯥꯔꯕ Hi. ꯔꯣꯃꯤꯇꯥ Daidi gongena. Are you Maitei? Yes. To bisna ma bana ina mana sakpa se wakal gi se mai taba hele dugini wakal gi ngakta hai se. Thank you. The sweet entertainment. Hi, kaise ho Romita Romita Singh yam nungsiye chega ibai ga se. Thank you. thank you Anyone daidi isai yam haiye ꯃꯌꯥꯝ ꯂꯥꯏꯛ maung ꯇꯧꯕꯤꯌꯣ ꯑꯩꯒꯤꯁꯦ maung ꯃꯤꯗꯤ ꯁꯨꯝ mandana. ꯂꯥꯞꯅ Thank ꯂꯩꯔꯒ you. ꯂꯥꯏꯛ ꯇꯧꯕ ꯋꯥꯠꯂꯦꯕꯀꯣ ꯂꯥꯏꯛ ꯑꯝꯇ ꯇꯧꯕꯤꯌꯣ Anuba Kaiba ꯂꯥꯏꯛ ꯇꯧꯕ Arup ꯀꯥꯎꯕꯤꯒꯅꯨ Hassan from ꯃꯌꯥꯝ you guys. We are from Silchar. Dai जो Pochambamna जो लोग मेरे Nungsiba चैनल पे नए Nangbu नए आए Mirai हैं Biram Laga Haiba Isai Domta मेरे please चैनल को please. सपोर्ट Nang कीजिए khak phawrse. करम्बा Nungsiba Nangbu Mirai Biram Laga Haiba Isai Domta please say request ni please. ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯒ ꯀꯔꯝꯕ ꯏꯁꯩꯅꯣ ꯈꯪꯗ꯭ꯔꯦꯅꯦ ꯏꯕꯣ Pochambam ma Isai Mayek se. ꯄꯣꯠꯁꯝꯕꯝ ꯑꯩ ꯈꯪꯗ꯭ꯔꯦꯅꯦ ꯅꯨꯡꯁꯤꯕ ꯅꯪꯕꯨ ꯃꯤꯔꯥꯏꯕꯤꯔꯝꯂꯒ ꯁꯦ ꯈꯪꯗ꯭ꯔꯦꯅꯦ Nungsiba Nangbu Mirai Biram Laga. Sidi Kwansugani. ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ ꯏꯇꯥ Dono ti. ꯈꯪꯕꯨꯗꯤ ꯈꯪꯉꯦ ꯑꯗꯨ ꯅꯠꯇꯦ ꯑꯗꯨꯁꯨ Noidi ꯀꯥꯏꯅꯔꯒ hai banate ꯋꯥꯕ malhalini keno ise keno ise kana mala. Bye, good night, ꯊꯨꯝꯗꯅꯕ Rohit. Good night, good night. English, please. ꯃꯪꯕꯅꯤ Wanna? I ꯅꯨꯡꯁꯤ don't know English. ꯋꯥꯈꯜꯗ Bisna my bam ꯉꯥꯎꯕꯅꯤ comment parira saying ꯅꯨꯡꯁꯤꯅꯕ ꯍꯩꯔꯨꯅꯨ lo ꯏꯇꯥ dabung. Kami se saying no mai parai mi. Saying no mai na su ꯀꯥꯏꯅꯔꯒ paraura. ꯋꯥꯕꯅꯤ Joy Singh na noi ani gi matau se uraga kaba siro kai ꯁꯤꯔꯣꯏꯗꯕ ꯁꯤꯔꯣꯏꯗꯕꯣꯏ siroi da boy ꯅꯤꯉꯤꯀꯣ neng ko eh. ꯑꯗꯨꯅꯦ ꯑꯗꯨꯝ Good night, ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤꯗ bro. ꯃꯌꯥꯝ Good night, good night. ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯒꯤꯗꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯅꯤꯀꯣ ꯊꯦꯡꯅꯗꯣꯏꯁꯦ ꯊꯕꯛ ꯁꯨꯕꯒ Sagobung ꯀꯔꯤꯒ ꯑꯗꯨꯅ chatlage ꯑꯗꯨꯝ ꯉꯥꯏꯍꯥꯛ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒ ꯋꯥꯔꯤ Tobisna ꯁꯥꯟꯅꯔꯒ mai ꯁꯨꯝ bamna ꯅꯨꯡꯉꯥꯏꯊꯣꯛꯄꯅꯤꯀꯣ kaiba nungsiba nangbu mirai biram haiba nungsiba nangbu mirai biram laga haiba natro ai ꯑꯩ ꯐꯥꯗꯤꯌꯦ ꯑꯗꯨ ꯏꯁꯩꯗꯣ daidi kumanina ꯄꯣꯠꯁꯝꯕꯝ aigi ꯑꯩ matam ꯐꯥꯗꯦꯕ ꯑꯗꯨ ꯏꯁꯩꯗꯣ ꯑꯇꯣꯞꯄ ꯍꯥꯏꯔꯣ ꯑꯇꯣꯞꯄ jaudre ko live daidi surajit singhana chingi ichan aina karamna ꯀꯥꯎꯔꯁꯤꯒꯦ kaurasige ꯍꯥꯏꯕ haiba ꯏꯁꯩꯗꯣ ꯁꯛꯄꯤꯔꯛꯎ chingi ichan ꯀꯥꯎꯔ ꯃꯥꯜꯂꯦ ibundi ꯏꯕꯨꯡꯗꯤ aibu ꯑꯩꯕꯨ ꯀꯥꯎꯔ ꯃꯥꯜꯂꯦ gokul gi do hai khangde mai se ꯀꯥꯎꯔ ꯃꯥꯜꯂꯦ gokul gi sei do hai ꯏꯕꯨꯡꯗꯤ ꯑꯩꯕꯨ ya kino raha ꯀꯥꯎꯔ hiya ꯃꯥꯜꯂꯦ ꯅꯈꯣꯏꯒꯤ ꯇꯝꯒꯤ ꯋꯥꯈꯜꯗ nungsibabu nangna mirai biram lag ꯅꯈꯣꯏꯒꯤ ꯇꯝꯒꯤ ꯏꯔꯥꯡꯗ
male di loidi singi ichal khangdre taydi makha phadre nusiba nangbu mirai biram laga nusiba nangbu mirai biram laga sai phade ne ta jeng se o ai ta di dunani ha di si ai posambam ai phade ba si sai je khangbra ado da mi jam kala kan ko bela chara di tambangam de ado posambam ai si gi sai se ai phade ba ko nan hairei se do to pa ma hairo ado phada ba ino kai dau ni pai leite fawi sai Joy Singha khoi chena khoi chona kai ba I miss you nena hai miss you too chou ibai kya moli ge battery loi bo battery se loi ga daure ai battery se hang le ga di lb loi selani ko 11:30 dumana 11 tarabo o 11:30 bau taurage lb se 11:30 ade 11:20 dai bau taurage ko hoji 11 ta dore maro comments da Vision Kumar na friend nang se hanaga amat hanaga amta change oiramde hai oiramde adoni vision live sidi kaidoni live is wasar punsi hai bise wasar ni dunia is wasar wasar ni sansar se wasar ni to tare yes doni daidi okay se pasam ne yes doni asai sai phada ba phadri donani isai se ai ngasi ta tajari ai horen nang ne hing nangi isai se phadoi dana adu gai din hayeng to amuk sala hayeng sala ke ngasi isai se ai taraga ko hayeng sakbi sala ke pasam I am yuna fajar gariba I am yuna fajare isai do amata so yuna fajare lam yuna fajare isai do lam yuna fajare do sadananda isai do male mai khong animation lam yuna fajare isai do amta saklo sadananda gi do adoni kamai du si do phabra no hade lam yuna fajare selo ba ai di khangdre isai ba yeng yam ta phade khara di phai khara phade okay bye warage isma my how to my pung kram thoida kuman okay na ko de kuman hello Ramita Singh good night say bye thank you good night Ramita naira Ramita good विजय night कुमार कहाँ से हो हम लोग सिलचर से दीदी इसे का नाम बना बुंग सको है इसे फादरे इसे सुप्रिया लुआंगबी ngasi di इसे याम तारे दीदी इसे इसे मैं करे इनाउगी नाकता lakle इचौगी नाकता lakle करी एलबी न थोड़े ये ज्ञान में नम दादा बंगत थेंगदी कनाम लाग लोई मी अमता लाग चौकी नाकता लागले hai ro ओ निंथौ नंदी निंथौ नि ने नचा ननाय मैम तो लाकनी ये खांगे तना ai nang ai ngasina ahanbani subscribe taugrage all the best brother and sisters thank you so much thank you akhoi bu ano new year gi gift pibiram gi ta hainga li tan thagachari ko animals thank you so much tabisana mabam dada inama aiga tabisana mukla e ngasai kai mangui nu se tabisana na kai chalu de ngasai de gi tabisana na ko ngang chalu ra mari tasan thakelaga chena ke no se kai elbi ne se 1.3 ki ka lai ne nei do ni muda kamin ke hibim na pai ne kai ko ko me no kai mang chile dai di kai ba wakal mayam like to biyo iche kanam lan kai ba wakal wakal nungsi wakal like mai ko sai uram dai wakal nungsi wakal si tarabo tajadri wakal nungsi wakal ai di khangdare ai se pha ina ise apam ba le sai na sabi se ma ina namu keno da sakhibedo khoi se sabi sana ba sakhibedo tu se to ka so gari ni anyways sumba timing da live tawgadro adum yenge tawbane
ꯍꯣꯏ ꯍꯣꯏ ꯅꯥꯗ ꯍꯣꯏ ꯁꯨꯝ ꯌꯦꯛꯇ꯭ꯔꯗꯤ ꯂꯥꯛꯀꯅꯤ ꯍꯌꯦꯡ ꯄꯨꯡ 9ꯗ ꯍꯌꯦꯡꯗꯤ ꯃꯤ ꯑꯃꯈꯛꯀ ꯖꯣꯏꯟ ꯂꯥꯛꯄ ꯌꯥꯏꯀꯣ ꯁꯅꯥꯁꯤꯡ ꯑꯅ ꯌꯨꯇꯨꯕꯔ ꯑꯃ ꯂꯩꯕꯗꯣ ꯃꯥꯒ ꯌꯣꯟ ꯂꯥꯛꯄ ꯌꯥꯏ ꯑꯗꯩ ꯁꯨꯄ꯭ꯔꯤꯌꯥ ꯂꯨꯋꯥꯡꯕꯤꯅ ꯏꯆꯦꯒ ꯇꯥꯗꯒꯁꯦ ꯃꯁꯤꯒꯤ ꯀꯩꯕ ꯃꯁꯤꯒꯤ ꯑꯗꯨꯝ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯚ ꯊꯥꯕꯩ ꯇꯧꯁꯤꯟꯅꯔꯤꯕ ꯃꯣꯟꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯅꯇ ꯎꯏꯌꯦ ꯈꯪꯗꯦ ꯑꯩꯈꯣꯏꯗꯤ ꯂꯩꯕ ꯂꯩꯇꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯗꯨꯝ ꯂꯩꯗꯣ ꯅꯣꯡꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯈꯠꯅꯩꯀꯣ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤ ꯑꯁꯤꯒ ꯆꯤꯟ ꯊꯤꯔꯨꯗꯅ ꯑꯃꯨꯛ ꯀꯩꯗꯧꯗꯣꯏꯅꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯈꯣꯏ ꯔꯤꯌꯦꯂꯤꯇꯤꯗ ꯑꯣꯏꯔꯤꯗꯣ ꯑꯁꯤꯅꯦꯕ ꯁꯨꯝ ꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯅꯤ ꯅꯣꯡꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯅꯣꯡꯐꯥꯗꯣꯛꯁꯨ ꯆꯤꯛꯅꯩꯔꯦ ꯅꯣꯡꯐꯥꯗꯣꯛꯁꯨ ꯑꯗꯨꯝ ꯆꯤꯛꯅꯩꯌꯦꯕ ꯑꯩꯈꯣꯏꯅꯤꯁꯦ ꯑꯗꯣ ꯆꯤꯛꯅꯔꯁꯨ ꯀꯨꯏꯗꯦ ꯑꯗꯨꯝ ꯀꯧꯅꯩ ꯉꯥꯡꯅꯩ ꯀꯩꯗꯧꯅꯤ ꯑꯗꯨꯅꯤ ꯃꯥꯅ ꯑꯃꯧ ꯊꯦꯝꯕꯤꯗꯦ ꯑꯩꯅꯗ ꯊꯦꯝꯃꯤ ꯅꯨꯡꯉꯥꯏꯇꯕꯅ ꯑꯗꯨꯅ ꯑꯩꯁꯨ ꯅꯣꯡꯐꯥꯗꯧꯅꯦ ꯑꯩꯁꯨ ꯅꯣꯡꯐꯥꯗꯧ ꯑꯣꯏꯅꯁꯦ ꯀꯩꯁꯦ ꯐꯪꯗꯦ ꯑꯗꯣ ꯑꯩꯅ ꯅꯣꯡꯐꯥꯗꯧꯅꯦ ꯑꯣꯏꯅꯒꯦ ꯀꯩꯅ ꯅꯣꯡꯐꯥꯗꯧ ꯅꯣꯡꯃ ꯀꯧꯔꯨꯗꯨꯕꯨꯅꯦ ꯃꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯩꯉꯣꯟꯗ ꯁꯨꯡꯊꯦꯝ ꯊꯦꯝꯃꯛꯇꯦ ꯌꯦꯡꯉꯣ ꯑꯩꯒ ꯗꯥꯒ ꯈꯟꯅꯔꯒ ꯑꯩꯈꯣꯏ ꯗꯥꯅ ꯑꯩꯉꯣꯟꯗ ꯊꯦꯝꯃꯤ ꯑꯩꯗꯤ ꯊꯦꯝꯕꯤꯗꯦ ꯑꯩꯈꯣꯏ ꯗꯥꯗ ꯊꯣꯏꯕꯤꯁꯅꯥ ꯑꯁꯦꯡꯕ ꯋꯥꯔꯤꯅꯤꯀꯣ ꯌꯥꯏꯁꯦ ꯍꯥꯏ गूगल भाई नहा ꯑꯗꯨꯅꯤꯗ हिंदी दो ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯩꯌꯦ ꯑꯩꯈꯣꯏꯗꯤ प्लीज गूगल भाई कहाँ से हो आप लोग हम लोग सिलचर से भाई गूगल भाई एनिमेस ना गूगल मनी भाई मनी सपोर्ट सुमाइना कीजिए हमारे चैनल को ꯂꯩꯒꯗꯕꯅꯤ ꯄꯨꯟꯁꯤ ꯁꯥꯡꯕ ꯑꯣꯏꯌꯣ ꯑꯩ ꯊꯦꯡꯛ ꯌꯨ ꯑꯗꯩꯗꯤ ꯏꯆꯦ ꯀꯩꯅꯣꯝꯂꯒ ꯃꯥꯂꯪ ꯃꯥꯂꯪ ꯀꯩ ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗ ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡꯕꯨ ꯀꯔꯤꯒꯤ ꯃꯥꯏꯊꯣꯡꯗ ꯆꯣꯏꯖꯥꯏꯅꯅ ꯇꯥꯍꯜꯂꯤꯕ ꯅꯨꯡꯁꯤꯕ ꯍꯩꯇꯥꯅ ꯀꯔꯤꯒꯤ 후gatpiriba 후gatpiriba ꯃꯥꯂꯪꯕ ꯅꯪꯁꯦ ꯉꯥꯎꯏꯗ ꯅꯤꯡꯉꯣꯜꯒꯤ ꯁꯝꯂꯥꯡꯕꯨ ꯀꯔꯤꯒꯤ ꯐꯔ ꯐꯔ ꯃꯥꯏꯊꯣꯡꯗ ꯐꯔ ꯂꯥꯎꯅ ꯆꯣꯏꯖꯥꯏꯗꯅ ꯍꯣꯡꯗꯣꯛꯂꯤꯕ ꯅꯨꯡꯁꯤꯕ ꯍꯩꯇꯥꯅ ꯀꯔꯤꯒꯤ 이태만나 그러면은 라오 라우나이 후gatpiriba 지정나 해라 지정 라까니 라까니ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕꯤꯔꯤꯌꯦ मेला होरगा लाके 지정 ꯃꯤꯊꯨꯟ नचानपी पुरगा हिंग अमा लेरनी ए लागा ꯃꯤꯊꯨꯟ ꯀꯥꯌꯦꯟ ꯄꯥꯏꯕꯝꯅ ꯃꯥꯒ ꯆꯕꯤ ꯃꯣꯏ ꯀꯩ ꯃꯥꯒ ꯆꯥꯕꯒꯤ ꯃꯣꯏꯗꯣ ꯃꯈꯜ ꯃꯈꯜ तौरो मखलदो ज्ञान ताद्रे नंग वाइसे गूगल भाई ने कुछ समझ नहीं आया एक्चुअली गूगल भाई हम लोग मणिपुरी है जो यहाँ पे जो अभी अभी जो अभी भी टॉप चार्ट पे जो अभी भी रह रहे हैं वो सब मणिपुरी है वो लोग मणिपुर से कभी 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 वो लोग मतलब हिंदी नहीं आता इसलिए क्योंकि हम लोग मणिपुरी है ना तो एक्चुअली ये एलबी मणिपुरी का है इसलिए हम लोग मणिपुरी में बात चल रहा है कि हिंदी बोलने से ना कभी कभी कोई लोग को हिंदी प्रॉब्लम आ रहा है ना इसलिए हम लोग मणिपुरी में बात कर रहे हैं थैंक यू सो मच या मेरे एलबी पे आने के लिए दैदी सुप्रिया लोमना ओइनबा हई तार कोम्पाकना थोमकचनी ꯑꯗꯨꯅꯤꯅꯦ ꯑꯣꯏꯅꯔꯨꯕ꯭ꯔꯥ ꯏꯕꯨ ꯍꯥ ꯀꯣꯝꯄꯥꯛꯅꯒ ꯊꯣꯡꯕꯗꯤ ꯐꯔꯛ ꯇꯥꯔꯣꯏꯗ꯭ꯔꯣ ꯃꯗꯤ ꯁꯤꯃꯥ ꯏꯕꯦꯝꯃ ꯑꯩꯗꯤ ꯁꯥꯎꯔꯗꯤ ꯌꯥꯝ ꯐꯠꯇꯦ ꯔꯕꯤꯅ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯗꯨꯅ ꯁꯥꯎꯔꯒ ꯐꯕ ꯀꯅꯥ ꯂꯩꯒ ꯃꯃꯥꯅꯒꯅꯤꯐꯧ ꯁꯥꯎꯔꯒ ꯐꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩ ꯁꯥꯎꯔꯗꯤ ꯌꯥꯝ ꯐꯠꯇꯦ ꯑꯩ ꯁꯥꯎꯒꯟꯗꯦꯕꯀꯣ रबीना ꯁꯥꯎꯔꯗꯤ बेगम ꯌꯥꯝ ꯐꯠꯇꯕ ꯑꯩꯁꯦ इनमा नवोलगी इंखोलग्रा तौब्रो वीडियो सेमो येंनिंगे सेमानी याम थुना सेमे वीडियो शूट तौबुदी लोरे अदुगा केनो तौबुदी ꯀꯩ ꯃꯨꯛꯕꯥꯡꯒꯦꯔꯥ ते हिंगोल सेमनबनी ꯍꯤꯡꯒꯣꯜꯒꯔ मिस्टर इचे कनमला नगरबा ओके ओके बाय अनुभू थैंक यू बाय बाय ओके बाय इचे काननबला गुड नाइट इचे ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯎꯀꯣ थुबिसना दागी मवोंग से अंगांग ꯑꯄꯪꯕ ꯃꯥꯜꯂꯦ अपंग वाले मा ꯇꯧꯅꯨꯍꯦ ꯑꯗꯨꯃꯥꯏꯅ ꯁꯥꯎꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯗꯨ ꯅꯪ ꯑꯉꯥꯡ ꯃꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯅꯪ ꯅꯣꯏ ꯇꯥꯃꯣ ꯁꯥꯎꯈ꯭ꯔꯦ ꯅꯣꯏ ꯗꯗꯥ ꯁꯥꯎꯈ꯭ꯔꯦ
वहाँ भी 11 बज रहा है क्या? हाँ हाँ, यहाँ भी 11 बज रहा है. मिथुन ना कहे मोय मोय मखोल दो मखल मखल तौरो मोय मखल लाइरो मंगरा चाबदा मंगरा चाबगी नोक पदो है ओ मोय मखोल मऊ मोंग तौरो है कोई मसा याम नोय मीना का थोजे मोय तो पसे अखोगी अखोई कइनोनागा अखोई अङानागा थोबजे क्या लोसलिदना अहन अखोगी मसा का नोयबा मीना का थोबसे क्या कहबनी Dahil kumaning tana pura thoibi paliwo. chumine ibai se dei brajalal singna good night brajalal singna lagba good night hedam mine tham 21 games na bolo jai Sri Ram thoibi maibamna thoibi sana maibamna kaiba hai badai henjili sorry han male ai you both can catch kai maibama subarna puti Ayam like to biyo, ay channel se ay live se like to bidamo. जो लोग मेरे चैनल पे नए नए आए हैं मेरे चैनल को सपोर्ट कीजिए सब कीजिए और मेरे एलबी को लाइक भी कीजिए थेंगला अहिंग मतमदा तांगला तंपाक लमदमदा तेंगथाना ओइना तारिबसे ओइरिदराने अइगी मैतै लैसादो फजबनी दिसे जत्रा मतममदा फजब दिसे तारमबनीबो तबिजम हाइबाय सिंना लाइक तौजरे लाइक तौजरे थैंक यू लाइक तौबिरमो मयाम सिंह अई मोबाइल से बैटरी जाउद्रे अइगी कमेंट परक्त्री साउरानिको मा एनिमल्स पागिए दei Sarangthem sign Rebina Begum inama kacai kasa Tebisana dada cinema kari dada inama mi LB haurage na aingonda isau langba yaure mai bema keba ama LB haurage isau langba tau ken tau re 11:30 बाउदी 11:20 बाउ तौरगे त पुंगनी ओहे लगे बको मिथुन पुंगनी ओहे लगे दुगिने आइसु नोय यामना माले आइसु नोय यामना माले शर्मा के तंग ने इबाई आई रोंगपुर दा लैरी अदो निकेन सुर प्रेम अइकोई पुन्ना लैमिनरी कइबा ngatang leiraga jumda halani ibai oh putunu nang thenge nang jumda handoi do joy singna bungse kuiraga dia mal ma ibu dia mal ni ki jini wow dia male phatro dia jagar poni actor dia inama kasar kai gino koi kasar sunai chandam lai kai gine Khabam Vidyananda. Hi brother, hello. Hello. Thoi bisana mai bam na done ai nokta gare animals na good night big thumbs up to both of you. Thank you. Good night. Animals, bye bye koi sure chandra bane koi na lakpi ra mui da hiding lai tan thagachari Sharma ke tan hoi iche ai yum da hallani hello putunu jam thengna hanganu ne juk che patta bani ko kanguna san network ung ra mare nang de le dei pacham ma like tawre che so sauya de tummage ko good night ay mok thengna se pachambam thengi tum nagi sagi sei do ai hayeng soidana sake hayeng lau ko hayeng sake sei do matri gam to sei sakane be na khoi ani se make for each other ni jamna chanai amadi matau asumna harauna laiminau ko thank you Bijon thank you so much Sarma ke tang hoi che ai bemsa mai teina
20 like 6 kubi 26 kubi. Thank you iche bemcha nanau gelbi de lapi bagi. Thank you so Khirban much. Vidyananda LB lo chak chandra bane charabu iche. chare Vidyananda chare 11:20 de da LB lo Khangbam salani iche. Hemanta wow sak phajaye thank you so Thank you, much thank you. Senchen Moirang mayumna okay dedi isat na good night Good kumaning night. tona isunupi kaugre Anju Gupta na hi Anju Gupta ji thebisana maibamna kaiba kanagi LB bu yauni gyan ga amata tadre Thobi sana kainogi khuman gi thagrabo. tadri leiri siga leiri Oh. Bemcha maitei thebisana nungsibi kaugre animes na hayeng di gym sanabai amatang matangda khara haibiroko hayengdi gym sanabai matangda khara haibiroko Simsane matana kai haidoba. Joy Singna tumningdribo noibo Tum mani ji chau 11 ga hoji kaino tare na 12 tare bako. Do 11:20 da lo sandoi ni pungani di tawramge bako. Pungani phahalage. Thoibisana maibamna iche bemcha kaugre sama ketengne iche bye good night Good night. Putunu good night. Rabina Jang Begum chalo good junda. night Rabina Begum good night Thoibisana ma Rabina Thadri good LB night. mapu ni duda lairi do isunupi ega mamit paithakna jange kumaning thau hak ma mari maring chele ma iche bemchana kumanna Thoibisana Ai tuni ma lo. senaba onabada sangnaba honabada doni kumanna Thoibisana kan sangi ma Thoibisana se mana kenong khali mare Mi sani ga manga leina. like ti kudari katang le Like tabiramo, like tabidaba jabrabadi, like tabiramo. isunupi Mi di mayam lay mi di chani mathakta lay ko aduga like na kuntari khatang le. Thoibisana na iche bemcha wa kaiba Wang Mayung Zakir Hussain Chakcharabo chare I don't know like Chare. your balance but violence likes me Dedi meeting ising manungda thokpa moi makhol tawro yamna haye Haira kanu ba noibu? ising manungi moi ni dana Noi haira kanu koi da je na ha taw haira ge tawra kani haira kanu ba. 100K sub yawan se yam thuna mayam adoni thank you so much I Thank ko you, thank you. support Jawanlo, jawan biro, mata mayam na nungsibiduna. mangal ningthau na kaiba kai mathel charage Kasi di nga thongba, adai di ironba, dumay tara chare. Adai di ngaring khangau ba ma. nena saikhom na hi che anu da Hello Nena, hello, welcome. Nachi LB di lapi bagi. LB di lo sandro bani hoji. 11:20 di lasilani ko. masak su udabada Thoibisana se khuman na tauri ayeng ko na nupa oiramdana tuglani ko Thoibisana, nang di pa yam to ni hai gre ni. Wang Mayum Zakirusin na kadi mathil no nga thonge I do not like violence but violence likes me de kumani to na isunupi ai saugre Thoibisana ma tau si kaino nokpa nungaitro lai thokpa malasu Supriya Luang mine aisu like number haitadana namdri si data ama yauri sida namdoiro ante adudi oina khangde moi keno like number ki keno se ujiki keno se pi da bani back halaga ut kum daw bani Beg hal nang ai LB do jik lari do dagi beg hallo bo ko beg hallaga ne adoi duga like bi na back ai direct han gi do nate first step back han bado mangal ni beg to aba khak hallo bo ko hallaga doi gi di mangal ni to kaino tawna lay bane ba ko do like taw bai duga nammo hom do male to bisna man se bemcha henmandro dudi Day daily sabi lakwi yam daily sabi lakwi yam nungaiba malida broga sister ga se anauba youtuber oidoiro mani akhoi anauba ne mane akhoi chahi amadi phagre chahi amadi phare ko ba ko chahi amadi phagre ina youtube hangjarak pase anau bani hai tare isunupi sak mayam phajai support ko tabiyo
이제 뱀자 그 도비스나 농시비 녹타 그래 도비스나 뭐 kai 하이게 이제 뱀자 콤에 마이범 조긴로 very sweet couple thank you so Thank much you, thank you. nena saikom na che nu aidi light nam labani like nam labani Thank you so much, Nena. thank you so much Akwai minute 3 ta ngaire ko 11:17 tare hojik 20 to hai listen che doini. pha sat pani Ha. 13 dai ni sigana. battery su yaad rahe chidi Wait you jamre. yare battery su yamaktre 13 minutes 7 minutes katang aire 7 minutes da ningthau narai bu phabai bu nache lb lakani only 17% battery yauri ko nache soidana lakani Kumani tau ai di laroi ke na bai ngahak pare lakani pare ko. adudi ai tummage ko good night Kanano. wang mayum zakirusen okay okay Good night. daily chapi takpina okay aisu subscribe tau sin lage nungai ba video thangat pido okay thank you so much Thank you so much. daidi kurai gi sadhu new subscriber thank you so much Thank you so much. Support to biyo. maitai nena HLO Hello, hai. hello thobi sana mai bamna live Si bem cha Nena de hello hai aikoi gre. ina magi oibei mal kai aikoi ina ma oibei mali tumningbaga khangde Aigi nusibi sanupi thobi sana. Nana mai ngora support jam tau bane ma. kai mathel charage nena aikoi nga thongba chaiye Nena de kajang sarake. maya naw na kai ba loiram dai de thengnare adune Adune losendore ko. Ado hayeng su LB lakani ko nungthangi pung 8 da lakani aduga lao ko. hayeng soidana Hayeng hawbadagi unase. Pai sana se ba ko. gasud like 29 thank you so much kumaning dona che anu and ibai the थागतनिंगी को इबाइदि थागतनिंगी को मा चाकपदा लोइरे अंगांगजे अखोरे मयाम कानम नमकपुरा केनोम प्रोपोक चाकपगी मनम मंगत नमकपा Ano ba mayam ko support to biro hanai si bem sana hai riye. कनो अनौब मयाम अखोइबुसु नुंसिबियो मयाम अइगी चैनल सिदा अइगी ngasiगी LB sida laiba अखोइगी चैनल पाइद्रसु पाइदबा इचिले नाउ ख्वाइ कुबिकना asiga bemsa gi maite ena leiriba channel se mayamna support tobiramu ma Mai busu channel channel leibani. leibani sub tobiramu thank you so much Doigi di khuman ningthawaina lai lai siga su support to biyo. Mai su channel leibani ko mayam. maibamna ina ma da tawdana kanada tawninge Gazambamna mayam right sida right side dot ahum yauriduda namaga thokpada nambi sisi dot ahum jiga namaga Kaigino da. like to say like Oh, kanano hari da. gas bam se mayam right side dot ahum yauriduda namaga thokpada nambi Siga nama sujai. dei bensa medan support tawbiyo nena sakom che anu aidi nganu chare ra nganu chare hai ro. Oh, hauram gani ko inga siga nganu nena nang ya mau tabi nyang am chare mina kamu dan salu chaba tu moy kumaning tawna che anu and ibai bu aigi mit kaiba ming pan bagi Hagachari. Pande hai bro. Nang na hobadagi na mayam LB sida dawai sidi. kumaning thawaina leiba sida like to biramaga thenguna thobu mangonda support to biramu aduga jokona thobu which one mayam support to biyo thank you so much methunna karaiba loirakpada nokpa yaba amta tawro kaido sige mayam tabisna maibam name dada aisu kanam ama Supriya luang bina name mathakta dot ahum leibaduda thorak Thank you. Duga like tuga nambiro ko. kumaning do ibaibu su thagachari keno nang masana masa ibaibu su thagachari ko nachen nupagi ming ning thungan
bibagi ko. Okay, okay, ningthau. Dei sugade orasina hi, hello, hello, Hello. hello. Nena sakam ha ha, dada se jog yamna tawi che no. Tawbane nena. Koi da se dum jok tong Thebisana lay bani. thenge tamo cái thenguna thomo e thomdro ni ma koi to cái mateng pangbagi haibani ibai oida ko okay okay thengu pupu Mayam support tabiyo. Bemsa maite da su support tabiyo. Duga kuma ning thau channel hana lady siga su support tabiyo. Moi channel pai bane ba ko anima. Duna mayam support tabiyo. Koi amana ma support tamina siko. Vision Kumar na. Okay friend, good night. Good night, Good good night, night. good night da Vision, good night. Ay nga maroy da Hayeng suti lakpa kanda da Vision unasi ko. mayam noi amta ngatan tumina lay ko akhoi sida maron lomba khara lai dana ko moi se akhoi maiteron se khangtre moi maron dam subscribe ni ge andra ma tandra da anu khuman channel tang ta live ta andra ma tandro andre to tandra ma live subscribe drama Kari maro to. subscribe tawdra ma khubi nam stam live tawdra Kari hai no maro. khubi nam mu live tawro mai min Kari maro ni hai to andre tandra ma tandre bandra andre ma andre Da loiramdai sida larik pabagi dialogue to amta tawbiramo che bemcha kai haino. larik pabagi tawera pa mobile paibagi kanaba makhal ahum mari thokna lei mobile pairabadi lapna leiba ima ipa ichin inau singa wari watai sanaba jamna nungai duga mobile paibagi nungai ba makhal ahum mari ni madudi mobile paibagi thaja jonjaba ngamdaba nupi kaya mayum paranba ngami aduga luhongu haina jadaba nupa kaya su luhongan ngami aduga mobile paibagi amangba kaya amasu lay mobile paibadagi angang oina mayum pankidana ngata na khainaraga mayumda amuk kok chingan ba oi masini ngasi nongmagi lairik pabagi pau Sila. iti manungai itai ma tamo yam nungairi ha iyambasidi pura comedy nine Thank you Bang Kim. Thank you. Koi ngasi LB se loisalarge ko mayam LB se pungani phare. LB tawrei se. ma'am kaino se mai se yaudrebako aduga battery yaudre do ningthau khuma ningthau oina ma leise ma ngasai degi mareng chatra ma chak khoi jatra Ado Bang Kim hayeng pung 8 dagi aigi LB lakani nanggi ko aduga haubadagi lakpiyo hojikti lai se loisanba matam oireba ko sawa yade aduna khoi ngasi LB se matang asiga loisinjarage thoibisana good night isi Mayam bemsa punamak. good night mayam punamak good night Supriya good night bye bye mayam hayeng amu unarasi ko bye bye